Mayambu khurumje. Good evening. Ipo media miyang tabir pumna mapu ahan maktada Suraj Khongban tabam na taram na oksheri amadi kai khumna bocheri ngasi mayam gi damakta ekhoina Ipo media na series 9 na mayam gi damakta every Wednesday amadi Saturday puthokuna lakcheri ba Crime Diaries nifu mari suba episode yengbiri ba singbu taram na oksheri amadi hanna Ipo media gi maike digi thagachaba phungdokcheri ngasi gi Crime Diaries nifu mari yoksalakpa matam sida su ekhoina mayambu hanan thagacheri loinena ekhogi Crime Diaries ki families mayamna ahenba subscriber amadi ahenba viewers kaya ama ekhoina puthok minaraga Manipur dagi ekhoina thamjariba motto crime mitigate tongminaba every nook and corner dagi aduga ekhoigi society se kitang healthy society ama positivity sta laknabagi mayonda ekhoina chengsin minasi habisi ma thamjaraga ekhoigi Ipo media gi families sing miyang tabiraba sing support tobirapum namapusu hanan thagacheri aduga ekhoigi disclaimer haijaba tare Crime Diaries ki ekhoigi legal platform din achadabdina mayam si awareness amadi educate taunabani habasima mayam gyan tamina si loina sahi tara nipal gi makhada leiba angang singna minor singna ekhoigi Crime Diaries si avoid to hansi habasima su mayam da thamjari waro biroi loina ngasi gi nifu mari suba episode sida su ekhoigi sponsor to birakli mayam gi Leiren Jewelry si ekhoigi mafum anida hangaga leibani Sagolban gi nipa kaithel amadi kwa kaithel gi thoda babok leikai da leiba Leiren Jewelry da mayamna lengsin biraga Manipur ga chanaba adugumlaba design amadi ekhoigi quality da su quality 100% assured toraba adugumlaba Leiren Jewelry ni mayam gi apamba design apamba sana sing ekhoigi Leiren Jewelry da lengsin biraklaga ekhoigi Crime Diaries ki family amadi viewers mayamna Leiren Jewelry dagi ekhoigi apamba design amadi isagi darka leba sana singdu contact to biraga apam de lobby hane thamjage ngasi gi Crime Diaries ki nifu mari suba episode sida ekhoigi oza Robita Leimana ekoi thambiri ba topic sina matam sida su leiramli asengba leisabi haina haibadi hojiksi mayamna akhoigi society da hainari basi hekta isa irai laina as hojikan de asengba leisabi leitre ka haiba kayama su haina da banatte adubu ngasi si ozana hakthengna thengnaruba akhoigi matam sida su leiramli asengba leisabi su tangba amadi yamna mani gumlaba adugumlaba nupi kaya ama leitaba natte haibasima ozana phongdokningba mali aduga sigi title siga crime siga kamaina relate tobano haibadu masu ozadagi tasi mayam ekhoigi oza Robita Leimasu ekhoigi student election dan lejare ozabu taram nokcheri oza loinana ngasigi ozara thambiriba topic ekhoigi matam sida su leiramli asengba leisabi haibase yamna su phajaba yamna su magun wangba aduga sentence sina su ekhoida yamna purity gi feelings ama su leibadongna su ekhoina khanjai ado sina kamaina relate tawrino khoi Crime Diaries siga habidum su ozana makha ta thabiyo han moktada Crime Diaries ki viewers boy kongnona khurumjari aina kano si wari je handaki kogi nungsi nakada nungsi mapauna tang thangli bajida koi pakang leisabi me ama mai nungsi nagi bagi hoi thungnagra di wari liraktre ko ado kaina gi ba ama wari lireba yamna sakna lire moiju leiba yarakta bajani adaida kano taweba aina sije nungsi ba yamna mai wari je ko ada mana ju libi hoise si wari je na lirambane ba ado aina ju si wari je na khoi bok da thajarakta ba matam ji da tawri je kes ma am som thengnarak pa da wari ma am ji da dum nungsina ba ji da moi je kano relation je yumban mai je thamna gar kan jan lapthokre du tawkhre abagi lak ngak ta lam na de hotel do nai restaurant do nai adu ma am ji lam na khoi da ju khoi kari no toy jibo na pangkat na khan bido adai mapalam da leminab da room share to room am da pulap leminab gi case ko ngai ma ko adu da khoi da yam nungai te ba ada ajuki hari be be ma jana magi wari li rakpada aina yam magi wari se yam thagali adu smaina loi taw hanninge ba sabi kudi mo adu gi afabase me yam matou tamba mathau tai hai adu gi aina special oina wari se lijar ko ne ba ko ado mayam na wari li dingai da tai hana hai base wari hana libiu wari wari yam taninge hai adu wari ja hana leithoge adu aina haininge ba kharaje ko na mo ai haijara ge wari lora man chum mayam gi apamba thungna ba mayam ju ningon jakau ba loiramni na yang langna ram ba ningon jakau ba jigi langna ram ba mayam jikti ningon jakau si loi grabani na katang di indharani na ta biramani aduna ire na du mayam gi oiba platform jida sangjan minaraga dum khoi gai khanna na ba crime thok na ba isa gi mung da isa da isa gi mari mata isa jing
ꯀꯩꯁꯨ ꯍꯦꯛ ꯏꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯇꯅꯕ ꯑꯗꯨꯝ ꯍꯣꯠꯅꯃꯤꯟꯅꯖꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯅ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏ ꯏꯄꯣꯝꯒꯤ ꯏꯄ꯭ꯋꯥꯁꯤꯡꯅ ꯏꯆꯦ ꯃꯃꯤꯡꯁꯦ ꯁꯥꯡꯃꯜꯂꯦ ꯈꯤꯇꯪ ꯇꯦꯟꯁꯟꯕꯤꯌꯨ ꯍꯥꯏꯌꯦꯕ ꯂꯩꯔꯝꯂꯤ ꯃꯇꯝꯁꯤꯗꯁꯨ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯍꯥꯏꯁꯦ ꯑꯩꯅ ꯉꯁꯤꯗꯤ ꯑꯩ ꯁꯤ ꯃꯃꯤꯡꯁꯦ ꯗꯥꯏꯔꯦꯛ ꯊꯣꯜꯂꯒꯦꯅ ꯂꯥꯛꯑꯕꯅꯤ ꯑꯗꯨꯅ ꯃꯃꯤꯡꯁꯦ ꯅꯣꯏ ꯀꯛꯂꯛꯑꯅꯨ ꯁꯤꯁꯦ ꯊꯣꯜꯂꯁꯦꯅ ꯑꯩꯅ ꯃꯣꯏꯗ ꯑꯗꯨꯝ ꯍꯥꯏꯔꯦꯕꯀꯣ ꯃꯥꯅꯤ ꯌꯥꯝꯁꯨ ꯐꯖꯩ ꯃꯇꯝꯁꯤꯗꯁꯨ ꯂꯩꯔꯝꯂꯤ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯃꯃꯤꯡꯁꯤꯗꯁꯨ ꯑꯩꯅ ꯃꯦꯁꯦꯖꯁꯦ ꯑꯗꯨꯝ ꯄꯤꯅꯤꯡꯕ ꯃꯃꯤꯡꯁꯤꯗ ꯑꯗꯨꯒꯤꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯃꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯕꯁꯦ ꯆꯍꯤꯃꯨꯛ ꯐꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃꯁꯦ ꯃꯥ ꯃꯁꯥꯁꯤ ꯑꯣꯖꯥ ꯑꯣꯏ ꯑꯗꯨꯒ ꯑꯉꯥꯡ ꯇꯨꯏꯁꯟꯒ ꯇꯧꯔꯒ ꯃꯥꯁꯤ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯗꯨꯝ ꯃꯌꯥꯏꯔꯞ ꯅꯨꯡꯉꯥꯏꯔꯒ ꯂꯩꯀꯥꯏ ꯈꯨꯟꯁꯤꯗ ꯏꯖꯠ ꯑꯝꯗ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯌꯦꯕ ꯑꯗꯣ ꯃꯥꯗꯤ ꯁꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯅ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯄꯥꯔꯒꯗ ꯂꯥꯛꯄ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯀꯩꯅꯣ ꯄꯩꯁꯥ ꯊꯣꯛꯑꯒ ꯑꯗꯩ ꯃꯤꯅꯒ ꯎꯁꯤꯠꯂꯒ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯐꯤꯗꯝ ꯑꯃ ꯆꯨꯝꯅ ꯑꯗꯨꯝꯕ ꯑꯃ ꯍꯥꯏꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯑꯗꯨꯝ ꯈꯜꯂꯛꯄ ꯅꯨꯄꯤ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯀꯟꯅ ꯄꯥꯖꯔꯛꯄꯀꯣ ꯑꯗꯨꯒ ꯅꯨꯄꯥ ꯀꯣꯏꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯛꯄꯁꯦ ꯃꯥꯁꯦ ꯀꯌꯥ ꯌꯥꯗꯦꯕ ꯁꯨꯝ ꯍꯌꯦꯡ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯃꯄꯨꯡ ꯐꯥꯍꯧꯔꯣꯏꯗ꯭ꯔꯥꯅ ꯑꯗꯩ ꯃꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯃꯥꯒꯤ ꯀꯩꯅꯣ ꯃꯥꯁꯇꯔꯒꯁꯦ ꯂꯣꯏꯔꯝꯗꯥꯏ ꯃꯥꯁꯇꯔꯒ ꯇꯧꯔꯤꯉꯩ ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯛꯄꯗꯤ ꯃꯥꯁꯦ ꯈꯔ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕ ꯅꯣꯡꯃꯇꯪꯒ ꯀꯣꯐꯤꯒ ꯊꯛꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯈꯔꯗꯤ ꯃꯥꯅ ꯈꯤꯇꯪ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯔꯛꯀꯗꯕ ꯃꯥꯁꯨ ꯌꯨꯝꯗꯤ ꯄꯥꯟꯗ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯩꯅꯒ ꯁꯨꯝ ꯃꯣꯏ ꯃꯔꯤ ꯃꯇꯥꯅꯒ ꯁꯤꯁꯦ ꯈꯪꯅꯧ ꯅꯪꯒ ꯆꯥꯟꯅꯅꯤ ꯈꯣꯠꯅꯤ ꯁꯨꯝ ꯁꯦꯝꯃꯛꯄꯁꯦ ꯍꯥꯏꯐꯦꯠꯀ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄꯁꯦ ꯃꯉꯣꯟꯗ ꯈꯪꯗꯦ ꯏꯆꯥ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯏꯅꯨꯡ ꯅꯨꯡꯁꯤꯅꯗꯅ ꯑꯗꯨꯝ ꯇꯣꯛꯈꯤꯕ ꯑꯁ ꯑꯩꯒ ꯀꯌా ꯆꯥꯟꯅꯗꯣꯏ ꯃꯥꯟꯗꯦꯗꯒ ꯍꯥꯏꯔꯒ ꯋꯥꯔꯤ ꯑꯃꯨꯛꯅꯤꯒ ꯁꯥꯔꯒꯀꯣ ꯑꯝꯇꯪꯒ ꯀꯣꯐꯤ ꯑꯝꯇꯪꯒ ꯊꯛꯃꯤꯟꯅꯔꯨꯔꯒ ꯑꯅꯤꯔ ꯍꯟꯅꯒ ꯃꯥ ꯊꯣꯛꯎ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯄꯥ ꯑꯝꯇꯅ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯖꯣꯏ ꯇꯧꯕ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ ꯄꯦꯜꯍꯟꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯃꯗꯤ ꯌꯥꯔꯦꯍꯦ ꯑꯩꯅ ꯆꯣꯏꯁ ꯇꯧꯕ ꯀꯥꯏꯅ ꯈꯟꯕ ꯌꯥꯔꯦ ꯀꯥꯏꯅ ꯑꯗꯨꯝꯕꯁꯤ ꯌꯥꯎꯗꯕ ꯃꯥꯅ ꯈꯣꯏꯗꯥꯕ ꯑꯝꯇ ꯌꯥꯎꯗꯕ ꯊꯦꯡꯅꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯗꯨꯅ ꯃꯥ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯁꯨꯝ ꯇꯧꯈꯤꯕ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤ ꯑꯉꯥꯡ ꯇꯨꯏꯁꯟꯒꯤ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯨꯜ ꯑꯦꯛꯖꯥꯝ ꯌꯧꯗꯣꯔꯦ ꯀꯣꯏꯁꯟ ꯁꯦꯝꯕꯒꯤ ꯆꯦ ꯌꯦꯡꯕꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦꯅ ꯁꯣꯝꯗ ꯁꯨꯝ ꯂꯩꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯣ ꯅꯨꯡꯁꯤꯕꯔꯣꯝꯁꯤꯗꯁꯨ ꯃꯥꯒꯤ ꯃꯇꯝꯁꯨ ꯀꯌꯥꯁꯨ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯖꯔꯛꯄꯅꯦꯕ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯇꯅ ꯃꯥꯁꯤ ꯈꯪꯅꯧ ꯈꯣꯠꯂꯨ ꯅꯨꯄꯥꯁꯦ ꯌꯥꯝ ꯆꯝꯕꯅꯤ ꯌꯥꯝ ꯐꯕꯅꯤ ꯈꯣꯠꯄꯅꯤ ꯈꯪꯅꯧꯅ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯅ ꯁꯨꯝ ꯑꯁ ꯑꯩ ꯇꯜꯂꯤꯗ ꯋꯥꯔꯤ ꯁꯥꯔꯨꯔꯒ ꯈꯪꯅꯔꯨꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯍꯦꯛꯇ ꯃꯣꯠ ꯆꯥꯟꯅꯗꯦꯅꯦ ꯑꯩ ꯇꯜꯂꯤ ꯁꯨꯝ ꯍꯥꯏꯌꯦꯕ ꯃꯥꯅꯀꯣ ꯑꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯝꯇꯗꯤ ꯈꯪꯅꯧꯅ ꯑꯗꯨꯝ ꯀꯟꯅ ꯍꯥꯏꯕꯗꯒꯤꯅꯦ ꯃꯥꯅ ꯑꯗꯨꯝ ꯍꯣꯏꯅ ꯑꯗꯨꯗꯤꯅ ꯋꯥꯔꯤ ꯐꯣꯟꯗ ꯁꯨꯝ ꯁꯥꯔꯦꯕꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯑꯇꯩꯒ ꯁꯨꯝ ꯃꯥꯟꯅꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤꯅ ꯈꯔ ꯑꯗꯨꯝ ꯐꯔꯦ ꯃꯉꯣꯟꯗ ꯀꯤꯌꯥꯔ ꯂꯧꯕꯤꯕ ꯑꯗꯩ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇꯣꯔꯕ ꯑꯗꯒꯤ ꯀꯩꯅꯣ ꯑꯌꯨꯛꯁꯦ ꯐꯣꯟ ꯇꯧꯔꯛꯑꯒ ꯅꯪ ꯇꯨꯏꯁꯟ ꯍꯧꯗꯣꯔꯕ꯭ꯔꯥ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯁꯜꯂꯨꯀꯣ ꯅꯁꯥ ꯁꯣꯛꯀꯅꯤꯀꯣ ꯀꯥꯏꯅ ꯑꯗꯩ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ ꯂꯧꯕꯁꯦ ꯅꯪ ꯄꯦꯔꯣꯠ ꯀꯌꯥ ꯆꯪꯉꯒꯦ ꯑꯗꯒꯤ ꯏꯁꯤꯡ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯛꯆꯜꯂꯨꯀꯣ ꯅꯪ ꯅꯈꯅꯥꯎ ꯀꯪꯅꯤ ꯀꯥꯏꯅ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯃꯤꯁꯤꯅ ꯋꯥꯔꯛꯑꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯤꯔꯛꯄꯁꯦ ꯁꯤꯁꯤꯅ ꯄꯣꯊꯥꯐꯝ ꯑꯣꯏꯅꯩꯌꯦꯕ ꯑꯗꯨꯒꯤ ꯃꯥꯅ ꯁꯤ ꯅꯨꯄꯥꯁꯤꯗꯤꯅ ꯃꯥꯅ ꯁꯨꯝ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯃꯥꯁꯦ ꯁꯨꯝ ꯇꯞꯅ ꯆꯤꯡꯁꯤꯜꯂꯛꯑꯦꯕ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯑꯦꯀꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯒꯁꯦ ꯅꯪ ꯇꯨꯏꯁꯟ ꯂꯣꯏꯔꯕ꯭ꯔꯥ ꯑꯗꯩ ꯅꯪ ꯅꯁꯥ ꯆꯣꯛꯊꯔꯅꯤ ꯈꯣꯠꯂꯅꯤ ꯆꯥꯛ ꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯆꯥꯎ ꯈꯣꯠꯂꯨ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯇ ꯁ꯭ꯀꯨꯜꯗ ꯇꯨꯏꯁꯟꯗꯅ ꯁꯨꯝꯁꯨ ꯀꯩꯅꯣ ꯇꯧꯒꯅꯨ ꯅꯁꯥꯒꯤꯁꯨ ꯈꯤꯇꯪ ꯈꯜꯂꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯗꯥꯡꯒꯁꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯃꯥꯅꯒ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯊꯝꯃꯒꯦ ꯑꯩ ꯄꯣꯊꯥꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯊꯝꯃꯣ ꯄꯣꯊꯥꯖꯔꯣ ꯀꯥꯏꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯗꯣ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅꯗꯤ ꯃꯥꯁꯦ ꯑꯃꯨꯛ ꯃꯥꯅ ꯀꯩꯅꯣ ꯑꯃ ꯗꯨꯀꯥꯟ ꯑꯃ ꯌꯥꯎꯋꯦꯕ ꯅꯨꯄꯥꯁꯦ ꯈꯔ ꯑꯔꯥꯞꯄꯗꯒꯤꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯃꯥꯁꯦ ꯔꯦꯟ ꯑꯃꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯂꯥꯛꯀꯅꯤ ꯅꯨꯡꯗꯥꯡꯗꯤ ꯑꯩ ꯋꯥꯔꯤ ꯁꯥꯕ ꯁꯪꯗꯦ ꯄꯣꯠꯁꯦ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯣꯟꯖꯟꯕ ꯈꯣꯠꯆꯟꯕ ꯒꯣꯗꯥꯎꯟꯗ ꯇꯧꯕꯅꯤꯅꯅ ꯑꯗꯨꯒꯤ ꯃꯥꯁꯦ ꯅꯨꯡꯗꯥꯡꯗꯤ ꯋꯥꯔꯤ ꯏꯁꯥ ꯁꯥꯗꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ ꯑꯗꯨꯒ ꯅꯪꯁꯨ ꯑꯗꯨꯗꯤ ꯄꯣꯠ ꯆꯩ ꯍꯣꯟꯖꯟꯕ ꯈꯣꯠꯆꯟꯕ ꯇꯧꯔꯣꯅ ꯑꯗꯨ ꯃꯥ ꯅꯣꯡꯃꯗꯁꯨ ꯃꯥ ꯆꯦꯛ ꯇꯧꯔꯨꯗꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯐꯣꯟꯁꯦ ꯋꯥꯆꯞꯀ ꯂꯩꯕ꯭ꯔꯥ ꯑꯗꯒꯤ ꯁꯨꯝ ꯇꯥꯏꯄꯤꯡ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯃꯥꯏ ꯐꯣꯟꯁꯦ ꯕꯤꯖꯤ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯥ ꯀꯌꯥ ꯐꯣꯟ ꯇꯧꯔꯨꯗꯦꯕꯀꯣ ꯀꯌꯥ ꯊꯧꯁꯥꯗꯕꯗꯣ ꯀꯩꯁꯨ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯋꯥꯔꯃꯤꯅ ꯑꯗꯨꯝ ꯇꯨꯝꯖꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯔꯛꯑꯦ ꯑꯗꯣ ꯁꯨꯝ ꯂꯣꯏꯅꯕꯁꯦ ꯈꯔ ꯊꯥ 4-5 ꯁꯨꯝ ꯁꯨꯔꯛꯄ ꯀꯥꯟꯗꯅꯦ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯊꯥꯖꯗꯕ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯛꯄꯗ ꯈꯣꯠꯂꯛꯄꯗ ꯑꯀꯥꯏꯕ ꯁꯨꯝ ꯍꯥꯏꯔꯛꯄ ꯑꯗ ꯃꯥꯅ ꯑꯗꯨꯝ ꯁꯝꯖꯟꯕ ꯇꯥꯁꯟꯅꯗꯕ ꯁꯥꯕ ꯑꯗꯣ
ꯑꯗꯩ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯛꯇꯕ ꯑꯗꯨꯝꯕ ꯁꯨꯝ ꯇꯧꯔꯛꯑꯦ ꯃꯥꯅ ꯀꯩꯅꯣꯅꯦ ꯃꯥꯏꯁꯤꯕꯣꯅ ꯁꯨꯝ ꯈꯜꯂꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯈꯔ ꯂꯩꯔꯒꯗꯤ ꯃꯥꯅ ꯇꯥꯁꯟꯅꯗꯕ ꯁꯥꯔꯁꯨ ꯂꯩꯊꯣꯛꯑꯁꯨ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯄꯨꯁꯜꯂꯁꯨ ꯅꯨꯄꯥꯁꯤꯅ ꯑꯁ ꯀꯩꯅꯣ ꯅꯨꯡꯁꯤꯅꯕꯗꯕꯨ ꯁꯨꯝꯕ ꯋꯥꯔꯤ ꯁꯥꯗꯅ ꯀꯩ ꯁꯥꯗꯣꯏꯅꯣ ꯅꯪꯁꯦ ꯐꯠ ꯐꯠ ꯂꯩꯊꯣꯛꯏ ꯑꯩꯅ ꯁꯨꯝꯕ ꯍꯥꯏꯔꯛꯄꯗ ꯅꯪꯒꯤꯗꯣ ꯑꯩꯁꯦ ꯀꯩꯁꯨ ꯈꯟꯗꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯃꯔꯩ ꯍꯧꯔꯛꯑꯦꯕ ꯑꯗ ꯃꯥꯅ ꯑꯁ ꯑꯗꯨꯝꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯝꯕꯗꯣ ꯇꯟꯗ꯭ꯔ ꯅꯪꯅ ꯍꯥꯏꯗꯣ ꯀꯥꯏꯅꯅꯦ ꯑꯗꯨꯝ ꯏꯕꯥꯅꯤꯁꯨ ꯅꯣꯡꯃꯗꯤ ꯆꯦꯟꯗꯧ ꯂꯩꯔꯕꯅꯤ ꯆꯦꯜꯂꯀꯥꯟꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯒ ꯑꯗꯨꯝ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯗꯧ ꯂꯩꯔꯕꯅꯤ ꯑꯗꯣ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯁꯦ ꯄꯟꯁꯨ ꯄꯟꯕꯤꯔꯛꯀꯅꯨ ꯐꯣꯟꯗ ꯅꯥꯇꯩ ꯆꯥꯗꯕ ꯃꯦꯁꯦꯖ ꯑꯗꯩ ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯑꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯨꯒꯨꯝꯕ ꯐꯖꯗꯕ ꯋꯥꯍꯩ ꯑꯗꯨꯒꯨꯝꯕꯗꯤ ꯍꯥꯏꯅꯔꯣꯏꯁꯤ ꯃꯥ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯤ ꯅꯪꯒꯤꯗꯤ ꯑꯩ ꯅꯨꯡꯁꯤꯕ ꯅꯠꯇꯦꯅ ꯅꯨꯄꯥꯁꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏꯅꯃꯛ ꯅꯣꯏ ꯅꯃꯥꯟꯅꯕꯤꯈꯩꯁꯨ ꯍꯪꯉꯨ ꯈꯣꯠꯂꯨ ꯅꯣꯏ ꯅꯃꯥꯟꯅꯕꯤꯈꯩꯗꯨꯕꯨ ꯀꯅꯥ ꯑꯁꯦꯡꯕ ꯂꯩꯔꯝꯒꯗꯒꯦ ꯅꯨꯡꯁꯤꯅꯔꯗꯤ ꯂꯣꯏꯅꯃꯛ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯣꯏ ꯂꯩꯅꯕꯅꯤ ꯁꯤꯗꯤ ꯆꯠꯅꯕꯤꯅꯤ ꯑꯗꯣ ꯀꯥꯏꯅꯈ꯭ꯔꯐꯥꯎꯗ ꯀꯩꯁꯨ ꯍꯥꯏꯅꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯣꯏ ꯂꯩꯅꯔꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯃꯅꯨꯡꯗ ꯃꯥꯏ ꯋꯥꯔꯤ ꯂꯩꯕ ꯉꯥꯛꯇꯅꯤꯒ ꯍꯥꯏꯔꯒ ꯑꯗꯨꯝꯕꯁꯦ ꯁꯨꯝ ꯍꯧꯔꯛꯄ ꯑꯗꯩꯗꯤ ꯃꯥꯒꯤ ꯔꯦꯟꯁꯤꯗ ꯃꯥꯁꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯅꯪꯅ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯅ ꯍꯥꯏꯕ ꯑꯩꯅ ꯊꯣꯡꯉꯒ ꯆꯥꯕꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕ ꯔꯦꯟꯇꯨꯗꯗꯤ ꯑꯩꯗꯤ ꯂꯥꯛꯑꯣꯏ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯅ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯗꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯗ ꯂꯩꯔꯤꯈꯩꯁꯦ ꯃꯣꯏꯒꯤꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯂꯥꯛꯏ ꯈꯣꯠꯂꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩ ꯈꯣꯠꯃꯤꯟꯅꯩ ꯑꯗꯨꯝ ꯍꯥꯏꯔꯦꯕꯀꯣ ꯃꯥꯅ ꯑꯗꯩꯗꯤ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯩ ꯅꯣꯡꯃꯁꯨ ꯐꯤꯁꯨ ꯑꯝꯇ ꯁꯨꯕꯤꯔꯣ ꯂꯥꯎ ꯐꯤ ꯃꯌꯥꯝ ꯂꯩ ꯍꯥꯏ ꯂꯥꯛꯅꯕꯁꯤ ꯃꯥꯅ ꯌꯥꯝ ꯍꯣꯠꯅꯩꯌꯦꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯂꯣꯏ ꯍꯩꯅꯗꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯕ ꯔꯦꯟꯇꯨꯗ ꯑꯩ ꯆꯪꯕ ꯈꯣꯠꯄꯗꯣ ꯍꯩꯅꯗꯦꯅ ꯑꯗꯨꯝ ꯍꯥꯏꯕ ꯃꯥꯅ ꯐꯖꯗꯕ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯝꯕꯗꯣ ꯍꯣꯏ ꯃꯥꯁꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤ ꯎꯅꯕꯗꯁꯨ ꯃꯥꯅ ꯁꯨꯝ ꯀꯩꯅꯣꯁꯦ ꯃꯆꯥ ꯑꯃꯈꯛ ꯇꯣꯡꯃꯤꯟꯅꯔꯦ ꯑꯁ ꯈꯤꯇꯪꯗꯤ ꯅꯛꯅ ꯇꯣꯡꯉꯛꯎꯍꯦ ꯑꯇꯣꯞꯄ ꯅꯠꯇꯕꯁꯤꯕꯨ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅꯗꯤ ꯕꯦꯒꯁꯤꯅꯒ ꯁꯨꯃꯥꯏꯅ ꯃꯌꯥꯏ ꯊꯝꯃꯒꯀꯣ ꯑꯗꯨ ꯅꯪ ꯑꯣꯏꯖꯕꯗꯣ ꯅꯪ ꯊꯧꯐꯝ ꯊꯣꯛꯄ ꯊꯧ ꯑꯩꯗꯤ ꯍꯩꯅꯗꯦ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯌꯥꯗꯕꯅꯤꯅ ꯃꯥꯅꯁꯨ ꯍꯦꯟꯖꯜꯂꯛꯄꯗꯤ ꯉꯝꯗꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯁꯨꯝ ꯐꯝꯃꯤꯟꯅꯔꯦꯗꯅꯀꯣ ꯑꯗꯨꯝ ꯃꯥꯅ ꯃꯈꯨꯠꯀꯨꯝꯕꯁꯦ ꯍꯦꯛ ꯄꯥꯏꯗꯣꯏ ꯍꯣꯠꯅꯔꯛꯄ ꯑꯗ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯅꯪ ꯁꯤꯒꯨꯝꯕꯁꯦ ꯑꯩꯉꯣꯟꯗ ꯁꯨꯡꯇꯧ ꯇꯧꯔꯛꯀꯅꯨ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯩꯗꯤ ꯑꯗꯨꯗꯣ ꯋꯥꯁꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗ ꯑꯩꯅ ꯀꯠꯄꯗ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯀꯠꯄꯗ ꯂꯧꯔꯣꯏꯗꯕ ꯂꯤꯆꯠ ꯑꯩ ꯆꯠꯅꯤꯡꯗꯦ ꯑꯗꯨꯅ ꯅꯪ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯁꯨꯡꯇꯧ ꯇꯧꯔꯛꯀꯅꯨ ꯑꯗꯨ ꯅꯪꯒ ꯑꯩꯒ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯉꯥꯡꯁꯨ ꯅꯠꯅꯗ꯭ꯔꯦ ꯑꯩꯁꯨ ꯃꯥꯁꯇꯔ ꯂꯣꯏꯔꯒ ꯊꯕꯛ ꯑꯃ ꯇꯧꯖꯔꯦ ꯏꯁꯥꯒꯤ ꯄꯩꯁꯥ ꯊꯣꯛꯑꯦ ꯑꯗꯩ ꯅꯪꯁꯨ ꯅꯪꯒꯤ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯣ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯜꯂꯁꯤ ꯍꯥꯏꯔꯁꯨ ꯄꯥꯜꯂꯁꯤ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯡꯉꯒ ꯑꯃꯥꯡꯕ ꯑꯣꯏꯅꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯅꯤꯡꯗꯦ ꯅꯪꯒꯤ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯝꯕ ꯐꯥꯎꯗꯤ ꯑꯩ ꯁꯦꯡꯅ ꯈꯨꯔꯝꯃꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯕꯥꯅꯤ ꯍꯤꯡ ꯂꯦꯟꯃꯤꯟꯅꯔꯗꯕꯅꯤ ꯆꯦꯟꯕ ꯍꯥꯏꯕꯁꯦꯅ ꯑꯗꯣ ꯁꯨꯝꯕꯁꯤꯒꯤ ꯑꯗꯨꯝ ꯃꯕꯥꯟꯁꯤ ꯃꯔꯩ ꯍꯧꯅꯔꯛꯑꯦꯕ ꯑꯗꯩ ꯂꯩꯖꯅꯤꯡꯕ ꯑꯃꯁꯤꯅ ꯁꯨꯝ ꯀꯥꯏꯁꯜꯂꯛꯄ ꯑꯗ ꯀꯩꯅꯣ ꯅꯪꯒꯤꯗꯨ ꯀꯩꯅꯣ ꯇꯧꯏ ꯔꯣꯃꯥꯟꯁꯇꯕꯨ ꯁꯨꯝꯕ ꯋꯥꯔꯤ ꯁꯥꯗ꯭ꯔꯗꯤ ꯀꯔꯤ ꯁꯥꯗꯣꯏꯅꯣ ꯑꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯁꯥꯔꯤꯅ ꯑꯁ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯗꯨ ꯇꯧꯏ ꯑꯗꯩ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯃ ꯁꯨꯃꯥꯏꯅ ꯌꯥꯎꯏ ꯃꯥꯁꯦ ꯌꯥꯝ ꯂꯥꯡꯒꯜꯂꯤꯕꯨ ꯍꯥꯏꯔꯁꯨ ꯃꯣꯏ ꯑꯗꯩ ꯑꯣꯖꯥ ꯃꯁꯦꯟꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯌꯥꯎꯏꯕꯨ ꯍꯥꯏꯔꯁꯨ ꯑꯗꯩ ꯃꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯗꯤ ꯁꯥꯅꯤꯡꯕ ꯑꯗꯩ ꯃꯥꯒꯤꯁꯨ ꯃꯥꯅ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯔꯤꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯣꯡꯃꯒꯤ ꯊꯦꯡꯅꯕꯁꯦ ꯁꯨꯝ ꯁꯥꯟꯅꯕꯗꯨꯅꯦ ꯑꯗꯩ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯗꯤ ꯂꯤꯅ ꯈꯜꯂꯛꯑꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯕꯕꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯃꯥꯏ ꯋꯥꯔꯤꯁꯤ ꯂꯤꯅꯔꯛꯑꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤ ꯊꯣꯏꯗꯣꯛꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯅꯦꯕ ꯑꯗꯨ ꯃꯥꯅ ꯀꯔꯤꯝ ꯈꯟꯗꯦꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯨꯈꯛ ꯄꯥꯝꯃꯦꯕ ꯃꯥꯅ ꯑꯩꯗꯤ ꯂꯥꯏꯔꯕ ꯈꯣꯠꯄꯩꯗꯤ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪꯗꯩꯅꯤ ꯅꯪꯒ ꯑꯩꯒꯗꯤ ꯌꯥꯝꯁꯨ ꯈꯦꯠꯅꯩ ꯑꯗꯨꯒ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯤ ꯋꯥꯏ ꯑꯩꯗꯤ ꯁꯤꯗ ꯗꯨꯀꯥꯟ ꯐꯝꯃ ꯈꯣꯠꯂ ꯌꯥꯎꯔꯤꯁꯤꯅꯤ ꯏꯃꯥ ꯍꯣꯏꯁꯨ ꯕꯕꯥ ꯍꯣꯏꯁꯨ ꯂꯣꯏ ꯁꯨꯔ ꯂꯩꯅꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯒ ꯉꯥꯎꯁꯟꯅꯕ ꯑꯗꯨꯝꯕꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗ ꯑꯗꯨꯅ ꯑꯇꯩꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯀꯩꯅꯣ ꯅꯠꯇꯦꯅ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯥꯁꯤꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯩꯅꯣꯁꯤ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯧꯔꯛꯏꯁꯦ ꯑꯗꯨꯒꯨꯝꯕꯗꯅꯦꯕꯀꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯃꯥꯅꯒ ꯗꯨꯀꯥꯟ ꯌꯥꯎꯔꯁꯨ ꯂꯩꯕꯗꯣ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩꯑꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯅꯪꯁꯨ ꯂꯩꯇꯕꯩꯁꯤꯗ ꯅ ꯗꯨꯀꯥꯟ ꯌꯥꯎꯔꯤꯃꯤ ꯈꯣꯠꯂꯤꯃꯤ ꯀꯥꯏꯅ ꯑꯗꯨꯝ ꯈꯟꯖꯕ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝꯕꯩ ꯂꯩꯇꯦ ꯂꯥꯏꯔꯩ ꯂꯝ ꯈꯔ ꯂꯥꯞꯄꯤ ꯈꯣꯠꯂꯤ ꯃꯣꯏꯒ ꯈꯔ ꯈꯦꯠꯅꯩꯒ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯀꯩꯁꯨ ꯈꯟꯗꯦ ꯃꯥ ꯐꯔ ꯂꯣꯏꯔꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔ ꯂꯣꯏꯔꯦ ꯁꯤꯅꯦꯕ ꯑꯗꯩ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥ
ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯩꯕꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯥꯝꯖꯅ ꯂꯧꯕꯤꯕꯗꯣ ꯑꯩ ꯑꯗꯨ ꯄꯥꯝꯃꯦ ꯅꯨꯄꯥꯁꯤꯅ ꯃꯔꯛꯇ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯄꯗ ꯃꯣꯏ ꯏꯃꯥꯗꯣ ꯀꯟꯐ꯭ꯔꯦꯟꯁꯇ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯝꯕꯁꯦ ꯑꯩ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯦꯅ ꯑꯗꯨꯝ ꯀꯟꯐ꯭ꯔꯦꯟꯁꯇ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯄꯀꯣ ꯑꯗꯣ ꯃꯃꯥꯒꯁꯨ ꯅꯨꯄꯤꯁꯤꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯏꯌꯦꯕ ꯐꯖ ꯐꯖꯅ ꯅꯨꯡꯁꯤꯅꯧ ꯑꯗꯨ ꯇꯧ ꯑꯗꯩ ꯃꯇꯝ ꯆꯥꯔꯒ ꯐꯖꯅ ꯂꯧꯅꯧ ꯈꯣꯠꯅꯧ ꯑꯗꯨ ꯇꯧ ꯀꯥꯏꯅ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏꯗꯤ ꯏꯕꯦꯝꯃ ꯁꯨꯔ ꯅꯣꯝꯃ ꯆꯥꯕꯅꯤ ꯏꯆꯥꯁꯦ ꯍꯌꯦꯡ ꯅꯣꯏ ꯂꯥꯞꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯗꯤ ꯂꯥꯞꯊꯣꯛꯄꯤꯒꯅꯨ ꯈꯣꯠꯀꯅꯨ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯒ ꯍꯌꯦꯡ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯦꯅ ꯈꯔ ꯍꯥꯏꯗꯕ ꯂꯝꯗꯩꯅꯦꯅ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯕꯤꯒꯅꯨ ꯈꯣꯠꯀꯅꯨ ꯅꯪꯗꯤ ꯃꯇꯤꯛꯁꯨ ꯌꯥꯝ ꯆꯥꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯑꯣꯖꯥꯒ ꯑꯣꯏꯕ ꯌꯨꯝꯗ ꯑꯉꯥꯡꯒ ꯇꯨꯏꯁꯟ ꯇꯧꯔꯒ ꯐꯖꯅ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯏꯔꯩ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯄꯥꯝꯖꯩ ꯈꯣꯠꯂꯤ ꯑꯗꯣ ꯏꯆꯥ ꯅꯨꯄꯥꯒ ꯅꯪꯒ ꯌꯦꯡꯅꯕꯗꯗꯤ ꯊꯣꯏꯗꯣꯛꯅ ꯈꯦꯠꯅꯕꯅꯤꯅ ꯂꯩꯕꯨ ꯂꯩꯕꯤꯔꯛꯇꯧ ꯃꯥꯟꯗꯦ ꯀꯥꯏꯅꯀꯣ ꯃꯃꯥꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯍꯨꯝꯂꯛ ꯃꯩꯔꯛ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ ꯑꯗꯣ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯆꯥꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯕꯗꯅꯦ ꯏꯃꯥ ꯑꯩ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ ꯑꯩ ꯂꯩꯁꯥꯔꯤꯉꯩꯗ ꯁꯨꯝ ꯄꯥꯈꯪꯒꯤ ꯀꯣꯏꯅꯕꯩ ꯃꯌꯨꯝꯗ ꯆꯪꯕꯗꯣ ꯑꯩ ꯏꯃꯥ ꯇꯁꯦꯡꯅ ꯏꯀꯥꯏꯖꯕꯩꯅꯤ ꯑꯅ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯃꯕꯥꯅꯤꯁꯦ ꯑꯗꯨꯅ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯈꯦꯠꯅꯔꯤꯁꯦ ꯑꯃꯁꯤꯅ ꯀꯥꯇꯨ ꯀꯥꯔꯟ ꯅꯛꯁꯤꯟꯅꯅꯤꯡꯕ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯐꯖꯗꯕꯁꯦ ꯁꯥꯅꯤꯡꯕ ꯃꯦꯁꯦꯖꯃꯛꯇ ꯑꯣꯏꯔꯁꯨ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤ ꯔꯣꯃꯥꯟꯁꯁꯦ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯃꯥꯒꯤꯗꯤꯀꯣ ꯑꯗꯨꯝꯕꯗ ꯃꯕꯥꯅꯤꯁꯦ ꯂꯩꯌꯦꯕ ꯈꯦꯠꯅꯕꯁꯦ ꯌꯥꯝꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥ ꯃꯁꯥꯁꯦ ꯈꯔ ꯐꯠꯇꯦ ꯀꯩꯅꯣ ꯆꯈꯥꯎ ꯁꯣꯛꯑꯦꯕ ꯑꯗꯨꯒꯤ ꯒꯁꯦ ꯃꯥꯅ 3,000 ꯄꯤꯕ ꯍꯤꯗꯥꯛꯀ ꯑꯗꯩ ꯅꯪ ꯑꯌꯨꯛꯀꯤ ꯐꯣꯟ ꯇꯧꯗꯅ ꯅꯪ ꯑꯗꯨ ꯆꯥꯔꯕ꯭ꯔꯥ ꯑꯌꯨꯛꯀꯤ ꯍꯤꯗꯥꯛ ꯆꯥꯔꯕ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯀꯥꯏꯅ ꯃꯥꯁꯨ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯍꯥꯏꯗꯨ ꯑꯣꯏꯗꯣꯔꯕꯅꯤ나 ꯃꯥꯅꯁꯨ ꯌꯥꯝ ꯁꯦꯟꯅꯖꯩꯕ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯥ ꯌꯨ ꯊꯛꯄ꯭ꯔꯥ ꯊꯛꯇꯕ꯭ꯔꯥꯁꯤꯃꯗꯤ ꯁꯦꯡꯅ ꯃꯉꯣꯟꯗꯗꯤ ꯊꯛꯇꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯅꯗꯤ ꯃꯤ ꯑꯇꯣꯞꯄꯗ ꯀꯩꯗꯗꯤ ꯀꯣꯏꯊꯤ ꯊꯤꯗꯅꯗꯤ ꯍꯪꯍꯧꯗ꯭ꯔꯦꯕ ꯀꯩꯁꯨꯀꯣ ꯑꯗꯩ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗꯁꯨ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯤꯕꯨ ꯌꯨ ꯊꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯍꯪꯉꯨꯗꯣꯔꯤꯀꯣ ꯑꯗ ꯃꯥꯅꯗꯤ ꯇꯁꯦꯡꯅ ꯌꯨ ꯊꯛꯄ ꯄꯥꯝꯖꯗꯦ ꯃꯥ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯩꯗꯤ ꯆꯈꯥꯎꯁꯨ ꯈꯔ ꯁꯣꯛꯑꯦ ꯑꯗꯨꯅ ꯌꯨ ꯊꯛꯄ ꯌꯥꯗꯦ ꯑꯩꯗꯤ ꯊꯛꯇꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅꯁꯨ ꯃꯥꯅꯁꯨ ꯍꯣꯏ ꯂꯩꯖꯔꯒꯦ ꯑꯩꯁꯦ ꯈꯜꯂꯦꯒ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤ ꯏꯕꯥꯅꯤꯁꯦꯅ ꯃꯕꯥꯅꯤꯁꯦ ꯑꯐꯕ ꯃꯇꯝ ꯊꯥꯕꯥꯟ ꯅꯨꯃꯤꯠ ꯊꯥꯒꯁꯦ ꯉꯥꯏꯅꯔ ꯁꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯦꯕꯀꯣ ꯑꯗ ꯃꯥꯁꯤꯅ ꯍꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯁꯦ ꯅꯨꯡꯗꯥꯡꯁꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒꯦ ꯈꯣꯠꯂꯒꯦ ꯑꯗꯨꯁꯨ ꯉꯥꯛꯇꯪ ꯃꯤꯅꯤꯠ 10 ꯑꯃ ꯀꯨꯜ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯄꯣꯠ ꯂꯥꯛꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕ ꯑꯗꯩ ꯃꯥꯁꯨ ꯄꯣꯊꯥꯔꯒꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯨꯝꯅꯈꯤꯕꯅꯤꯅ ꯑꯗ ꯅꯨꯃꯤꯠꯁꯤꯗꯤ ꯃꯥꯅ ꯈꯔ ꯉꯜꯂꯞ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯃꯦꯁꯦꯖꯇꯤ ꯊꯥꯔꯛꯑꯝꯕ ꯑꯗ ꯃꯥꯅ ꯍꯜꯍꯧꯗ꯭ꯔꯦꯕ ꯑꯗ ꯃꯥꯅ ꯄꯨꯡ 9 ꯁ꯭ꯋꯥꯏꯗ ꯃꯥꯁꯦ ꯐꯣꯟ ꯇꯧꯔꯛꯇꯦꯅꯦꯅ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯧꯗꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯄꯤꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯨ ꯉꯛꯑꯦꯕ ꯃꯥꯗꯤ ꯁꯨꯝ ꯃꯥꯅ ꯐꯣꯟ ꯇꯧꯕ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯕꯒꯁꯦ ꯃꯥꯒꯤ ꯑꯣꯏꯅ ꯀꯌా ꯄꯥꯝꯗꯦꯕ ꯑꯗꯨꯒꯤ ꯃꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯅꯨꯄꯥꯁꯤꯅ ꯇꯧꯔꯛꯄ ꯑꯣꯏꯅ ꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯕꯗꯁꯨ ꯕ꯭ꯂꯣꯛ ꯄꯤ ꯂꯩꯔꯝꯃꯦꯕ ꯃꯥꯁꯦ ꯉꯛꯑꯦꯕꯀꯣ ꯀꯩꯅꯣꯅꯦ ꯃꯥꯅ ꯁꯤ ꯕ꯭ꯂꯣꯛ ꯄꯤꯔꯤꯁꯤꯕꯣꯅ ꯑꯗꯨ ꯅꯨꯃꯤꯠꯁꯤꯃ ꯑꯗꯨꯝ ꯐꯣꯟꯁꯦ ꯕ꯭ꯂꯣꯛ ꯍꯥꯡꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯇꯨꯝꯃꯦꯀꯣ ꯄꯨꯡ 12 ꯑꯗꯨꯋꯥꯏꯐꯥꯎꯗꯤ ꯃꯥ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯦꯕ ꯑꯗꯩ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯥꯁꯤꯕꯣ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯩꯗꯤ ꯌꯥꯝ ꯍꯦꯟꯅ ꯊꯕꯛ ꯆꯤꯜꯂꯕ꯭ꯔꯥꯒ ꯈꯜꯂꯦ ꯑꯗꯨꯁꯨ ꯑꯀꯥꯏꯕ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦ ꯃꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯃꯥꯅ ꯐꯣꯟ ꯇꯧꯋꯦ ꯆꯠꯂꯦ ꯑꯗꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯉꯔꯥꯡ ꯕ꯭ꯂꯣꯛ ꯄꯤꯔꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣꯅ ꯃꯥꯅ ꯍꯥꯏ ꯅꯪꯅ ꯌꯦꯡꯕꯅꯤꯗ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯌꯦꯡꯕꯅꯤ ꯑꯗꯩ ꯅꯣꯡꯇꯪ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯅꯪꯁꯦ ꯑꯩꯅꯗ ꯐꯣꯟ ꯇꯧꯏ ꯅꯪꯅꯗꯤ ꯇꯧꯔꯛꯇꯦꯗ ꯐꯣꯟꯁꯦ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯑꯗꯩꯗꯤ ꯕ꯭ꯂꯣꯛ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯂꯣꯏꯅꯃꯛ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯒꯤ ꯀꯩꯅꯣ ꯂꯥꯛꯏꯅꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯅꯪꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯤꯌꯥꯔ ꯂꯧꯕ꯭ꯔꯥ ꯑꯗꯩ ꯕ꯭ꯂꯣꯛ ꯊꯝꯃꯦꯁꯦ ꯈꯪꯕ꯭ꯔꯥ ꯑꯅ ꯌꯦꯡꯉꯤꯅꯤ ꯍꯥꯏꯔꯛꯈꯤꯕ ꯑꯗ ꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕꯀꯣ ꯑꯣ ꯃꯥꯁꯦ ꯑꯩꯅ ꯐꯣꯟ ꯏꯇꯧ ꯇꯧꯗꯕ ꯑꯩꯅꯗꯤ ꯑꯩ ꯅꯨꯄꯤꯅꯤꯅ ꯃꯥꯅ ꯁꯨꯝ ꯇꯧꯔꯒ ꯄꯥꯏꯕꯅ ꯂꯦꯝꯃꯦꯅ ꯑꯩꯅ ꯁꯨꯝ ꯄꯪꯇꯧ ꯇꯧꯁꯟꯕꯗꯣ ꯏꯁꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯐꯖꯗꯦ ꯅꯨꯄꯥꯗꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯈꯣꯠꯄ ꯑꯗꯣꯝꯗ ꯆꯠꯂꯦꯅ ꯑꯩꯅ ꯇꯧꯗꯕꯁꯦ ꯃꯥꯅ ꯂꯥꯟꯅ ꯈꯜꯂ ꯃꯥꯟꯅꯦꯅ ꯑꯗꯨꯑꯣꯏꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦꯒ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯝ ꯇꯧꯗꯅ ꯅꯪ ꯗꯨꯀꯥꯟ ꯊꯣꯛꯇꯧꯔꯕ꯭ꯔꯥ ꯑꯗꯨ ꯇꯧꯗꯧꯔꯕ꯭ꯔꯥꯅ ꯑꯗꯨꯝ ꯃꯥꯅꯁꯨ ꯀꯌꯥ ꯂꯧꯅꯔꯦꯕ ꯃꯣꯏꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯅꯩ ꯌꯥꯝ ꯐꯖꯅ ꯑꯗꯨꯒ ꯃꯥꯁꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯦꯛ ꯅꯨꯡꯗꯥꯡꯁꯦ ꯄꯨꯡ ꯀꯩꯅꯣ ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯒ ꯅꯪ ꯉꯁꯤꯗꯤ ꯇꯨꯝꯃꯕ꯭ꯔꯣ ꯈꯣꯠꯂꯕ꯭ꯔꯣ ꯑꯩ ꯉꯁꯤꯗꯤ ꯄꯣꯠ ꯂꯥꯛꯇ꯭ꯔꯦ ꯂꯥꯛꯅꯦꯅ ꯉꯥꯏꯔꯝꯃꯒ ꯍꯥꯏꯔꯒ ꯐꯣꯟ ꯍꯦꯛ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯡꯗꯥꯡꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯦꯕ ꯃꯕꯥꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅꯁꯨ ꯍꯦꯛ ꯌꯥꯎꯋꯦ ꯑꯗꯣ ꯃꯥꯅ ꯍꯟꯗꯛꯇꯤ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤꯅ ꯃꯕꯥꯅꯤꯁꯦ ꯃꯥꯅ ꯐꯖꯅ ꯑꯗꯨꯝ ꯌꯥꯔꯦ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯖꯩ ꯃꯕꯨꯛ ꯃꯔꯥꯁꯦ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗ ꯃꯁꯤ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯅꯕ ꯌꯥꯅꯤ ꯈꯣꯠꯅꯤ ꯑꯗꯨꯅ ꯃꯥꯅꯒꯁꯨ ꯃꯥꯅ ꯃꯥꯏꯁꯨ ꯃꯔꯅꯥꯏꯒ ꯁꯨꯝ ꯃꯥꯏ ꯃꯔꯨꯞ ꯌꯥꯎꯔ ꯈꯣꯠꯂꯒ ꯈꯔ ꯇꯨꯡꯁꯤꯟꯖꯩꯕ ꯑꯗꯨꯅ ꯑꯩꯅ ꯅꯣꯏꯔꯣꯝꯗ ꯌꯨꯝ ꯁꯤꯗ ꯄꯨꯔꯤꯕ ꯁ꯭ꯀꯨꯜꯁꯦ ꯌꯥꯝ ꯂꯥꯞꯄꯅꯤꯅ ꯅꯣꯏꯔꯣꯝꯗ ꯄꯨꯒꯦ
ꯑꯗꯨꯒ ꯅꯪꯅ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯣ ꯑꯗꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯑꯉꯥꯡ ꯌꯥꯎꯕ ꯈꯣꯠꯄ ꯁ꯭ꯀꯨꯜ ꯄꯨꯕ ꯐꯔꯛ ꯇꯥꯕ ꯑꯗꯨꯝ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯅ ꯄꯩꯁꯥꯗꯤ ꯅꯪꯅ ꯇꯥꯟꯒꯗꯧꯕꯅꯤ ꯑꯗꯣ ꯗꯨꯀꯥꯟ ꯐꯝꯅꯕꯒꯤ ꯄꯩꯁꯥꯗꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯑꯦꯔꯦꯟꯖ ꯇꯧꯔꯦ ꯏꯕꯥꯅꯤ ꯑꯗꯨꯝ ꯅꯪꯒꯤ ꯗꯨꯀꯥꯟ ꯑꯃ ꯐꯝꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅ ꯅꯨꯄꯤꯁꯤꯅ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯄꯩꯁꯥ ꯌꯥꯝ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩꯅꯁꯨ ꯅꯉꯣꯟꯗꯒꯤ ꯍꯥꯏꯔꯛꯑꯣꯏ ꯑꯗꯣ ꯑꯗꯨꯝꯕꯗꯨꯗꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗ ꯃꯥ ꯀꯔꯤꯝꯇ ꯌꯦꯠꯇꯦ ꯀꯩꯒꯨꯝꯕ ꯑꯝꯇ ꯌꯦꯠꯇꯦꯕ ꯑꯗꯩꯗꯤ ꯎꯅꯔꯦ ꯅꯨꯄꯥꯁꯤꯅ ꯁꯤꯃ ꯆꯥꯖꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯎ ꯆꯥꯅꯤꯡꯗꯦ ꯑꯩꯅ ꯑꯌꯥꯝꯕ ꯆꯥꯖꯗꯦꯕ ꯑꯗꯨꯝ ꯀꯣ ꯀꯩꯁꯨ ꯅꯨꯄꯥꯗꯩ ꯂꯧꯊꯣꯛꯄ ꯑꯗꯩ ꯑꯗꯨ ꯊꯥꯔꯛꯑꯣ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯨꯝꯕ ꯃꯉꯣꯟꯗꯩ ꯂꯩꯇꯦ ꯅꯨꯄꯥꯁꯤꯅꯅꯦ ꯄꯤꯔꯛꯄꯐꯧ ꯃꯥꯅ ꯁꯥꯎꯏ ꯀꯩ ꯀꯥꯟꯅꯕ ꯁꯨꯝꯕ ꯑꯁ ꯊꯣꯛꯃꯣ ꯀꯩ ꯀꯥꯟꯅꯝꯅꯣꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯝꯕ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯦꯅ ꯂꯩꯖꯕ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯀꯟꯅ ꯇꯛꯁꯜꯂꯛꯑꯦ ꯏꯕꯥꯅꯤꯁꯦ ꯁꯨꯝ ꯑꯗꯨꯝ ꯎꯅꯕꯗ ꯈꯣꯠꯄꯗꯀꯣ ꯑꯗꯣ ꯃꯥꯅ ꯃꯥꯏ ꯃꯑꯣꯡꯁꯤꯅ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯁꯠꯂꯥꯎ ꯍꯦꯛ ꯀꯣꯟꯕ ꯑꯗꯩ ꯃꯈꯨꯠꯇ ꯁꯠꯂꯦꯛ ꯄꯥꯏꯕ ꯈꯣꯠꯄꯁꯤꯗꯤ ꯉꯝꯗ꯭ꯔꯦꯕ ꯃꯥ ꯑꯗꯨ ꯅꯨꯄꯤꯁꯤꯅ ꯁꯥꯎꯔꯛꯀꯅꯦꯁꯦ ꯈꯪꯉꯦꯕ ꯑꯗꯨꯅ ꯃꯥꯅ ꯑꯌꯥꯕ ꯍꯥꯟꯅ ꯂꯧꯋꯦꯕ ꯁꯤꯒꯤ ꯈꯔꯁꯤ ꯃꯕꯥꯅꯤꯁꯦ ꯉꯪꯅꯔꯦꯕ ꯑꯗꯨꯗ ꯅꯨꯄꯤꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯪ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯆꯦꯟꯊꯣꯛꯑꯁꯤ ꯑꯗꯨ ꯅꯪꯅ ꯆꯦꯜꯂꯁꯦ ꯍꯥꯏꯔꯒꯅ ꯌꯨꯝ ꯀꯩ ꯁꯥꯒꯦ ꯈꯣꯠꯈꯤꯒꯦ ꯉꯥꯏꯈꯣ ꯍꯥꯏꯕ ꯑꯗꯨꯒ ꯑꯗꯨꯝꯕ ꯂꯤꯆꯠꯇꯨꯅ ꯍꯥꯟꯅ ꯆꯠꯁꯦ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯉꯥꯏ ꯉꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯆꯦꯟꯊꯣꯛꯑꯒ ꯅꯪ ꯌꯨꯝ ꯀꯩ ꯁꯥꯕꯗꯣ ꯃꯇꯝ ꯑꯗꯨꯝ ꯉꯥꯏꯅꯕ ꯌꯥꯏꯅ ꯅꯪꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯄꯥꯝꯕ ꯂꯩꯔꯒꯅ ꯍꯥꯟꯅ ꯆꯦꯟꯊꯣꯛꯁꯦ ꯍꯥꯏꯕꯁꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯑꯁ ꯌꯨꯝ ꯁꯥꯗ꯭ꯔꯤ ꯑꯗꯨ ꯇꯧꯗꯦ ꯅꯪ ꯅꯨꯡꯁꯤꯕꯩ ꯍꯥꯏꯕꯅꯤ ꯌꯥꯝ ꯋꯥꯕꯁꯤꯕꯨ ꯑꯩꯈꯣꯏ ꯄꯣꯊꯥꯃꯤꯟꯅꯗꯅ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣ ꯁꯤꯕꯨ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯕꯩ ꯍꯥꯏꯔꯛꯏꯅꯦ ꯅꯨꯄꯤ ꯑꯃꯗ ꯍꯥꯏꯔꯨ ꯌꯥꯕ꯭ꯔꯥ ꯀꯥꯏꯅ ꯃꯥꯕꯥꯅꯤ ꯁꯨꯝꯕꯁꯦ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯩ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯌꯥꯝ ꯉꯛꯄ ꯅꯨꯃꯤꯠ ꯑꯃꯈꯛ ꯃꯉꯣꯟꯗ ꯂꯥꯛꯑꯦ ꯋꯥꯔꯤ ꯂꯤꯕꯁꯤꯗ ꯑꯩꯉꯣꯟꯗ ꯍꯥꯏ ꯏꯆꯦꯅꯁꯨ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩ ꯁꯨꯛꯊꯦꯡ ꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯏꯆꯦꯅ ꯊꯦꯡꯅꯔꯛꯏꯕ ꯃꯌꯥꯝꯗꯨꯗ ꯍꯥꯏꯌꯦꯕ ꯃꯥꯁꯨ ꯄꯨꯡꯉꯛꯉꯛꯑꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁ꯭ꯋꯥꯏ ꯅꯨꯃꯤꯠꯁꯦ ꯅꯣꯡꯃꯇ ꯃꯥꯁꯦ ꯊꯦꯡꯅ ꯈꯣꯠꯅ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧꯗꯦ ꯐꯣꯟ ꯇꯧꯗꯦ ꯃꯦꯁꯦꯖ ꯊꯥꯗꯦꯕꯀꯣ ꯑꯗꯨꯒ ꯃꯥꯗꯤ ꯄꯨꯡ ꯑꯗꯨꯝ 10 ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯝ ꯇꯨꯝꯃꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯂꯥꯏꯅ ꯏꯟꯖꯟꯕ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯐꯤꯂꯝ ꯑꯩꯈꯣꯏ ꯆꯦꯔꯤꯇꯤ ꯁꯣ ꯀꯥꯞꯄ ꯌꯦꯡꯉꯨꯕ ꯑꯗꯨꯒꯤ ꯍꯟꯖꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 1 ꯁꯨꯃꯥꯏꯅ ꯇꯥꯔꯦ ꯍꯥꯏ ꯑꯗ ꯀꯩ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯐꯣꯟ ꯇꯧꯅꯤꯡꯉꯦ ꯍꯥꯏꯌꯦ ꯃꯥꯁꯦ ꯐꯣꯟꯁꯦ ꯇꯧꯅꯤꯡꯕ ꯑꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯨꯕꯁꯤꯗ ꯉꯁꯤꯗꯤ ꯑꯝꯇ ꯇꯧꯔꯒꯦꯗ ꯐꯣꯟꯁꯦꯅ ꯊꯥꯛ ꯂꯥꯎꯅ ꯐꯣꯟꯁꯦ ꯇꯧꯔꯨꯕꯁꯤꯗꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯅꯨꯡꯁꯤꯅꯕꯁꯤꯗ ꯅꯨꯄꯤ ꯑꯃ ꯄꯥꯏꯈꯠꯂꯛꯑꯦꯕ ꯃꯥꯁꯦ ꯉꯛꯑꯦꯕ ꯑꯗꯨꯒ ꯅꯪ ꯇꯨꯝꯃꯕꯣ ꯑꯩ ꯐꯤꯂꯝ ꯌꯦꯡꯕ ꯍꯜꯂꯛꯇ ꯉꯥꯏꯔꯤꯌꯦꯅ ꯐꯣꯟꯁꯦ ꯇꯧꯔꯨꯕꯁꯦ ꯀꯅꯥ ꯅꯨꯄꯤꯗꯨꯅꯀꯣ ꯑꯗꯨꯒ ꯅꯪ ꯀꯅꯥꯅꯣꯅ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛꯎ ꯃꯕꯥꯅꯤꯁꯦ ꯁꯨꯝ ꯏꯟꯅꯔꯦ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛꯎꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯗ ꯑꯩ ꯐꯣꯟ ꯇꯧꯕꯅꯤ ꯃꯥ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕ ꯑꯗꯨ ꯅꯨꯄꯤ ꯑꯃꯗꯨꯅ ꯍꯥꯏꯔꯦꯕ ꯑꯩꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅꯦꯅ ꯑꯗ ꯅꯨꯄꯤꯁꯤꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯖꯥꯇꯤꯗꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯅꯤ ꯑꯗꯨꯗ ꯃꯥꯅ ꯑꯩꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅꯤ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯃꯥꯒꯤ ꯐꯣꯟ ꯄꯥꯏꯔꯛꯏꯁꯤꯗꯤ ꯅꯕꯥꯅꯤ ꯆꯦꯜꯂꯕ꯭ꯔꯥ ꯁꯤꯅꯦꯕ ꯆꯦꯟꯗꯦ ꯑꯩꯗꯤ ꯑꯗꯨꯗꯤ ꯃꯥꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯦ ꯃꯥꯏ ꯀꯥꯗ ꯂꯩ ꯅꯕꯥꯅꯤ ꯀꯥꯏꯗ ꯂꯩꯃꯤꯟꯅꯩꯅꯣ ꯍꯥꯏꯕ ꯃꯥꯒꯤ ꯔꯦꯟꯇ ꯂꯩ ꯏꯕꯥꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯥꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯂꯩ ꯇꯨꯝꯃꯤ ꯍꯥꯏꯕ ꯃꯥ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡꯗꯁꯨ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗ ꯑꯩꯗꯤ ꯃꯥꯒꯤ ꯑꯗꯨꯝ ꯐꯤꯔꯣꯜ ꯁꯨꯕꯤꯔꯨ ꯂꯥꯎꯅ ꯑꯗꯨꯝ ꯁꯨꯏ ꯃꯥ ꯃꯁꯥ ꯉꯝꯗꯦ ꯑꯩ ꯁꯦꯕꯥ ꯇꯧꯕꯤꯔꯨ ꯂꯥꯎꯅ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝ ꯂꯥꯛꯏ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯑꯍꯤꯡ ꯂꯦꯛꯏꯅ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯅ ꯏꯀꯣꯝ ꯀꯣꯝꯅ ꯍꯥꯏꯔꯛꯄ ꯌꯨꯝꯁꯨ ꯄꯥꯟꯗ꯭ꯔꯤꯉꯩꯅ ꯅꯪ ꯂꯩꯁꯥꯕꯤꯔꯣ ꯃꯧꯔꯥꯅ ꯍꯥꯏ ꯑꯩ ꯂꯩꯁꯥꯕꯤꯅꯤ ꯑꯗꯣ ꯌꯨꯝꯁꯨ ꯄꯥꯟꯗ꯭ꯔꯤꯉꯩꯅ ꯀꯩꯒꯤꯅꯣ ꯄꯥꯈꯪ ꯂꯩꯕ ꯀꯥꯗꯕꯨ ꯑꯗꯨꯃꯥꯏꯅ ꯂꯦꯛꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥꯅ ꯏꯕꯥꯅꯤ ꯊꯨꯡꯅꯔꯗꯧꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯒꯤ ꯂꯦꯛꯃꯤꯟꯅꯕꯅꯦ ꯍꯥꯏꯔꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯩꯁꯨ ꯃꯃꯥꯡꯗ ꯑꯩ ꯅꯥꯕꯩꯁꯨ ꯂꯥꯛꯑꯝꯃꯤ ꯁꯤꯗꯒꯤ ꯑꯩ ꯁꯤꯗ ꯂꯦꯛꯑꯒ ꯁꯤꯗꯒꯤ ꯑꯗꯨꯝ ꯗꯥꯛꯇꯔ ꯆꯦꯛ ꯆꯠꯂꯤꯅ ꯍꯥꯏꯕ ꯃꯥꯅꯀꯣ ꯑꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯨꯝꯕꯨ ꯂꯩꯇꯕ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡ ꯚꯔꯥꯈꯛ ꯁꯥꯟꯗꯣꯛꯄꯤꯗꯣ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯗꯨꯅ ꯌꯨꯝꯕꯨꯗꯤ ꯂꯩꯇꯕ ꯑꯗꯨꯅ ꯃꯣꯏ ꯃꯁꯦꯟꯅ ꯍꯣꯏ ꯃꯣꯏ ꯀꯩꯅꯣꯁꯦ ꯃꯥꯏ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯋꯥꯡꯅꯗꯕ ꯑꯩꯈꯣꯏꯒꯤ ꯀꯥꯁꯤꯗ ꯂꯣꯟꯅ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯌꯦꯡꯉꯒ ꯆꯪꯍꯧꯕ ꯊꯣꯡꯗꯣ ꯂꯣꯟꯖꯜꯂ ꯂꯩꯕꯅꯤ ꯂꯩꯗꯣ ꯑꯇꯣꯞꯄ ꯚꯔꯥꯅ ꯈꯪꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯖꯥꯠꯅꯦꯕ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤꯁꯦ ꯁꯥꯔꯦ ꯅꯪꯒꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯦ ꯈꯣꯠꯂꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯀꯨꯏꯔꯦ ꯈꯣꯠꯂꯦ ꯑꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦ ꯑꯗꯩꯗꯤ ꯅꯣꯏꯅꯤꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯔꯤꯂꯦꯁꯟ ꯑꯗꯨꯝ ꯊꯝꯅꯕ꯭ꯔꯥ ꯍꯥꯏꯕꯗ ꯃꯤꯅ ꯍꯣꯏ ꯑꯗꯨꯝ ꯊꯝꯅꯔꯦ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯤꯁꯤꯅ ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯝ ꯌꯥꯝ ꯂꯥꯛ ꯂꯩꯔꯝꯃꯦꯕ ꯅꯨꯄꯥꯁꯤꯒꯤ
ꯀꯥꯁꯤꯗ ꯑꯗꯨꯝ ꯌꯥꯝ ꯂꯥꯛ ꯂꯩꯔꯝꯃꯦꯕ ꯑꯗꯨꯝ ꯂꯦꯛꯄ ꯈꯣꯠꯄꯁꯦ ꯃꯁꯤꯡ ꯌꯥꯝꯃꯦꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏꯗꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯑꯩ ꯊꯥꯖꯗꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯑꯝꯇꯪ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯃꯥꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔ ꯅꯨꯄꯥꯗꯣ ꯇꯨꯝꯃꯤꯕꯗꯣ ꯃꯥ ꯎꯠꯂꯛꯑꯦꯕꯀꯣ ꯑꯗꯨ ꯆꯨꯝꯃꯦ ꯍꯥꯏꯕꯁꯦ ꯈꯪꯉꯦꯗꯅ ꯃꯥꯁꯦ ꯑꯍꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯉꯣꯟꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯣꯛꯂꯛꯄꯗꯒꯤ ꯑꯍꯤꯡꯗꯨꯃꯨꯛ ꯃꯥ ꯅꯨꯡꯉꯥꯏꯇꯕ ꯑꯍꯤꯡ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯦꯕ ꯑꯗ ꯅꯨꯄꯤꯗꯨꯅꯒ ꯐꯣꯟꯗꯣ ꯄꯥꯏꯍꯧꯔꯒ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯑꯗꯩ ꯅꯨꯄꯤ ꯁꯥꯔꯒ ꯃꯣꯏ ꯀꯥ ꯕꯔꯥ ꯃꯁꯦꯟ ꯂꯩꯃꯤꯟꯅꯕ ꯃꯁꯦꯟ ꯁꯥꯟꯅꯩꯔꯅ ꯃꯥ ꯑꯍꯥꯟꯕꯗꯐꯥꯎ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯥꯏꯌꯦꯕ ꯅꯪ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯅꯪ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯖꯅꯂꯛꯅꯔꯤꯔ ꯅꯪ ꯀꯥꯏꯅꯅꯦ ꯑꯗꯨꯝ ꯈꯜꯂꯝꯕ ꯑꯗꯨꯗꯅꯦꯕ ꯃꯥꯅ ꯊꯥꯖꯗꯗꯅ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯣꯏꯅ ꯇꯧꯔꯤꯗꯣ ꯑꯗꯩ ꯆꯨꯝꯃꯦꯗꯣ ꯈꯪꯉꯦ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯁꯨ ꯎꯠꯂꯦ ꯇꯧꯔꯦ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯎꯠꯂꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯑꯍꯤꯡꯁꯤꯃ ꯑꯗꯨꯝ ꯃꯥꯁꯦ ꯇꯨꯝꯗꯅ ꯑꯗꯨꯝ ꯂꯦꯜꯂꯦ ꯑꯗꯨꯒ ꯑꯌꯨꯛꯇ ꯅꯨꯄꯤꯁꯤꯅ ꯄꯨꯡ 7 ꯁ꯭ꯋꯥꯏꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯄꯨꯡ 7 ꯁ꯭ꯋꯥꯏꯗ ꯐꯣꯟ ꯇꯧꯔꯛꯄꯗ ꯃꯥꯁꯤꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯗꯤ ꯍꯜꯂꯦ ꯑꯗꯣ ꯃꯥꯒ ꯑꯩꯒꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯛꯁꯟꯅꯔꯔꯣꯏ ꯑꯗꯨꯅ ꯅꯪꯒ ꯑꯗꯨꯝ ꯂꯧꯅꯧ ꯑꯗꯨꯝ ꯅꯨꯡꯁꯤꯅꯧ ꯍꯥꯏꯌꯦꯕ ꯑꯦ ꯀꯔꯤ ꯑꯩꯗꯤ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯈꯛꯇꯅꯤ ꯏꯕꯥꯅꯤꯗ ꯑꯗꯨꯒꯨꯝꯕ ꯑꯃꯐꯧ ꯂꯩꯅꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯇꯣꯛꯅꯔꯁꯨ ꯌꯥꯏ ꯁꯨꯞꯅꯒꯤ ꯅꯨꯡꯁꯤꯕꯁꯤꯒꯤ ꯀꯥꯏꯅꯕ ꯅꯨꯡꯉꯥꯏꯇꯕ ꯈꯛꯇꯅꯤ ꯑꯩꯅ ꯈꯪꯍꯧꯗꯣꯏꯁꯤꯗꯤ ꯑꯩꯗꯤ ꯏꯁꯥꯗꯤ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤꯅꯦ ꯑꯩ ꯑꯗꯨ ꯅꯪꯗꯤ ꯃꯥꯒꯤ ꯀꯥꯗ ꯑꯍꯤꯡꯁꯨ ꯐꯅꯌꯥꯝ ꯂꯦꯜꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥ ꯑꯗꯨꯝ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯩ ꯑꯗꯨꯝ ꯈꯟꯈ꯭ꯔꯦꯕ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯀꯠꯊꯣꯛꯑꯒꯦꯅ ꯑꯗꯨ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯕꯥꯏ ꯔꯤꯂꯦꯁꯟꯗ ꯂꯩꯅꯔꯕꯅꯤꯅ ꯑꯗꯨꯝ ꯅꯪ ꯂꯩꯖꯧ ꯑꯩ ꯀꯔꯤꯝꯐꯧ ꯌꯦꯜꯂꯛꯑꯣꯏ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯠꯅꯕꯒꯤ ꯍꯛꯁꯨ ꯂꯩꯇꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝ ꯇꯧꯔꯝꯗꯕꯅꯤꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯗꯤ ꯆꯠꯂꯦ ꯑꯩ ꯁꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯈꯔ ꯆꯤꯜꯂꯤ ꯑꯗꯨꯒꯤ ꯆꯤꯟꯕꯗꯨꯗ ꯑꯩꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯩ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯈꯔ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯕꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯗꯤ ꯂꯧꯅ ꯂꯩꯅꯕꯒꯤ ꯃꯔꯤꯗꯣ ꯅꯠꯇꯦꯅ ꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔ ꯐꯣꯟꯁꯦ ꯊꯝꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯁ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤꯅ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯕꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯄꯤꯔ ꯀꯧꯔꯒ ꯑꯗꯨꯝ ꯂꯦꯛꯃꯤꯟꯅꯕꯒꯤ ꯃꯑꯣꯡꯗꯨꯅꯦꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯝꯃꯤꯁꯦ ꯑꯗꯩ ꯃꯥꯅ ꯑꯁꯨꯛ ꯊꯤꯅ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕ ꯑꯩꯅ ꯂꯩꯒꯦ ꯈꯟꯖꯕ ꯄꯨꯟꯁꯤ ꯈꯣꯡꯂꯩ ꯑꯣꯏꯖꯒꯦ ꯈꯟꯖꯕ ꯅꯨꯄꯥ ꯑꯃꯅꯕꯨ ꯊꯤꯅ ꯀꯦꯔꯦꯛꯇꯔ ꯂꯨꯖ ꯑꯣꯏꯕ ꯃꯥ ꯆꯨꯝꯅ ꯂꯩꯁꯥꯕꯤ ꯑꯃ ꯀꯣꯏꯔꯝꯃꯣ ꯑꯩ ꯌꯥꯒꯦ ꯑꯗꯨꯁꯨ ꯅꯠꯇꯕ ꯔꯨꯝꯗ ꯄꯨꯁꯜꯂꯒ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯁꯨ ꯑꯃꯨꯛꯈꯛꯁꯨ ꯅꯠꯇꯕ ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯀꯦꯔꯦꯛꯇꯔꯗꯣ ꯂꯨꯖ ꯑꯣꯏꯔꯦ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗꯁꯨ ꯃꯥ ꯁꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯂꯛꯑꯗꯤ ꯑꯗꯩ ꯑꯩ ꯅꯠꯇꯕ ꯑꯗꯩ ꯑꯃꯨꯛ ꯃꯥ ꯂꯩꯅꯥ ꯄꯛꯂꯛꯑꯗꯤ ꯃꯥꯁꯦ ꯌꯥꯝ ꯖꯥꯠ ꯖꯥꯠꯁꯦ ꯈꯟꯈ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯑꯗꯩ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯃꯥꯁꯦ ꯅꯪ ꯑꯝꯇ ꯂꯥꯛꯑꯣ ꯑꯩ ꯁꯤꯗ ꯉꯥꯏ ꯂꯩꯔꯦ ꯑꯩ ꯉꯁꯤ ꯁ꯭ꯀꯨꯜꯒ ꯆꯠꯇꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦꯅ ꯀꯧꯔꯦꯕ ꯃꯐꯝ ꯑꯝꯗꯀꯣ ꯑꯔꯨꯕ ꯑꯃ ꯂꯩꯔꯦꯅ ꯑꯗꯩ ꯀꯧꯔꯀꯥꯟꯗ ꯃꯥꯁꯤ ꯀꯩ ꯂꯩꯔꯒꯦꯅ ꯌꯥꯝ ꯇꯧꯋꯦ ꯑꯩ ꯗꯨꯀꯥꯟ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯑꯁ ꯅꯪ ꯂꯥꯛꯈꯣꯅ ꯃꯥꯅ ꯀꯧꯕꯁꯤꯗ ꯂꯥꯛꯑꯦ ꯅꯨꯄꯥꯁꯤꯁꯨꯀꯣ ꯃꯥꯁꯦ ꯀꯞꯄꯦ ꯋꯥ ꯑꯝꯇ ꯉꯥꯡꯉꯝꯗꯦ ꯅꯨꯄꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯄꯥꯛ ꯑꯝꯗꯅꯤꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯦ ꯉꯁꯤ ꯑꯩꯒ ꯅꯪꯒ ꯎꯅꯔꯤꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯅ ꯐꯅ ꯈꯜꯂꯨꯕꯅꯤ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯩꯅꯣ ꯇꯧꯔꯤ ꯈꯣꯠꯂꯤꯅ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕ ꯈꯣꯠꯂꯝꯕꯅ ꯃꯥꯁꯤꯅ ꯁꯥꯎꯅꯤꯡꯗꯅ ꯌꯥꯝ ꯉꯥꯡꯉꯦꯕꯀꯣ ꯑꯗꯩ ꯅꯨꯄꯤꯅꯕꯨ ꯑꯍꯤꯡ 12ꯗ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤꯅꯕꯨ ꯐꯣꯟ ꯄꯥꯏꯔꯛꯄ ꯑꯗꯨꯒ ꯅꯪꯒ ꯀꯥꯗꯨꯗ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕ ꯃꯃꯥꯡꯗꯁꯨ ꯍꯟꯖꯤꯟ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕ ꯁꯨꯃꯥꯏꯅꯕꯨ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯍꯜꯂꯛꯄ ꯑꯗꯨꯒ ꯑꯩꯒ ꯑꯗꯨꯝ ꯂꯣꯏꯅꯖꯧ ꯃꯥꯗꯤ ꯂꯩꯒꯗꯕꯒꯤ ꯂꯣꯏꯅꯕ ꯅꯠꯇꯦꯁꯨ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤꯗꯤ ꯀꯔꯤꯅꯣ ꯅꯪ ꯅꯨꯄꯤ ꯀꯌꯥ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯂꯤꯆꯠ ꯆꯠꯂꯤꯅ ꯃꯥꯁꯦ ꯌꯥꯝ ꯉꯥꯡꯉꯦꯕ ꯅꯨꯄꯥꯁꯦ ꯃꯆꯤꯟ ꯈꯨꯝ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯃꯃꯥꯡꯗ ꯃꯥꯅ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯦ ꯃꯥꯅ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯊꯝꯃꯛꯈꯤꯕꯗꯣ ꯑꯗꯨꯁꯨ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯅꯨꯄꯤꯁꯤꯗ ꯃꯦꯁꯦꯖ ꯊꯥꯔꯝꯕꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯗꯅ ꯑꯩꯅ ꯕ꯭ꯂꯣꯛ ꯄꯤꯕꯅꯤ ꯍꯥꯏꯔꯛꯑꯦꯕ ꯃꯥꯅꯗꯤ ꯁꯣꯝꯗ ꯑꯁ ꯅꯪ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤꯒ ꯍꯥꯏꯖꯤꯜꯂꯛꯇ꯭ꯔꯥ ꯑꯗ ꯅꯨꯄꯤꯗꯨꯅ ꯑꯗꯨꯁꯨ ꯈꯪꯍꯧꯔꯦꯕ ꯑꯗꯨꯗꯤ ꯃꯕꯥꯅꯤ ꯂꯣꯏꯅꯔꯛꯏꯕꯁꯦ ꯑꯗꯨꯝ ꯀꯨꯏꯔꯦ ꯍꯥꯏꯕꯁꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯃꯃꯥꯡꯁꯤꯗ ꯑꯗꯨꯝ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗ ꯇꯥꯛ ꯂꯥꯎꯅ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟꯁꯦ ꯃꯨꯜꯂꯒ ꯐꯣꯟ ꯇꯧꯋꯦ ꯃꯃꯥꯗ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔ ꯍꯥꯏꯔꯦꯕ ꯏꯃꯥ ꯀꯩꯅꯣꯁꯦ ꯗꯗꯥꯁꯦ ꯃꯥꯗꯤ ꯁꯤꯗ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯅꯨꯄꯤꯒ ꯑꯍꯤꯡꯐꯧ ꯂꯩꯃꯤꯟꯅ ꯂꯩꯔꯝꯃꯦ ꯃꯥꯏ ꯅꯨꯄꯤ ꯄꯨꯁꯜꯂꯒ ꯃꯥꯏ ꯀꯥꯁꯤꯗ ꯑꯗꯨ ꯃꯥꯁꯨ ꯑꯩꯗꯤ ꯂꯩꯒꯦ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯅ ꯉꯁꯤ ꯇꯧꯔꯛꯏꯕ ꯐꯣꯟꯁꯦ ꯇꯧꯔꯛꯇꯕ ꯌꯥꯗꯗꯅ ꯇꯧꯔꯛꯄꯅꯤ ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯏꯆꯥ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯗꯤ ꯅꯪꯅ ꯑꯃꯨꯛ ꯂꯩꯕꯤꯔꯛꯇ꯭ꯔꯗꯤ ꯑꯗꯨꯗꯣ ꯍꯥꯏꯈꯤꯕꯗꯨꯗ ꯑꯗꯨꯗꯤ ꯂꯩꯊꯣꯛꯈ꯭ꯔꯦꯅ ꯑꯩꯅ ꯏꯃꯥꯗ ꯗꯥꯏꯔꯦꯛ ꯍꯥꯏꯍꯧꯗ꯭ꯔꯒꯗꯤ ꯃꯥꯅ ꯑꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯑꯩꯅ ꯑꯍꯦꯟꯕ ꯊꯤꯔꯒ ꯂꯩꯊꯣꯛꯀꯦ ꯍꯥꯏꯔ ꯏꯃꯥꯅ ꯑꯩꯁꯨ ꯋꯥꯔꯧꯍꯧꯅꯤ ꯑꯗꯨꯒꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯑꯗꯣ ꯅꯨꯄꯤꯁꯤ ꯗꯥꯏꯔꯦꯛ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯌꯦꯡꯉꯦ ꯆꯨꯝꯃꯦ ꯃꯕꯥꯅꯤ ꯉꯔꯥꯡ ꯑꯍꯤꯡ ꯃꯥꯏ ꯀꯥꯗ ꯂꯩꯃꯤꯟꯅꯩ ꯃꯥ ꯇꯨꯝꯃ ꯂꯩ ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯅ ꯏꯃꯥ ꯑꯩ
ꯀꯦꯔꯦꯛꯇꯔ ꯀꯩꯅꯣ ꯑꯣꯏꯕ ꯅꯨꯄꯥꯁꯤꯗꯗꯤ ꯑꯩꯗꯤ ꯂꯩꯕ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯏꯃꯥ ꯑꯩ ꯉꯁꯤꯗꯩꯗꯤ ꯂꯥꯞꯊꯣꯛꯆꯔꯒꯦ ꯏꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯣꯅ ꯑꯗꯩ ꯑꯁ ꯃꯥꯅ ꯂꯦꯝꯅ ꯑꯗꯩ ꯃꯥꯅ ꯀꯔꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯗꯤ ꯂꯩꯇꯦꯅ ꯂꯥꯏꯔꯩꯅ ꯋꯥꯕꯅꯤꯅ ꯃꯥꯁꯦ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯕ ꯊꯥꯕꯅꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯄꯩꯁꯥ ꯇꯥꯟꯕꯅ ꯆꯠꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯂꯩꯇ ꯂꯥꯏꯔ ꯁꯨꯔ ꯅꯣꯝꯕꯅꯦ ꯑꯩꯈꯣꯏꯗꯤ ꯀꯩꯝꯇ ꯈꯪꯖꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯃꯛꯅ ꯚꯔꯥꯗꯕꯨ ꯅꯨꯄꯤ ꯄꯨꯁꯟꯗꯅ ꯑꯍꯤꯡꯒ ꯂꯦꯛꯃꯤꯟꯅꯕ ꯃꯥ ꯑꯅ ꯏꯀꯥꯏꯖꯩ ꯏꯆꯥꯅꯦ ꯍꯥꯏꯕꯗ ꯏꯕꯦꯝꯃ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯖꯩ ꯅꯪ ꯑꯝꯇꯗꯤ ꯉꯥꯛꯎ ꯏꯆꯥꯁꯦ ꯅꯪ ꯑꯅ ꯌꯥꯝ ꯍꯥꯏꯖꯩꯌꯦꯕ ꯑꯗꯣ ꯃꯥꯅ ꯏꯃꯥ ꯑꯩ ꯑꯇꯩ ꯑꯇꯩꯃꯛ ꯑꯣꯏꯔꯗꯤ ꯉꯥꯛꯀꯦ ꯆꯨꯝꯅ ꯀꯣꯏꯔꯝꯕ ꯑꯣꯏꯔꯁꯨ ꯏꯃꯥ ꯑꯩ ꯉꯥꯛꯀꯦ ꯑꯗꯨꯕꯨ ꯀꯥꯗ ꯄꯨꯁꯜꯂꯒ ꯀꯌꯥꯔꯛ ꯂꯩꯃꯤꯟꯅꯔꯕ ꯅꯨꯄꯥꯁꯦ ꯑꯩ ꯈꯪꯅ ꯏꯃꯥ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗꯤ ꯑꯃꯨꯛꯁꯨ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏ ꯃꯃꯥ ꯃꯄꯥ ꯌꯥꯝ ꯐꯖꯅ ꯆꯦꯛꯁꯟꯅ ꯂꯩꯕ ꯁꯥꯒꯩꯒꯤ ꯑꯃꯨꯛ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯏꯃꯥ ꯅꯣꯡꯐꯥꯗꯣꯛ ꯎꯅꯕꯗ ꯅꯛꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯕ ꯑꯣꯏꯔꯣ ꯑꯃꯨꯛ ꯐꯩ ꯑꯗꯨꯅ ꯄꯩꯁꯥꯅ ꯒꯤ ꯔꯨꯝꯗ ꯀꯧꯔ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯇꯧꯔꯦ ꯃꯥꯏ ꯋꯥꯉꯥꯡꯗꯣ ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥ ꯅꯨꯄꯥ ꯀꯌꯥꯒ ꯂꯣꯏꯅꯔꯨꯕꯅꯣꯁꯨ ꯑꯩ ꯈꯪꯗꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯔꯨꯔꯕ ꯅꯨꯄꯥꯁꯦ ꯀꯩ ꯂꯩꯅꯥ ꯄꯛꯑꯝꯒꯅꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯏꯃꯥ ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯄꯥꯝꯖꯗꯦꯅ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯅꯨꯃꯤꯠꯁꯤꯗꯩ ꯑꯗꯨ ꯅꯨꯄꯥꯁꯤꯁꯨ ꯃꯥꯅ ꯌꯥꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯪ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ ꯍꯧꯈꯤꯕꯗꯁꯨ ꯅꯪ ꯑꯗꯨꯝꯕꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ ꯑꯩꯅ ꯑꯗꯨꯝ ꯀꯌꯥ ꯉꯥꯛꯊꯣꯛꯑꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ ꯉꯁꯤꯐꯧꯁꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯝꯕꯗꯣ ꯌꯥꯗꯈꯩ ꯑꯗꯨꯝ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯑꯗꯨꯒꯨꯝꯕꯁꯦ ꯀꯩꯒꯨꯝꯕ ꯈꯔ ꯑꯗꯨꯝꯕ ꯑꯃ ꯅꯪ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯪꯉꯤ ꯑꯗꯣ ꯅꯪ ꯑꯅ ꯃꯥꯅ ꯑꯩꯅ ꯑꯗꯨꯝ ꯉꯥꯛꯊꯣꯛꯑ ꯉꯁꯤꯐꯧꯁꯨ ꯂꯥꯛꯆꯔꯒ ꯅꯪꯅꯁꯨ ꯌꯥꯝ ꯊꯤꯅ ꯂꯝꯆꯠ ꯂꯨꯔꯝꯗꯕ ꯈꯣꯠꯇꯕꯅꯅꯦ ꯑꯩꯅ ꯅꯪꯕꯨ ꯁꯤꯗꯤ ꯉꯥꯛꯄꯤꯕ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤꯅ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯃꯥꯁꯦ ꯀꯩꯅꯣꯁꯤꯅ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯆꯠꯂꯦ ꯃꯥꯁꯦ ꯁꯥꯎꯅꯤꯡꯗꯅ ꯃꯥꯁꯨ ꯀꯞꯄ ꯍꯜꯂꯛꯑꯦ ꯅꯨꯃꯤꯠꯁꯦꯀꯣ ꯀꯞꯄ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯀꯩꯗꯒꯁꯨ ꯂꯣꯏꯅꯃꯛ ꯑꯩ ꯆꯦꯜꯂꯅꯤ ꯈꯣꯠꯂꯅꯤ ꯁꯤ ꯅꯨꯄꯥꯁꯤꯗꯅ ꯂꯣꯏ ꯋꯥꯔꯤ ꯁꯥꯔꯤꯅꯦꯕ ꯑꯗꯨ ꯃꯥꯁꯨ ꯌꯥꯝ ꯏꯀꯥꯏꯖꯔꯦꯕ ꯑꯗꯩ ꯃꯥꯁꯨ ꯀꯞꯄ ꯂꯩꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯦ ꯑꯌꯨꯛꯇ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯅꯪꯅ ꯑꯩꯈꯣꯏ ꯃꯥꯗ ꯑꯝꯇꯗꯤ ꯍꯥꯏꯗꯣꯛꯄꯤꯌꯨ ꯑꯥꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯅꯦꯅꯦ ꯍꯣꯏ ꯀꯩ ꯃꯌꯥꯝꯅ ꯑꯩꯁꯦ ꯉꯥꯡꯕꯗ ꯂꯣꯏꯔꯦ ꯅꯪ ꯑꯝꯇꯗꯤ ꯑꯩꯒꯤ ꯏꯖꯠꯁꯦ ꯀꯟꯕꯤꯔꯝꯃꯨ ꯅꯨꯄꯤꯗꯨꯅ ꯂꯩꯅꯤꯡꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯃꯦ ꯏꯃꯥ ꯃꯥ ꯆꯨꯝꯅ ꯀꯣꯏꯕꯅꯦ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯃꯦꯅ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯒꯤ ꯏꯖꯠꯁꯦ ꯑꯝꯇꯪꯗꯤ ꯀꯟꯕꯤꯔꯝꯃꯨ ꯏꯃꯥ ꯍꯣꯏ ꯅꯦꯅꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯅ ꯑꯩꯁꯦ ꯆꯦꯆꯦ ꯍꯣꯏ ꯃꯌꯥꯝꯅ ꯁꯨꯡꯊꯥ ꯊꯥꯖꯔꯔꯣꯏ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯑꯩꯁꯦ ꯑꯣꯛꯇꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯅꯤ ꯂꯥꯞꯊꯣꯛꯈꯤꯕꯗ ꯑꯩꯅ ꯀꯩꯝꯐꯧ ꯑꯩꯉꯣꯟꯗ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯂꯥꯜꯂꯕꯅꯤꯅ ꯑꯗꯣ ꯃꯥꯁꯤꯅ ꯅꯨꯄꯥꯁꯤꯅ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯥꯒ ꯃꯩ ꯊꯝꯅꯈꯤꯕ ꯂꯩꯇꯦꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯗꯨꯗꯣ ꯀꯩꯒꯨꯝꯕ ꯅꯨꯄꯤꯁꯤꯅꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯒ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯌꯦꯡꯍꯧ ꯅꯨꯄꯥꯁꯤꯅ ꯉꯝꯅꯕ ꯃꯥꯅ ꯉꯔꯥꯡ ꯐꯣꯟꯗꯣ ꯄꯨꯈꯤꯕꯅꯤ ꯒ ꯍꯥꯏꯖꯤꯜꯂꯛꯑꯗꯣꯏꯕꯅꯦꯕ ꯑꯗ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯍꯧꯕꯗꯣ ꯑꯗꯨꯅ ꯅꯨꯄꯥꯁꯤꯅ ꯆꯦꯟꯕ ꯉꯝꯗꯕꯅꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯒꯦ ꯃꯃꯥꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯏꯃꯥ ꯉꯔꯥꯡꯒꯤꯗꯣ ꯅꯨꯄꯤꯗꯨꯅ ꯂꯥꯜꯂꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯛꯑꯦ ꯁꯨꯃꯥꯏꯅ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯗꯅ ꯅꯨꯡꯁꯤꯗꯅ ꯃꯥꯒ ꯂꯩꯃꯤꯟꯅꯩꯅ ꯍꯥꯏꯕ ꯑꯣꯏꯔꯝꯃꯦ ꯃꯥꯏ ꯐꯣꯟꯗꯣ ꯃꯥꯅ ꯉꯔꯥꯡ ꯎꯅꯕꯗ ꯄꯨꯈꯤꯕꯅꯦꯌꯦ ꯃꯥ ꯆꯦꯛ ꯇꯧꯒꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯨꯕꯗꯨꯗ ꯃꯥꯅ ꯏꯕꯥꯅꯤꯗꯤ ꯂꯩꯃꯤꯟꯅꯩ ꯈꯣꯠꯃꯤꯟꯅꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯝꯃꯦ ꯏꯃꯥ ꯑꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯗꯨ ꯃꯥꯁꯤꯅ ꯅꯪ ꯅꯨꯄꯤꯗꯣ ꯀꯧꯔ ꯃꯈꯠ ꯆꯥꯏꯗꯣ ꯈꯨꯕꯥꯡ ꯊꯥꯎ ꯌꯥꯗ꯭ꯔꯥ ꯀꯧ ꯂꯥꯛꯑꯣꯅ ꯑꯩ ꯊꯥꯒꯦ ꯅꯪꯅ ꯊꯥꯗꯁꯨ ꯑꯩꯅ ꯊꯥꯒꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯏꯖꯠ ꯁꯣꯛꯍꯟꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯟꯕ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯃꯃꯥꯁꯤꯅ ꯉꯥꯡꯉꯛꯑꯦꯕ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯤ ꯎꯁꯤꯠꯇꯕ ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯌꯥꯕ ꯋꯥꯔ ꯑꯍꯤꯡꯗꯕꯨ ꯀꯥ ꯚꯔꯥ ꯑꯝꯗꯕꯨ ꯀꯩꯅꯣꯗꯨꯒ ꯂꯩꯃꯤꯟꯅꯩ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯌꯥꯕ ꯋꯥꯔ ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥ ꯅꯠꯇ꯭ꯔ ꯏꯖꯠꯀꯤ ꯋꯥꯐꯝ ꯅꯠꯇ꯭ꯔꯥ ꯑꯅ ꯃꯃꯥꯁꯤꯅ ꯌꯥꯝ ꯉꯥꯡꯉꯛꯑꯦ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯃꯥꯁꯤꯅꯅꯦ ꯀꯩꯗꯧꯔꯦꯕ ꯃꯣꯏꯁꯦ ꯀꯩꯅꯣꯁꯤ ꯑꯗꯨꯗꯤ ꯐꯔꯦ ꯃꯥꯅ ꯑꯗꯨ ꯍꯥꯏꯖꯟꯅꯕ ꯑꯣꯏꯔꯝꯃꯕꯅꯤꯅ ꯅꯪꯁꯨ ꯈꯪꯉꯕꯅꯤ나 ꯃꯥꯅꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯑꯕꯅꯤꯅ ꯅꯣꯏ ꯑꯅꯤꯁꯦ ꯀꯥꯏꯅꯔꯅꯨꯀꯣꯅ ꯃꯃꯥꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯃꯥꯁꯦ ꯈꯨꯝꯕ ꯉꯝꯗ꯭ꯔꯦꯕ ꯅꯨꯄꯤꯁꯦꯀꯣ ꯍꯣꯏ ꯃꯆꯦꯡ ꯀꯜꯂꯨꯕꯅꯤꯅ ꯃꯥꯁꯦ ꯑꯃꯨꯛ ꯀꯜꯂꯨꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯤ ꯑꯃꯨꯛꯁꯨ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯂꯩꯔꯣ ꯅꯪ ꯑꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯗꯗꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯈꯨꯝꯐꯝ ꯈꯪꯗꯦꯕ ꯑꯗꯣ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯃꯥꯅ ꯅꯨꯡꯉꯥꯏꯖꯗꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯀꯤꯁꯨ ꯀꯤꯔꯦ ꯃꯥ ꯊꯝꯁꯨ ꯊꯝꯗ꯭ꯔꯦ ꯃꯥꯏ ꯃꯇꯝꯗꯣ ꯆꯍꯤꯗꯣ ꯌꯥꯝ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯑꯗꯣ ꯅꯨꯄꯥ ꯅꯨꯡꯁꯤꯅꯕꯗ ꯑꯗꯨꯝꯕ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯥ ꯄꯥꯈꯠꯂꯦꯕ ꯑꯗꯨꯝꯕ ꯍꯥꯟꯅ ꯍꯥꯏꯔꯛꯀꯅꯤ ꯌꯥꯗ꯭ꯔꯒꯅ ꯃꯔꯩ ꯃꯔꯥ ꯇꯧꯅꯅꯤ ꯑꯗꯩ ꯌꯥꯔꯨꯔꯒꯅ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯕ ꯈꯨꯗꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯑꯃꯨꯛ ꯍꯥꯏꯕꯤꯅꯤ ꯅꯨꯄꯤꯁꯤꯅ ꯂꯨꯔꯤꯁꯤ ꯌꯥꯝ ꯂꯨꯏꯌꯦꯕ ꯑꯗꯨꯕꯨ
मागी थमोइदुदा अदुम मागी मफम अमदी माना नुक्तिगी फोन तौरक्तना ना हौगलबा ब्रेकफास्ट लौरबा अदे आंगांग ट्यूशन हौदोरबा दे स्कूल चतोरबा थेंगिनिको नंग वानिको अना नुंतांग बौजे मागी तुम्बा बौजे माबु सेनाबिरंबा ओइबनिना मानाजु नुंसी अदुदो लोइ थादोराबनि पाउ फाउनरक्तरबनि सिदा माजु ngaur satke taweba लाइक तजु खोइजंगक्ते आंगांगै ट्यूशन तौदजु खोइजंगक्ते स्कूल की क्लास तजु खोइजंगक्तेबा अदो सुमाइना मांगोंदजु सुमाइना मयामा तौरंगनिको अदु भरादा लैबा जिंगजे भरा मपु गैना हम चेक्सलहनिंगबा अदै नुपी गैनाजु कोइगी भरादा एकता नुपाना कौरगा सुमाइना उन्नजे हाबजि यादबको अदै मु नुपानाजु मा पाखंग ओइरिङैदा नुपी थिदिङै नुपीदा सुमाइ पोथाबगी हेबिटसे सिजे तौहन्निंगदबा माइजे अदुना सिगी वारीसे अमतंगदि इसेना लिथोकपियो क्राइम डायरी से जुग मयाम लोइ पानाबो ओइबनिना अदो आइना ngasi आइना लैबा ngamja haurise ai ijat pi haudabagini kaigumba aina ijat se piramagadi aigi punsi jinga si kari oini ana mana haeba aigi nuksiba dubudi ai khanghaure kaina bagi adu aigi isade asengbo oi hawi ana ada aina ju es nupasina ju yam toina ju haiba phone da ju haiba unabada ju haiba amoni ga haiba nate laksanna raknaba jigi adum baje mana amta yagidrineba exception tau gidrineba adugi magi windo marindo adu yam thagatleba mani yam chum adu khitang hek ngange takle tokna ra ji adu yadradi aina adu yenge yadradi ade adu yadradi na habda ta tokna ni khona ni pakhatana ekta yasallineba adum amone harakpade ekta ade mana message ma haire adi es mana smai haibana makha tararoige na haibi mota makha ji ta sallaga adum japmanari neba अदे वीडियो कॉलिंग दा खोइना लोइ खंगनारे केस मैम थेंगनारे अदु थारो अदु येंगे हायरजि लोइना येंगहल्ले अदे होटेल दा उनजे हाबदा याखले सीना हयेंग लौनाद्रगा लैनाद्रगाना अखोइदा मु केस ने लाएको थौदोक से थोआ मतुंग ददि अखोइजु नुंगाइते नंग अदो थोआ मतुंग दा थेंगनाबदो अखोइजु पामदेबा अदो मीगी सुमाइना यामना लैसाबी म ओइना नियम नीति चुमना लैबिरमोबा सुंया यारुनोबा अदुइदि नुपादुन लैथोखिगेरा नुपी थिबो ओइरमगेरा नुपी अतोपा सियनगिगेरा कई प्रॉब्लम लेते अदुना सिगी कनो वारीजे अइना यामना हुजुकी मतम ओइरिबा नुसिनाबगी मचतसिदा मानगा यामना फजना लिसा साजा चुमना याम मसागी इज्जत ngakna hingambase लैसाबी खुदिंगमक सुमाइना ओइहन्निंगी अदुगी अइ पाउजे येन बोइना मागी लैरमी मतम सिदासु असेंगबा लैसाबी हाबजे सि अइ लिजरकपनेबा मयाम लैतबा नते अदुबु खराजिनने लोइबक मांगना उहल्लेबा चेंधयेबा हुजुका असेंगबा लैरमगिद्रने गा याम करियमना हाइबिबदो मी मयाम लैरिने ममा पा सागैना तै मबुंग पायम सेक्शन लैबा लैसाबी हेक्ता लोइनामक नुसिनाबगा सुमाइना लेसन लोइ थंबा नतेबा अदो मीगी कनो मयामजे खरादुना लोइना लालाना उहलकपसिदि लैसा जथीद्रा अदुना सिना सुमाइना रिलेशन जे थमद्रिबा लैसाबी जिंग ओरजु ओ अदुदि सिना फैना अना सुंबा वारी जे तार कांदा अदुदि अना मानजु मसाना इजसे पिक थो होगदबा तोंनारजु यारे काइनारजु यारे अदुमाइना लैसाबी जिंग अनबा सिगी फिरेपसे लेपनाबगिदमक्ता आई सी वारी जे लिजरकपनेबा अदो कयादा मागी हुजुकी बेमजी याम थागले आई असुकी मतिक पेनजै मागी कइनोजे अइना याम थागलेबको मानी अचुमनी यामना कइनो तावि माना सुमाइन तौबसे दुगा अदगी मोय मागी सुमाइना मथौना ले हनिंगे अदुगा नुपाजे कयाम थिना सोइगेदा मिगी ममा पा आदा खुंगंगदा सुर नोमा लैजरिनी आदा रेंतमा लै दुकान फंबा यावरगा ना लैहलिनी अदुगा माना हेम कयादा ngauसनग्रमो कादुदबु नुपीदो पुसलगा दमाइना लैमिनरी दो माइ कैरेक्टर दो कयाम थिना लूस ओइग्रमो पाखंग ओइरिङैदगी अदुना हयेंग ओइरकदोइ हैनगिदना अदुम नुपी थीरगा बोगनेबा मा लैना तिना पोलकपा याइ नुपीदो कनानो कइनो जु खंगबजु नतबा कादा कौरगा लैमिनजि याबा नुपीजिबु कयाम इसेंग सेंगबा नुपीदि ओइरमोइदोइनेबा अदुम मादु हेबिट ओइरबा सेंदालंबिदा चटपा ओइरमदोइनेबा अदु मा लैना तिना पगलो ओइद्राबा अदुक थीना नुपीदुना हाइदु सुम्मेबा कोइरमो अयागे अदुबौदा हायबा कादा हे कौसला लैमिनाबा अदुजु अमुक्तंग नतबा अदुम सिगी माइ कैरेक्टर जिदि नुपीदुददि सुकी मतिक तुकचगरेबा सुकी मतिक माना काइनाबा ngama इजिनेबा सुक नुंसिजबा मादो अदु सुमाइना पाखंग जिंगनाजु युम पांद्रिङैदा सुम्बा कोइगी कइनोजे नुपीदा चुमना कोइबियो सुम्बगी रिलेशन सुकम थंबिगनो सुम्बगी फजदबा लमचा साजसे हैनाबी ओइगनो मंगोंदा सिजना अचौबा क्राइम अमजु लाकपा याय हुजुकी नुपीदुदि सेंगना पैसा पीरगा अदुम याबा नुपी ओइबगी मंगोंदा केस तौरक्तबै वानी लैगे हारक्तबै वानी नुसिनारगा कोइनारगा बाइन लौनाजेना
ꯔꯤꯂꯦꯁꯟꯗꯣ ꯊꯝꯅꯕ ꯅꯠꯇꯦꯕ ꯑꯗꯨꯝ ꯀꯥꯗ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯥꯏ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯒ ꯑꯗꯨ ꯑꯣꯏꯕꯒꯤ ꯃꯥ ꯀꯦꯁ ꯊꯦꯡꯅꯗꯕꯅꯤ ꯃꯤꯒꯤ ꯃꯄꯥ ꯃꯃꯥ ꯁꯥꯒꯩ ꯅꯥꯇꯩ ꯐꯖꯅ ꯂꯩꯕ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅꯁꯤ ꯂꯩꯅꯁꯦꯅ ꯑꯗꯨꯝꯕꯗ ꯑꯣꯏꯔꯝꯃꯗꯤ ꯃꯥꯁꯨ ꯌꯦꯡꯉꯣ ꯅꯨꯄꯤꯗꯨꯅ ꯃꯥꯅ ꯂꯧꯕꯤꯗ꯭ꯔꯗꯤ ꯃꯥ ꯀꯦꯁ ꯇꯧꯔꯛꯑꯣꯏꯗ꯭ꯔꯥ ꯑꯗꯨꯅ ꯁꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯈꯤꯇꯪ ꯚꯔꯥꯗ ꯂꯩꯕ ꯈꯣꯠꯄ ꯂꯩꯔꯤꯕ ꯔꯦꯟꯇ ꯀꯩꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯌꯨꯝꯕꯨꯁꯤꯡꯅꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕꯤꯕ ꯑꯗꯩ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯁꯨ ꯚꯔꯥꯗꯨꯗ ꯑꯀꯥꯏꯕ ꯃꯤꯒꯤ ꯌꯨꯝꯕꯨꯅ ꯌꯥꯅꯤꯡꯉꯣꯏꯗꯕ ꯃꯑꯣꯡꯗ ꯃꯅꯨꯡꯗ ꯁꯤꯒꯨꯝꯕꯁꯦ ꯇꯧ ꯍꯥꯏꯗꯅ ꯑꯩ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯔꯤꯀꯣ ꯃꯥꯅꯤ ꯌꯥꯝꯅ ꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗ ꯆꯦꯛꯁꯤꯜꯍꯧꯕ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯤꯅꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯍꯧꯖꯤꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯊꯧꯅꯥ ꯂꯩꯅ ꯃꯥꯒꯤ ꯏꯖꯠꯄꯨ aga mabu niyom chumna principle leina discipline yauna mana leiba haibasi akhoi tamjaningai ni haina akhoi thamjaningi haibadi crime haisisu sugumbadagi su horokta natte crime haisi akhoi control toge hai taragadi ai isa su control to mathau tabra haina thamjaningi jan thambiri ba wari juda thona faraba nupi du akhoi gi mayamna thagapam thoi aduga afaba haibasi akhoi matau tamjabada akhoi waningai leite akhoi afaba matau tamjaba matamda akhoi aduki matik akhoi da su kanaba amade akhoi su adugumlaba wakhalon wangba amade izat leiba amade principle amade discipline leiba haisina akhoi da su mayamda su kanaba ma oigadabani na akhoi afaba haibasi matau haina thamjaningi aduga ngasagi nupiduna thamiba principle ma nushidaba nate mana nushiraga su magi akhoi limit haiba ma discipline haiba ma magi principle haiba ma thambani na nupaduna su kaya henjanba ngamdabani haina thamjaningi aduna ozana libiriba ozana thambiriba wari sigi matung ina akhoi sum akhoi opinion on thamjarabada nupa su mangaire nupi su mangaire akhoi ingalakpa matamda nungsinaba haibasidi kanba yadraba wafamni adubu akhoi nungsinabagi mari dugi arthadumadi akhoi chelaga magun wangna thamaga haibadi akhoi simadi akhoi kanduna akhoi thambasima thamhanjaningi loinana nupadagi side gi oresu nupidagi side gi oresu akhoi crime haibasi sugumdagi kayamasu irailaina tholakta natte aduna akhoi crime haisi akhoi mitigate tawinaba matamda isa se khitang gyan taminasi haina thamjaningi loinana akhoi crime diaries ki families mayamna su akhoi gi ngasi gi wari sidagi akhoi machang obise lokhat piraga akhoi gi khangna chanaba isung imanaba icha ichal iche ichal singda su akhoi pause paudamja hanningi aduga maru oiba akhoi gi wakhalon si akhoi ngakna chalagadi hojiki nungsinaraga su mana wajaruraga su mangonda complain haiba ma izat mangba haiba ma leite amadi mana kaptana laudana hoji akhoi zaro bitale manu su mayam gi damakta thamjariba platform sida mana wari dang sanaraga nungaite dang hairaga akhoi yamna light oiba amaduga crime thokhidabanina akhoi si appreciate tobam thoi mayamna su hojiki thambikhiba wari sigi matangda mayam gi comments fajarba mayam thambirau aduga akhoi karamba mongda society da si hena akhoi ga mayam sida hena gyan tamin hanabagi wakhalon adagi wahanthok mayam damasu mayamna akhoi da thambirau haina thamjage ngasigi wari si yamna maru oibra haina khanjai amadi thamjaningi haibadi hogalakliba naha singda aduki matik nushiba lephan bayade aduga akhoi gi chen chongba haibasi maso akhoi gi chanabi amada su leibanina chen chongba mak tawdringaida akhoi hana yumba longi mari leinaba haibasi ma yamna lali adugi matungina akhoi yumban laba matungda chatkadaba lichat sajat haibadu ma hana akhoi advance on tawbagi mangjaba adagi akhoi gi tholakpa crime akhoi gi episode kaya amada akhoi puthok chagre aduna ngasigi wari si yamna machang oi haina laujaraga akhoi gi viewers sing akhoi gi crime diaries ki families mayam khare hena akhoi emphasize tawraga awareness peminasi aduga crime se mitigate tawminasi aduga ngasai gi akhoi gi niyom chumna principle chumna lebirambanina crime se thohowdabani haibasima mayam khanthaminaba ma chummi aduna hogalakliban ha singsu akhoi gi iche ichel sing akhoi gi ibung inaw sing leiba makha taba sing nasu gyan taminasi nungsinaba haibasi nungsinagadabani nungsibagi magundu thamlaga akhoi yumba longi akhoi gi channel lon chesima yum palaba matungda tawgadaba thabak yum pamdringagi mamangda tawgadaba thabak haibasima akhoi proper segregation tawraga akhoi isasi yamna manner leiba yamna discipline leiba amadi akhoi crime akhoi tawroidabani haibasima thamjaraga ngasigi wakhalondugi ozagi wari duda mayamse sungsoi soidana comments amam thambiro hain thamjage oza makhase wari sing asidi aduki matik phajamandana aina su kaya ama haina elaborate tawjabani aduga makhase oza thambiyo hoi aduga kainoje koigi wari je aije hujikse ngahan comment am khakta ai yam nungsiye
ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗꯤ ꯀꯅꯥꯝ ꯌꯦꯠꯄꯤꯔꯔꯣꯏꯁꯦ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯏꯪꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯆꯔꯖꯅꯤ ꯑꯗꯣ ꯀꯅꯥꯝꯇ ꯐꯣꯟ ꯅꯨꯡꯁꯨ ꯇꯧꯁꯜꯂꯔꯣꯏꯁꯤ ꯏꯆꯦꯗ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨꯅꯦ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅ ꯍꯦꯟꯅ ꯆꯤꯟꯈ꯭ꯔꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡ ꯂꯩꯔꯕ ꯑꯩꯉꯣꯟꯗꯀꯣ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯦ ꯀꯦꯁ ꯇꯧꯋꯦ ꯑꯣꯐꯤꯁꯇ ꯎꯄꯥꯏ ꯂꯩꯇꯕ ꯃꯩ ꯍꯧꯅꯔꯕ emergency ꯑꯣꯏꯔꯛꯄ ꯉꯥꯏꯅꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯅ ꯉꯥꯏꯈꯣ ꯐꯣꯟꯒ ꯍꯦꯛꯇ ꯍꯌꯦꯡ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯐꯥꯎꯅꯈꯠꯂꯛꯄꯅꯤꯀꯣ ꯃꯣꯏꯁꯦ ꯀꯩꯅꯣꯒꯤꯅꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯑꯃ ꯆꯦꯜꯂꯒ ꯂꯩꯔꯒ ꯑꯃꯁꯦ ꯃꯈꯣꯡ ꯊꯣꯡ ꯆꯪꯁꯤꯜꯂꯛꯄꯒꯤꯅꯦꯕ ꯁꯤꯒꯤ ꯅꯨꯄꯤ ꯃꯌꯨꯝ ꯑꯅꯤꯁꯤꯒ ꯅꯨꯄꯥ ꯑꯃꯁꯤꯒ ꯁꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯍꯦꯛꯇ ꯂꯥꯟꯅꯦꯕ ꯇꯧꯅꯩꯁꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯣꯟꯒꯁꯤ ꯐꯥꯎꯅꯕꯁꯤ ꯗꯤꯋꯥꯂꯤ ꯍꯌꯦꯡꯅꯦ ꯍꯥꯏꯕꯁꯤꯗꯩ ꯐꯥꯎꯅꯈꯠꯂꯛꯄꯁꯤꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯦ ꯍꯌꯦꯡꯅꯦ ꯍꯥꯏꯕꯁꯤꯗ ꯀꯦꯁ ꯑꯃꯃꯨꯛ ꯐꯝꯃꯦ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣ ꯅꯨꯃꯤꯠꯁꯤ ꯑꯃꯨꯛ ꯐꯝꯃꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃꯒꯤꯅ ꯑꯃꯨꯛ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯐꯝꯃꯦ ꯅꯥꯈꯣ ꯅꯣꯏ ꯃꯣꯏꯗꯤ ꯑꯁ ꯑꯌꯨꯛ ꯐꯝꯁꯦ ꯍꯥꯏꯌꯦꯕ ꯉꯥꯏꯈꯣꯍꯦ ꯑꯩꯈꯣꯏ ꯑꯦꯗꯚꯥꯏꯖꯔ ꯀꯩꯀꯩ ꯂꯣꯏꯅ ꯆꯥꯛ ꯀꯧꯅꯔꯤ ꯃꯆꯥ ꯅꯤꯉꯣꯜ ꯀꯩꯀꯩ ꯑꯗꯨꯅ ꯆꯥꯛ ꯆꯥꯛꯈꯣꯡ ꯑꯃ ꯆꯥꯊꯣꯛꯅꯔꯒ ꯅꯨꯡꯊꯤꯟ ꯐꯝꯁꯦꯅ ꯑꯗꯨꯃꯥꯏꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯦ ꯀꯦꯁ ꯐꯝꯃꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯍꯦꯛꯇ ꯍꯧꯖꯤꯛ ꯆꯥꯛꯀꯧꯕ ꯃꯌꯥꯁꯤꯗ ꯍꯦꯛꯇ ꯑꯗꯩ ꯑꯃꯒꯤꯅ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯔꯦꯕ ꯂꯨꯍꯣꯡꯕ ꯅꯤꯅꯤ ꯍꯨꯝꯅꯤ ꯋꯥꯠꯂꯤꯉꯩ ꯍꯩꯖꯤꯡꯄꯣꯠꯇꯤ ꯄꯨꯈ꯭ꯔꯀꯥꯟꯗꯅꯦ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯆꯦꯟꯊꯣꯛꯈ꯭ꯔꯦꯕ ꯑꯇꯣꯞꯄꯗ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯁꯦ ꯍꯦꯛꯇ ꯃꯗꯨꯒꯤ ꯃꯔꯣꯜ ꯑꯃ ꯆꯥꯛꯀꯧꯕ ꯍꯦꯛ ꯃꯌꯥꯁꯤꯗ ꯑꯗꯩ ꯑꯃꯒꯤꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯁꯦ ꯆꯦꯜꯂꯕ ꯑꯗꯨꯒ ꯋꯥꯔꯣꯏꯄꯣꯠ ꯄꯨꯅꯔꯦ ꯂꯨꯍꯣꯡꯕ ꯂꯣꯏ ꯂꯦꯞꯅꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯃꯨꯛ ꯆꯦꯜꯂ ꯂꯣꯠꯈ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯑꯗꯨꯒꯤꯅ ꯃꯔꯣꯜ ꯑꯃ ꯁꯤꯒꯤ ꯑꯍꯨꯝꯁꯤꯗ ꯍꯦꯛꯇ ꯌꯨꯝ ꯑꯍꯨꯝ ꯅꯨꯄꯤ ꯃꯌꯨꯝ ꯑꯅꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯃ ꯁꯤꯒꯤ ꯌꯨꯝ ꯑꯍꯨꯝ ꯋꯥꯔꯤ ꯐꯣꯟꯁꯦ ꯋꯥꯔꯤ ꯁꯥꯒꯠꯂꯛꯄꯗꯗꯤ ꯏꯁꯥꯒꯁꯦ ꯍꯦꯛꯇ ꯊꯕꯛ ꯁꯨꯈꯤꯕꯅ ꯐꯩꯌꯦꯕꯀꯣ ꯍꯦꯛꯇ ꯋꯥꯕ ꯆꯥꯛꯀꯧꯕꯒ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯗꯩ ꯁꯤꯒꯤ ꯃꯌꯥꯝ ꯅꯩꯅꯔꯛꯄꯒ ꯑꯗꯩ ꯍꯟꯗꯛꯀꯤ ꯐꯤꯂꯝ ꯔꯤꯂꯤꯁꯀꯤ ꯐꯤꯂꯝꯗꯣ ꯅꯪꯗꯗꯅ ꯁꯦꯝꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯩꯅꯣꯗꯒ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛꯀꯁꯦ ꯅꯪꯗꯦꯕꯀꯣ ꯍꯧꯖꯤꯛ ꯑꯃꯨꯛꯁꯨ ꯁꯦꯝꯃꯤꯅꯦꯕ ꯑꯗꯨꯝꯕ ꯅꯪꯗꯕꯩ ꯈꯣꯠꯇꯕꯩ ꯃꯌꯥꯝꯁꯤꯒ ꯍꯦꯛꯇ ꯋꯥꯕꯗ ꯍꯟꯗꯛꯁꯦ ꯀꯩꯅꯣ ꯑꯗꯨꯒꯤ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯊꯣꯛꯈ꯭ꯔꯦ ꯈꯔ ꯋꯥꯏ ꯁꯪꯉꯦ ꯂꯩꯔꯨꯔꯒ ꯆꯥꯛꯀꯧꯕꯩ ꯀ꯭ꯔꯥꯏꯝ ꯅꯨꯡꯒ ꯂꯥꯛꯑꯔꯣꯏ ꯈꯔ ꯐꯔꯦ ꯆꯥꯛꯀꯧ ꯃꯌꯥꯁꯤꯗꯦꯅ ꯑꯩꯁꯨ ꯑꯥꯗ ꯕꯣꯔꯗꯤꯡ ꯁꯨꯇꯤ ꯊꯥꯔꯕꯅꯤꯅ ꯃꯤ ꯑꯃꯐꯥꯎ ꯂꯩꯇꯕꯅꯤ나 ꯃꯌꯨꯝꯗ ꯂꯣꯏ ꯆꯠꯅꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯥꯗꯒ ꯍꯥꯏꯊꯗꯅꯒ ꯂꯩꯔꯦ ꯑꯗꯨꯒ ꯍꯦꯛꯇ ꯃꯤꯈꯩꯁꯦ ꯇꯥꯅ ꯎꯅꯕ ꯂꯥꯛꯑꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯁꯦ ꯑꯥꯗꯒꯤ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯦꯟꯈꯠꯂꯒ ꯀꯦꯞ ꯇꯧꯔ ꯅꯨꯡꯗꯥꯡ ꯄꯨꯡ 7-9ꯗ ꯍꯜꯂꯦꯕ ꯑꯗꯩ ꯑꯗꯨꯒꯤ ꯍꯦꯛꯇ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯗꯨꯅ ꯂꯩꯅꯔꯤꯕ ꯇꯦꯟꯁꯟ ꯑꯗꯩ ꯅꯨꯄꯤꯗꯣ ꯆꯦꯜꯂꯒ ꯑꯃꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯄ ꯍꯥꯏꯁꯦ ꯌꯦꯡꯉꯨ ꯃꯗꯨꯗ ꯑꯍꯥꯟꯕ ꯆꯦꯟꯕꯒꯤꯁꯨ ꯏꯀꯥꯏꯕ ꯅꯪꯕꯀꯣ ꯃꯣꯏꯒꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯃ ꯆꯦꯟꯈ꯭ꯔꯦꯅ ꯑꯗꯩ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗꯨꯁꯨ ꯑꯍꯥꯟꯕ ꯆꯦꯜꯂꯤꯕ ꯅꯨꯄꯤ ꯃꯌꯨꯝꯅ ꯀꯩ ꯇꯧꯔꯛꯀꯗꯒꯦꯅ ꯃꯗꯨꯒꯤ ꯃꯣꯏꯅ ꯉꯥꯎꯕ ꯃꯄꯥꯗꯨꯅꯒꯅꯦ ꯅꯣꯟꯊꯈꯤꯕꯗꯒꯤ ꯅꯣꯟꯈꯠꯂꯛꯇꯅ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯈꯩ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯕꯅ ꯃꯃꯥ ꯃꯄꯥꯗ ꯇꯥꯏꯌꯦꯕ ꯃꯣꯏꯗꯤ ꯂꯣꯠꯈ꯭ꯔꯅꯦꯕ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯁꯣꯝꯗ ꯃꯆꯥ ꯄꯨꯊꯣꯛꯎꯁꯨ ꯍꯥꯏꯕ ꯑꯗꯩ ꯄꯩꯁꯥꯁꯨ ꯑꯃꯨꯛ ꯅꯜꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯃꯤ ꯃꯆꯥ ꯑꯃ ꯆꯦꯜꯂꯒ ꯑꯃ ꯆꯦꯟꯖꯜꯂꯛꯑꯕꯅꯤꯅ ꯑꯗꯩ ꯑꯃꯨꯛ ꯂꯨꯍꯣꯡꯕꯗꯨꯅ ꯌꯦꯡꯉꯨꯅꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯈꯛ ꯉꯥꯏꯔꯦ ꯍꯥꯏ ꯀꯥꯟꯗꯕꯨ ꯑꯇꯣꯞꯄꯗ ꯆꯦꯟꯊꯣꯛꯑꯒꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯇꯧꯔꯝꯗꯣꯏꯁꯦ ꯑꯗꯩ ꯑꯁꯣꯝꯒꯤꯁꯨ ꯃꯣꯏꯗ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯣ ꯆꯦꯟꯈ꯭ꯔꯦꯌꯦ ꯅꯨꯄꯥꯝꯗꯣ ꯆꯦꯟꯈ꯭ꯔꯦꯅ ꯂꯩꯀꯥꯏ ꯈꯨꯟꯗꯨꯗ ꯋꯥ ꯂꯥꯎꯅꯔꯦ ꯍꯩꯖꯤꯡꯄꯣꯠꯇꯤ ꯄꯨꯈ꯭ꯔꯕꯅꯤꯅ ꯑꯗꯩ ꯂꯨꯍꯣꯡꯐꯝꯒꯤ ꯑꯦꯔꯦꯟꯖ ꯂꯣꯏ ꯇꯧꯔꯨꯔꯕꯅꯤ ꯃꯗꯨ ꯄꯩꯁꯥ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯑꯗꯩ ꯐꯤꯖꯪ ꯈꯟꯗꯅ ꯑꯃ ꯇꯧꯗꯅ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯃꯄꯥꯁꯤꯅꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯂꯨꯍꯣꯡꯕꯒꯤ ꯑꯩꯅ ꯄꯨꯗꯅ ꯂꯥꯛꯇꯅ ꯀꯌꯥꯝ ꯋꯥꯅ ꯑꯣꯟꯄꯣꯠꯁꯦ ꯂꯥꯡꯉꯤꯅ ꯃꯥꯅ ꯀꯞꯄꯒ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯋꯥꯍꯩꯗꯨꯗ ꯑꯩꯈꯣꯏꯅ ꯂꯣꯏ ꯎꯈ꯭ꯔꯦ ꯑꯗꯩ ꯂꯩꯀꯥꯏꯗꯨꯗꯁꯨ ꯋꯥ ꯂꯥꯎꯅꯕ ꯃꯣꯏ ꯃꯆꯥꯅꯨꯄꯤꯗꯣ ꯆꯦꯟꯈ꯭ꯔꯦꯌꯦ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯦꯌꯦꯅ ꯂꯨꯍꯣꯡꯕꯗꯣ ꯍꯪꯆꯤꯠ ꯑꯣꯏꯔꯛꯑꯕꯅꯤꯅꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯄꯥꯗꯨꯅꯒ ꯏꯀꯥꯏꯖꯕꯀꯣ ꯑꯗꯩ ꯑꯃꯒꯤꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯣ ꯅꯨꯄꯤꯁꯦ ꯆꯦꯜꯂꯒ ꯂꯩꯔꯦ ꯅꯨꯄꯤ ꯑꯃꯁꯦ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦꯀꯣ ꯑꯗꯨꯒꯤꯁꯨ ꯍꯥꯟꯅꯒꯤ ꯑꯁꯣꯝꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗꯨꯁꯨ ꯃꯩ ꯍꯧꯔꯦ ꯑꯗꯩ ꯆꯠꯄꯁꯨ ꯃꯣꯏꯁꯦ ꯀꯤꯔꯦ ꯑꯁꯣꯝꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃꯁꯦ ꯆꯦꯟꯖꯜꯂꯦ ꯂꯥꯛꯁꯜꯂꯦ ꯈꯣꯠꯆꯜꯂꯦ ꯍꯥꯏꯕ ꯆꯠꯄꯁꯨ ꯀꯤꯕ ꯑꯗꯩ ꯅꯨꯄꯤ ꯃꯌꯨꯝꯗꯨꯅꯗꯤ ꯁꯥꯎꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯆꯥꯕꯨ ꯆꯦꯜꯂꯒ ꯂꯩꯔꯒ ꯅꯣꯏꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯒ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯑꯒ ꯅꯨꯄꯥꯁꯦ ꯊꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯅꯣꯏ ꯂꯥꯛꯎ ꯍꯥꯏꯔꯦ ꯁꯣꯝꯗꯅ ꯆꯠꯄꯗꯣ ꯀꯤꯔꯦ ꯐꯥꯖꯤꯜꯂ ꯈꯣꯠꯆꯜꯂ ꯀꯩꯗꯧꯒꯗꯒꯦꯅ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯑꯁ ꯊꯦꯝꯖꯤꯟꯅꯕꯗꯀꯣ ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯉꯁꯥꯏꯒꯤ ꯁꯥꯎꯔꯛꯄꯅꯤꯅ ꯌꯥꯝ ꯁꯥꯎꯋꯦꯕ ꯃꯆꯥꯅꯨꯄꯤ ꯃꯥꯡꯉꯛꯄꯅꯤꯅꯀꯣ ꯃꯗꯨꯒꯤ ꯃꯁꯥꯗ ꯏ ꯄꯥꯟꯕ ꯇꯦꯟꯁꯟꯗ ꯑꯗꯨꯒꯤ ꯃꯄꯥꯗꯨꯗꯤ ꯑꯩꯈꯣꯏꯒ ꯉꯥꯡꯅꯕꯗ ꯑꯩꯈꯣꯏꯗꯕꯨ ꯑꯣꯟꯈꯠꯂ ꯁꯥꯎꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯈꯪꯉꯤ ꯃꯥꯅ ꯁꯥꯎꯔꯤꯗꯣ ꯃꯆꯥ ꯃꯥꯡꯉꯛꯄꯩ ꯏꯗꯨꯅꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯐꯥꯊꯩꯕ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯌꯥꯅꯕ ꯆꯠꯅꯕ ꯌꯥꯅꯅꯕ ꯂꯣꯏꯁꯟꯅꯅꯕꯅ ꯊꯦꯝꯖꯤꯟꯖꯕꯅꯤ ꯑꯣꯖꯥ
ꯑꯩꯈꯣꯏꯗꯐꯥꯎꯗ ꯅꯨꯄꯥꯒꯤ ꯃꯌꯨꯝꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯆꯪꯕ ꯑꯣꯏꯅ ꯎꯈꯠꯂꯛꯄ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯍꯣꯏ ꯍꯥꯏꯐꯝ ꯉꯥꯡꯐꯝꯁꯦ ꯂꯩꯇꯕꯀꯣ ꯑꯗꯩ ꯁꯣꯝꯗꯅ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯁꯨꯃꯥꯏꯅ ꯅꯣꯟꯊꯈꯤꯕꯗꯩ ꯍꯪꯒꯠꯂꯨ ꯌꯥꯗ꯭ꯔꯦ ꯑꯗꯩ ꯁꯥꯎꯔꯕꯅꯤꯅ ꯁꯣꯝꯗꯗꯤ ꯄꯩꯁꯥꯗꯣ ꯃꯌꯥꯝ ꯍꯥꯏꯒꯠꯂꯛꯑꯦ ꯁꯣꯝꯗꯅ ꯑꯗꯨꯒꯤ ꯋꯥꯡꯕꯗꯣ ꯄꯤꯕ ꯉꯝꯕꯩ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯑꯗꯩ ꯋꯥꯗꯣ ꯉꯥꯡꯕ ꯑꯃꯠꯇꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯣꯏꯅꯗ ꯊꯦꯝꯖꯤꯜꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅꯐꯧ ꯁꯥꯎꯒꯠꯂꯛꯑꯦꯕ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯅꯦ ꯏꯁꯥꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯇꯅꯕꯅꯦ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯒꯅꯦ ꯑꯩꯅꯁꯨ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯅꯨꯄꯤꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯀꯝꯄꯦꯟꯁꯦꯁꯟꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯀꯣꯔꯣꯅꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕꯒ ꯃꯇꯝꯗꯨꯗꯅ ꯂꯥꯛ 3-4 ꯂꯧ ꯌꯧꯕꯗ ꯋꯥꯏ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯅꯩ ꯀꯣꯔꯣꯅꯥꯒꯤ ꯃꯇꯨꯡ ꯀꯩꯅꯣꯁꯦ ꯑꯗꯨꯗ ꯑꯃꯨꯛ ꯒꯦꯞ ꯑꯃ ꯂꯥꯛ 5-6 ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯟ ꯃꯇꯨꯡꯁꯤꯗ ꯌꯥꯝ ꯁꯥꯊꯤꯔꯦ ꯂꯥꯛ 10-50 ꯑꯗꯨ ꯂꯥꯛ 10ꯗꯒꯤꯅꯦ ꯇꯥꯎ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯉꯥꯡꯅꯕ ꯌꯥꯗꯕ ꯅꯨꯄꯤ ꯃꯌꯨꯝ ꯍꯥꯎꯔꯛꯑꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅꯐꯥꯎ ꯁꯥꯎꯖꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯩꯆꯥ ꯉꯥꯛꯇꯅꯤꯅ ꯊꯦꯝꯖꯤꯟꯕꯗꯅꯦ ꯅꯨꯄꯥꯔꯣꯝ ꯃꯤꯆꯪ ꯆꯪꯉꯦ ꯍꯥꯏꯔꯦꯕ ꯍꯣꯠꯅꯕ ꯍꯣꯏꯕ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯗꯨꯁꯨ ꯑꯇꯣꯞꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯄꯥ ꯏꯆꯥ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯑꯇꯣꯞꯄ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯁꯪꯇꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯅꯪꯅ ꯅꯆꯥ ꯄꯥꯈꯪ ꯂꯩꯕꯒꯩ ꯃꯃꯥ ꯃꯄꯥꯁꯤꯡ ꯁꯤꯁꯦ ꯌꯥꯝ ꯃꯨꯟꯅ ꯇꯥꯁꯟꯕꯤꯌꯨ ꯅꯆꯥ ꯅꯨꯄꯥꯈꯩꯗ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯔꯣ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯒ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯆꯦꯟꯒꯦ ꯍꯥꯏꯔꯕ ꯅꯪ ꯌꯥꯝꯗ꯭ꯔꯕꯗ ꯂꯥꯛ 10 ꯊꯧꯔꯥꯡ ꯇꯧꯔꯒ ꯑꯦꯀꯥꯎꯟꯗ ꯍꯥꯞꯄ ꯊꯝꯃꯣꯅ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯀꯦꯁ ꯇꯧꯔꯛꯑꯒ ꯄꯩꯁꯥ ꯄꯤꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯅ ꯖꯦꯜ ꯆꯪꯅꯕ ꯅꯪ ꯅꯁꯥ ꯁꯦꯝ ꯁꯥꯔꯣ ꯑꯗꯩ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯅꯅꯣ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯗꯣ ꯃꯤꯅ ꯇꯧꯔꯛꯄ ꯊꯕꯛꯇꯣ ꯅꯁꯥꯅ ꯑꯗꯨꯒꯤ ꯗꯟꯗꯤꯗꯣ ꯂꯧꯅꯕ ꯁꯦꯝ ꯑꯗꯩ ꯅꯪꯅ ꯅꯨꯄꯤ ꯑꯃꯁꯨ ꯀꯣꯏꯔꯕ ꯔꯤꯂꯦꯁꯟ ꯊꯝꯃꯕ ꯑꯗꯨꯒꯅꯦ ꯑꯇꯣꯞꯄ ꯑꯃꯨꯛ ꯄꯥꯝꯃꯛꯑꯒꯅꯦ ꯑꯃꯗꯨꯁꯨ ꯑꯃꯨꯛ ꯔꯤꯂꯦꯁꯟ ꯊꯝꯒꯦ ꯈꯜꯂꯨꯔꯕ ꯄꯩꯁꯥꯗꯣ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯔ ꯍꯌꯦꯡꯅꯦ ꯏꯃꯥ ꯏꯄꯥ ꯋꯥꯗꯅꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅ ꯌꯨꯝꯗ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯇꯅꯕ ꯂꯤꯆꯠ ꯆꯠꯄꯤꯔꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯑꯕ ꯑꯗꯨꯒꯤ ꯀꯦꯁ ꯑꯃꯅꯦꯕ ꯍꯥꯟꯅ ꯆꯦꯜꯂꯤꯕ ꯅꯨꯄꯤꯗꯣ ꯄꯤꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯩ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯏꯕ ꯅꯨꯄꯤꯗꯨꯒꯤ ꯀꯦꯁ ꯑꯃ ꯊꯦꯡꯅꯕ ꯌꯥꯏ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯂꯥꯛ 10 ꯍꯥꯏꯁꯦ ꯌꯥꯝ ꯄꯤꯛꯑꯕꯅꯤ ꯁꯤ ꯍꯥꯟꯅꯅꯦ ꯊꯧꯔꯥꯡ ꯇꯧꯔꯀꯥꯟꯗ ꯉꯥꯎꯒꯦꯁꯨ ꯉꯥꯎꯔꯣꯅꯣ ꯁꯤ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅꯀꯣ ꯑꯗꯩꯗꯤ ꯁꯤꯒꯤ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯂꯥꯛꯑꯀꯥꯟꯗ ꯅꯣꯟꯊꯗꯅ ꯃꯤꯅ ꯀꯞꯇꯅ ꯄꯩꯁꯥꯗꯨ ꯂꯩꯇꯕꯅꯤꯅ ꯃꯆꯥꯗꯨꯅ ꯐꯠꯇ꯭ꯔꯁꯨ ꯃꯃꯥ ꯃꯄꯥꯗꯨ ꯇꯥꯔꯛꯄꯅꯤꯅ ꯑꯗꯨꯗ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯞꯄꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯔꯒꯅꯦ ꯅꯨꯄꯤ ꯑꯃ ꯀꯣꯏꯒꯦ ꯍꯥꯏꯔꯕꯀꯣ ꯀꯣꯏꯔꯕ ꯅꯨꯄꯤ ꯑꯃ ꯑꯗꯨꯒ ꯔꯤꯂꯦꯁꯟ ꯊꯝꯒꯦ ꯍꯥꯏꯔꯕ ꯂꯧꯗ꯭ꯔꯀꯥꯟꯗꯅꯦ ꯅꯨꯄꯤꯗꯨꯅ ꯀꯦꯁ ꯇꯧꯔꯛꯅꯕꯒꯤ ꯄꯩꯁా ꯍꯥꯞꯆꯜꯂꯣ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯂꯧꯗꯣꯔꯕ ꯅꯪ ꯅꯨꯄꯤꯁꯤꯅ ꯑꯣꯏꯅ ꯅꯨꯄꯤꯁꯦ ꯆꯦꯜꯂꯛꯑꯕ ꯅꯪ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯇꯥꯜꯂꯛꯅꯕꯒꯤ ꯄꯩꯁꯥꯗꯣ ꯇꯣꯉꯥꯟꯅ ꯊꯧꯔꯥꯡ ꯍꯥꯟꯅ ꯊꯝꯕꯤꯔꯣ ꯉꯥꯎꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯄꯩꯁꯥ ꯍꯥꯟꯅ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯉꯥꯎꯕꯤꯔꯣ ꯅꯃꯥ ꯅꯄꯥꯗ ꯋꯥꯍꯜꯂꯅꯣꯕ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕ ꯇꯁꯦꯡꯅꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯥꯝ ꯂꯨꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯇꯔꯥꯏ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃ ꯅꯣꯏꯅ ꯀꯣꯏꯔꯀꯥꯟꯗ ꯃꯁꯤꯗ ꯐꯣꯟꯗ ꯀꯩꯗ ꯅꯣꯏꯅ ꯊꯥꯅꯅꯤꯡꯕ ꯃꯑꯣꯡꯗ ꯃꯦꯁꯦꯖ ꯊꯥꯅꯔꯤꯕ ꯑꯍꯤꯡ ꯖꯨꯖꯥ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯍꯤꯡ ꯊꯦꯡꯉꯕꯧ ꯀꯩꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯊꯥꯔꯛꯎ ꯑꯗꯨ ꯌꯦꯡꯒꯦꯅ ꯅꯣꯏꯅ ꯊꯥꯅꯔꯤꯕ ꯐꯣꯇꯣ ꯑꯗꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯌꯦꯡꯅꯦ ꯅꯨꯄꯤꯁꯤꯅ ꯂꯩꯊꯣꯛꯈꯤꯕꯗꯗꯤ ꯅꯪ ꯑꯩꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯝꯃꯦꯅ ꯏꯖꯠꯗꯥꯕꯤ ꯇꯥꯜꯂꯨꯕ ꯌꯥꯔꯣꯏ ꯅꯪꯅ ꯂꯥꯞꯊꯣꯛꯎꯕ ꯃꯤꯀꯨꯞꯇꯗꯤ ꯅꯨꯄꯤꯁꯦ ꯂꯧꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯂꯧꯗ꯭ꯔꯒꯅ ꯃꯥꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯇꯥꯜꯂꯛꯀꯅꯦꯕ ꯑꯗꯨ ꯑꯅꯤꯗꯨꯒꯤ ꯔꯦꯗꯤ ꯇꯧꯕꯤꯔꯀꯥꯟꯗ ꯉꯥꯎꯕ ꯂꯦꯝꯅꯗꯤ ꯇꯣꯛꯑꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯍꯣꯏ ꯗꯅꯅꯦ ꯀꯗꯥꯖꯤꯠ ꯑꯩꯈꯣꯏꯒꯤ ꯅꯔꯥꯏꯕꯛ ꯐꯗꯅ ꯅꯨꯄꯤꯁꯤꯅ ꯅꯪꯁꯦ ꯄꯥꯝꯕꯤꯔꯛꯇ꯭ꯔꯕ ꯑꯇꯣꯞꯄ ꯃꯥꯒꯤ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯑꯕ ꯑꯗꯨꯒ ꯂꯩꯊꯣꯛꯆꯈ꯭ꯔꯒꯗꯤ ꯅꯪ ꯂꯣꯇꯔꯤ ꯐꯥꯎꯔꯦ ꯀꯔꯤꯝ ꯍꯥꯏꯕꯤꯔꯛꯇ꯭ꯔꯒꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯈꯔꯒꯤ ꯋꯥꯅꯦꯕ ꯑꯗ ꯑꯁ ꯑꯗꯨꯃꯥꯏꯅꯒ ꯑꯃꯅꯤ ꯇꯨꯃꯤꯟꯅꯒ ꯂꯩꯍꯧꯋꯦꯒꯥꯅ ꯉꯥꯎꯕ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯦꯁꯀꯤ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯂꯧꯈꯠꯂꯛꯄꯗ ꯁꯨꯃꯥꯏꯅ ꯂꯩꯍꯧꯋꯤ ꯈꯣꯠꯍꯧꯋꯦꯅ ꯑꯗ ꯌꯥꯔꯅꯦꯅ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯅꯗꯥꯏꯅꯦ ꯍꯨꯔꯥꯟꯕꯒꯤ ꯅꯣꯡꯃ ꯃꯄꯨꯒꯤ 10 ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯃꯗꯗꯤ ꯁꯣꯏ ꯗꯁꯥ ꯇꯥꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯎꯒꯦ ꯈꯜꯂꯨꯅꯨ ꯃꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯃꯥ ꯃꯄꯥ ꯆꯣꯡꯊꯣꯔꯛꯑꯒꯅꯦ ꯃꯇꯣꯟ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯅ ꯉꯥꯡꯉꯛꯄꯗꯨꯗꯤ ꯇꯥ ꯍꯩ ꯉꯝꯕ ꯅꯠꯇꯦ ꯂꯥꯜꯂꯕꯅꯤꯅ ꯈꯨꯝꯕꯝꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯉꯥꯡꯉꯛꯇꯣꯏ ꯃꯌꯥꯝꯁꯦ ꯅꯨꯄꯥꯗꯗꯅꯤ ꯉꯥꯡꯉꯛ ꯑꯗꯨꯅꯅꯦ ꯉꯥꯎꯕꯁꯨ ꯁꯨꯡꯌꯥꯁꯨ ꯌꯥꯗ꯭ꯔꯕ ꯃꯤꯒꯤ ꯑꯥꯏꯟ ꯂꯣꯅ ꯄꯨꯟꯗꯅ ꯊꯝꯃꯕ ꯁꯤꯗꯕꯨ ꯉꯥꯎꯔꯤꯕꯁꯦ ꯀꯦꯁ ꯑꯃ ꯊꯦꯡꯅꯖꯔꯒꯦꯅ ꯉꯥꯎꯖꯔꯤꯅꯦꯕ ꯑꯗꯨꯕꯨ ꯍꯣꯏ
ꯂꯧ ꯌꯣꯟꯒꯦꯔꯥ ꯍꯤꯡꯒꯣꯜ ꯌꯣꯟꯒꯦꯔꯥ ꯀꯤꯗꯅꯤ ꯌꯣꯟꯒꯦꯔꯥ ꯑꯗꯩ ꯂꯥꯛ ꯍꯥꯏꯔꯛꯄ ꯄꯤꯊꯣꯛ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯉꯥꯎꯕꯤꯔꯣ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯂꯩꯇꯅꯒꯗꯤ ꯉꯥꯎꯔꯨꯔꯅꯨ ꯃꯃꯩ ꯆꯠꯄꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯡꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯏꯖꯠꯁꯤꯃꯅꯦ ꯂꯩꯁꯥꯔꯤꯉꯩꯗ ꯁꯨꯡꯄꯤ ꯄꯤꯊꯣꯛꯑꯅꯨ ꯄꯤꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯟꯈ꯭ꯔꯦꯒ ꯑꯗꯩ ꯑꯃꯃꯨꯛ ꯑꯗꯩ ꯆꯦꯟꯈ꯭ꯔꯦ ꯃꯈꯣꯡ ꯊꯣꯡ ꯆꯦꯜꯂꯦꯒ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯏꯖꯠꯇꯨꯅ ꯄꯤꯊꯣꯛꯇ꯭ꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯝꯇ ꯊꯣꯛꯑꯦꯕ ꯃꯐꯝꯗ ꯂꯩꯒꯅꯤꯕ ꯑꯗꯩ ꯍꯣꯏꯅ ꯆꯨꯝꯅ ꯆꯦꯟꯖꯔꯤꯕꯗꯨꯁꯨꯅꯦ ꯅꯨꯄꯥꯗꯨꯅ ꯃꯔꯝ ꯆꯠꯇꯣ ꯂꯨꯔꯝꯗꯗꯅ ꯑꯇꯣꯞꯄ ꯑꯃ ꯑꯃꯨꯛ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯑꯗꯤ ꯑꯇꯣꯞꯄ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯑꯗꯤ ꯁꯤ ꯕꯦꯔꯥ ꯀꯥꯗ꯭ꯔ ꯅꯨꯄꯤꯗꯨꯗꯤ ꯀꯔꯤꯝ ꯂꯥꯟꯖꯕ ꯅꯠꯇ꯭ꯔꯦ ꯃꯥꯒꯤ ꯆꯦꯜꯂꯒ ꯂꯩꯖꯔꯕꯅꯦꯕ ꯑꯗꯣ ꯃꯥꯁꯨ ꯃꯊꯥ ꯁꯥꯕꯗꯤ ꯌꯥꯎꯋꯤꯗꯅ ꯑꯗꯩ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯃꯥ ꯆꯦꯜꯂ ꯃꯇꯨꯡꯗ ꯑꯃ ꯆꯦꯟꯁꯤꯜꯂꯛꯑꯦ ꯅꯠꯇ꯭ꯔꯒ ꯑꯃ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯃꯥ ꯂꯩꯅꯤꯡꯉꯔꯣꯏꯕ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯅꯠꯇꯦ ꯀꯦꯔꯦꯛꯇꯔ ꯂꯨꯁ ꯑꯣꯏꯕ ꯅꯨꯄꯥꯅꯦꯅ ꯈꯜꯂꯤꯅꯦꯕ ꯃꯁꯥ ꯁꯨꯛꯂꯥ ꯂꯥꯟꯗꯕꯗꯨꯐꯥꯎꯗ ꯑꯋꯥꯕ ꯇꯥꯔꯤꯅꯦꯕꯀꯣ ꯁꯨꯝꯕ ꯀꯌꯥꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯔꯤꯂꯦꯁꯟꯗꯨꯅ ꯊꯝꯈ꯭ꯔꯗꯤ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯊꯝꯃꯝꯗꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯍꯥꯟꯅ ꯆꯦꯟꯈ꯭ꯔꯣ ꯃꯥꯁꯦ ꯃꯈꯣꯡ ꯊꯣꯡ ꯆꯪꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯒ ꯅꯨꯄꯥ ꯃꯌꯨꯝꯅ ꯊꯥꯔꯛꯀꯗꯕ ꯉꯥꯡꯉꯛꯀꯗꯕ ꯈꯣꯟꯗꯤ ꯂꯩꯁꯥꯔꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯏꯖꯠ ꯄꯤꯊꯣꯛꯑꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯂꯥꯛꯄꯅ ꯃꯥ ꯏꯀꯥꯏ ꯈꯪꯗ꯭ꯔꯥ ꯅꯪ ꯃꯇꯝꯗꯨꯗ ꯂꯥꯛꯍꯧꯕ ꯌꯥꯗ꯭ꯔꯥ ꯅꯣꯏ ꯂꯩꯁꯥꯔꯤꯉꯩꯗꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯀꯅꯥꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯇꯦ ꯑꯅ ꯏꯆꯥꯁꯤꯅ ꯏꯅꯥꯎꯁꯤꯅ ꯅꯨꯄꯥꯁꯤꯅ ꯃꯤ ꯃꯆꯥꯁꯤꯗ ꯁꯨꯃꯥꯏꯅ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯉꯨꯗꯅ ꯀꯩꯅꯣꯝ ꯇꯧꯔꯨꯗꯅ ꯃꯥ ꯂꯥꯛꯏꯅꯤ ꯆꯨꯝꯅ ꯍꯦꯛꯇ ꯂꯥꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯅ ꯃꯥꯏ ꯃꯆꯥꯗꯨꯗ ꯅꯨꯄꯥꯗꯨꯗ ꯉꯥꯡꯒꯗꯕ ꯋꯥꯔꯛꯀꯗꯕ ꯅꯠꯇꯦꯀꯣ ꯂꯥꯛꯏꯕ ꯏꯕꯦꯝꯃꯗꯣ ꯑꯗꯨꯗꯅꯤ ꯉꯥꯡꯗꯣꯏꯁꯦ ꯑꯗꯨꯅ ꯑꯗꯨꯝꯕꯒꯤ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯂꯩꯁꯥꯔꯤꯉꯩꯗ ꯌꯥꯝ ꯁꯦꯡꯅ ꯂꯩꯁꯥꯕꯤꯕ ꯁꯤꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯑꯋꯥꯕ ꯑꯝꯇ ꯇꯥꯍꯧꯔꯔꯣꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯏꯗꯤꯀꯣ ꯑꯗꯨꯃ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯦꯛ ꯁꯤꯗ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯂꯥꯛꯑꯦꯕ ꯃꯤꯁꯦꯀꯣ ꯀꯩꯅꯣꯁꯦ ꯏꯕꯨꯡꯉꯣ ꯑꯃꯈꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ ꯃꯥꯏ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯌꯦꯛ ꯂꯧꯅꯕ ꯑꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ナꯕ ꯃꯃꯥꯁꯤꯗꯤ ꯑꯗꯨꯝ ꯅꯥꯏ ꯍꯥꯏꯌꯦ ꯑꯗꯨꯒꯤꯅꯦ ꯑꯗꯨꯝ ꯏꯃꯨꯡꯁꯦ ꯃꯄꯥꯗꯨꯅꯁꯨ ꯇꯣꯏ ꯅꯥꯔꯕꯅꯤꯅ ꯐꯖꯅ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯗꯕ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯃꯥꯁꯨ ꯀꯣꯂꯦꯖ ꯑꯝꯇ ꯉꯥꯏꯔꯤ ꯃꯥꯅ ꯑꯌꯥꯝꯕ ꯏꯃꯨꯡꯁꯦ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯆꯠꯂꯒ ꯏꯃꯨꯡ ꯄꯨꯔꯦꯕ ꯂꯧ ꯃꯇꯝꯗ ꯃꯥ ꯂꯧ ꯁꯨꯏ ꯑꯩꯈꯣꯏꯒꯤ ꯅꯆꯦꯛꯀꯤ ꯌꯨꯝ ꯁꯥꯕ ꯆꯠꯂꯤ ꯑꯗꯨꯁꯨ ꯈꯨꯡꯒꯪ ꯂꯝ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯁꯨꯐꯝꯁꯦ ꯂꯩꯇꯕ ꯑꯗꯨꯒꯤ ꯃꯥꯅꯅꯦ ꯏꯆꯦ ꯑꯩꯈꯣꯏꯅ ꯆꯥꯡ ꯅꯥꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯍꯥꯏꯕꯤꯌꯣꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡ ꯏꯕꯨꯡꯉꯣꯁꯤꯗꯤ ꯌꯥꯝ ꯋꯥꯈꯜ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯒ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯏ ꯍꯥꯏꯌꯦꯕꯀꯣ ꯃꯥ ꯀꯥꯔꯒꯨꯝꯕ ꯊꯧꯕꯗꯤ ꯍꯩꯇꯦ ꯍꯥꯏ ꯁꯨꯝ ꯗ꯭ꯔꯥꯏꯚꯔꯒꯗꯤ ꯌꯥꯝ ꯀꯧꯅꯩꯗꯅ ꯑꯗ ꯑꯗꯨꯝ ꯐꯥꯁ ꯐꯨꯗꯀꯤ ꯀꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯕꯒꯤ ꯑꯉꯥꯡ ꯃꯔꯝ ꯃꯣꯛꯄ ꯃꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨꯝ ꯗꯔꯀꯥꯔ ꯂꯩꯕꯤꯔꯒꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤ ꯁꯤꯃꯒ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯁꯦ ꯑꯩꯅ ꯃꯃꯤꯡꯕꯨꯗꯤ ꯍꯥꯏꯅꯤꯡꯕꯅꯦ ꯑꯗꯣ ꯃꯥꯅ ꯃꯃꯤꯡ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯗꯣꯏꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄꯤ ꯃꯌꯥꯝꯅ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗ ꯑꯗꯨ ꯏꯁꯩꯗꯣ ꯁꯛꯄꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯉꯅꯦꯕ ꯑꯗꯨꯒꯤ ꯏꯕꯦꯝꯃꯁꯤꯅ ꯃꯥꯒꯤ ꯃꯕꯣꯛꯇꯣ ꯃꯕꯣꯛ ꯃꯣꯏꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯁꯦ ꯃꯃꯥꯒꯤ ꯃꯆꯤꯟꯅꯥꯎ ꯅꯨꯄꯥ ꯌꯥꯎꯗꯕ ꯑꯗꯣ ꯃꯃꯥꯒ ꯃꯣꯏ ꯃꯟꯗꯣꯝꯆꯥ ꯑꯃꯒ ꯃꯣꯏ ꯌꯨꯝ ꯄꯥꯜꯂꯦ ꯃꯕꯣꯛꯇꯣ ꯈꯛ ꯉꯥꯏꯔꯦ ꯃꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗ ꯃꯕꯣꯛꯁꯦ ꯃꯊꯟꯇ ꯂꯩꯕꯅꯤ나 ꯀꯩꯅꯣꯝ ꯅꯥꯔꯛꯑꯦ ꯍꯥꯏꯕ ꯃꯊꯟꯇ ꯂꯩꯕꯁꯨ ꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯃꯕꯣꯛꯁꯤꯒ ꯂꯩꯃꯤꯟꯅꯅꯕ ꯃꯤ ꯑꯃꯈꯛ ꯃꯣꯏꯅ ꯄꯥꯝꯃꯦꯕ ꯑꯗꯣ ꯃꯣꯏ ꯌꯨꯝꯁꯦ ꯌꯥꯝ ꯄꯤꯛꯄ ꯃꯣꯏꯒꯤꯁꯦ ꯑꯗꯨꯒꯤ ꯑꯍꯤꯡ ꯂꯦꯛꯑꯒ ꯂꯩꯕꯗꯤ ꯄꯥꯝꯗꯕ ꯃꯣꯏꯁꯦ ꯀ꯭ꯋꯥꯀꯩꯊꯦꯜꯅꯦ ꯍꯥꯏꯌꯦ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯦꯔꯤꯌꯥꯗꯒꯤ ꯃꯤ ꯑꯃ ꯄꯥꯝꯃꯦꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯦ ꯀꯩꯅꯣ ꯏꯃꯨꯡꯗꯨꯒꯤ ꯊꯣꯏꯗꯣꯛꯅ ꯊꯕꯛ ꯂꯩꯕ ꯅꯠꯇꯦ ꯃꯕꯣꯛꯇꯣ ꯁꯣꯜꯂꯦ ꯅꯥꯔꯦ ꯄꯠꯂꯦꯅ ꯑꯗꯨꯒꯤ ꯃꯕꯣꯛꯁꯦ ꯍꯣꯏ ꯃꯕꯣꯛꯁꯦ ꯌꯥꯝ ꯁꯣꯜꯂꯦ ꯅꯥꯔꯦꯅ ꯃꯥꯏ ꯁꯦꯕꯥ ꯇꯧꯒꯗꯕ ꯑꯝꯇ ꯅꯠꯇꯦ ꯂꯣꯏꯅ ꯉꯝꯃꯤꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯃꯁꯥꯒꯤ ꯂꯣꯏ ꯆꯥꯖꯔꯤ ꯈꯣꯠꯆꯔꯤ ꯑꯗ ꯃꯥꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯔꯒ ꯑꯗꯨꯒꯤ ꯃꯣꯏꯅ ꯄꯥꯝꯕ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯃꯥꯒꯤ ꯑꯗꯨꯝ ꯇꯣꯂꯣꯞ ꯁꯥꯔꯒꯀꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯦꯔꯤꯌꯥꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯦ ꯆꯠꯂꯒ ꯅꯨꯄꯤꯅꯦ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯨꯄꯤꯁꯨ ꯈꯤꯇꯪ ꯃꯣꯏꯁꯦ ꯆꯍꯤꯁꯦ 40 ꯃꯊꯛ ꯈꯤꯇꯪ ꯃꯤꯌꯥꯏ ꯆꯟꯕ 40 ꯃꯊꯛ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯄꯥꯝꯃꯦꯕ ꯃꯣꯏꯅꯀꯣ ꯈꯤꯇꯪ ꯅꯍꯥꯁꯤꯗꯤ ꯍꯦꯛ ꯃꯣꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯦ ꯑꯗꯣ ꯁꯤꯝꯇꯪꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯗꯨꯒ ꯑꯩꯅ ꯃꯣꯏꯒꯤ ꯅꯝꯕꯔꯁꯦ ꯄꯤꯖꯔꯛꯀꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯏꯅꯥꯎꯅꯨꯄꯤꯗꯨꯅ ꯌꯥꯝ ꯀꯟꯅ ꯏꯆꯦ ꯑꯝꯇ ꯏꯆꯦꯅ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯕꯣꯛꯁꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯨꯝꯕ ꯅꯨꯄꯥ ꯌꯥꯍꯧꯗ꯭ꯔꯒꯅꯦ ꯃꯥꯏ ꯅꯤꯉꯣꯟꯗꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤꯅ ꯅꯤꯉꯣꯟꯗꯨꯒꯤ ꯌꯨꯝꯗꯁꯨ ꯍꯦꯛ ꯂꯩꯔꯨꯕꯁꯨ ꯑꯗꯨꯒꯤ ꯁꯤ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯁꯤꯁꯦ ꯈꯛꯇꯪꯒꯤꯅꯤ ꯑꯩꯗꯤ ꯑꯇꯩꯒꯤ ꯅꯨꯄꯥꯒꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯈꯦꯠꯅꯕ ꯀꯩꯝ ꯂꯩꯇꯦ ꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯁꯥꯡꯅ ꯊꯦꯡꯅꯔꯛꯑꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯃꯤ ꯃꯌꯨꯝꯗ ꯌꯨꯝ ꯄꯥꯟꯕ ꯆꯠꯅꯕꯅꯤꯅ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯀꯩꯝ ꯅꯠꯇꯦ ꯅꯨꯄꯥꯅ ꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯁꯨ ꯅꯨꯄꯤ
ꯑꯋꯥꯕ ꯑꯗꯨꯝ ꯆꯞ ꯊꯦꯡꯅꯗꯣꯏꯅꯦꯕ ꯃꯥꯟꯅꯗꯣꯏꯅꯤ. ꯑꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤꯅ ꯄꯥꯟꯕꯅꯤꯅ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯗꯨꯒꯤ ꯄꯣꯛꯄꯅ ꯑꯗꯨꯒꯤ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯩꯅ ꯍꯦꯛ ꯈꯪꯕꯗ ꯃꯌꯥꯝ ꯑꯃ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯑꯩꯃꯛꯀꯤ ꯏꯄꯨꯔꯣꯏꯕꯒꯤ ꯁꯥꯒꯩꯗꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯃ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯁꯥꯒꯩ ꯑꯔꯥꯝꯕꯝꯁꯤꯗ ꯌꯨꯝ 4 ꯂꯩꯌꯦꯕ ꯌꯨꯝ 4ꯁꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥꯆꯧꯁꯤꯃ ꯏꯀꯨꯕꯣꯛ ꯑꯍꯟꯁꯦ ꯁꯤꯒ ꯏꯄꯨ ꯑꯅꯤꯒ ꯃꯣꯏ 4 ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯅꯅꯦ ꯏꯀꯨꯕꯣꯛ ꯑꯍꯟꯁꯤꯒꯅ ꯏꯄꯨ ꯑꯃꯅ ꯄꯣꯛꯄ ꯃꯣꯏ ꯏꯄꯨ 3 ꯄꯣꯛꯄ ꯑꯣꯏꯕꯖꯥꯠꯅꯦꯕꯀꯣ ꯑꯗ ꯏꯄꯨ ꯑꯃ ꯅꯨꯄꯥ ꯌꯥꯎꯗꯦꯕ ꯃꯣꯏ ꯅꯤꯉꯣꯜ ꯉꯥꯛꯇ 4, 5ꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯏꯄꯨꯗꯨ ꯌꯨꯝꯁꯦ ꯍꯧꯖꯤꯛ ꯁꯤꯗꯣꯛꯑꯒ ꯍꯥꯡꯅ ꯂꯩꯔꯦꯕ ꯅꯤꯉꯣꯜꯗꯨꯗꯤ ꯂꯣꯏ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯝ ꯁꯥꯒꯩ ꯃꯔꯛꯇ ꯂꯩꯕꯅꯤꯅ ꯅꯤꯉꯣꯜꯈꯩꯒꯤ ꯅꯨꯄꯥꯗꯨꯅ ꯂꯥꯛꯑꯒ ꯑꯗꯨꯗ ꯅꯤꯉꯣꯜ ꯃꯋꯥ ꯏꯜꯂꯨ ꯌꯥꯎꯪ ꯏꯜꯂ ꯂꯩꯌꯨ ꯍꯥꯏꯕ ꯑꯗꯣ ꯁꯥꯒꯩ ꯃꯔꯛꯇ ꯀꯩꯁꯨ ꯀꯅꯥꯁꯨ ꯂꯩꯅꯤꯡꯗꯦꯕ ꯑꯃꯅꯤꯒꯤ ꯋꯥꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯂꯝꯗ ꯃꯥꯏ ꯁꯨꯕ ꯅꯣꯝꯕ ꯇꯧꯔꯒ ꯃꯥꯏ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯇꯧꯔ ꯍꯤꯡꯅꯈꯤꯕꯅꯤꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯀꯩꯁꯨ ꯂꯥꯛꯎ ꯌꯥꯗꯦꯕꯀꯣ ꯃꯥꯏ ꯃꯆꯥ ꯃꯌꯥꯝꯗꯣ ꯄꯨꯔꯛꯑꯒ ꯄꯤꯕꯥ ꯃꯔꯛꯇ ꯍꯤꯡꯒꯣꯜ ꯃꯔꯛꯇꯨꯗ ꯂꯩꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄꯨꯗꯨꯒꯤ ꯌꯨꯝꯗꯣ ꯍꯧꯖꯤꯛ ꯁꯤꯗꯣꯛꯑꯒ ꯂꯩꯌꯦꯕ ꯑꯗꯨ ꯅꯦꯅꯦ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯍꯣꯏꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯀꯥ ꯍꯣꯏꯗꯨꯅ ꯆꯥꯛꯀꯧꯔꯒ ꯑꯉꯝ ꯑꯗꯨꯝ ꯍꯥꯞꯄꯒ ꯅꯍꯥꯟꯃꯛꯁꯨ ꯑꯗꯨꯃꯥꯏꯅ ꯆꯥꯛꯀꯧꯔꯒ ꯑꯗꯨꯝ ꯆꯍꯤꯒꯤꯗꯤ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯅꯣꯏ ꯑꯍꯜ ꯂꯃꯟ ꯂꯩꯇ꯭ꯔꯦꯅ ꯑꯗꯩ ꯅꯣꯏꯒꯤ ꯅꯨꯄꯥ ꯌꯥꯎꯗꯦꯅ ꯂꯥꯛꯇꯕ ꯇꯧꯅꯨꯀꯣ ꯍꯥꯏꯔ ꯑꯗꯨꯃꯥꯏꯅꯗꯤ ꯂꯣꯏꯅꯩꯌꯦꯕ ꯑꯗꯨꯁꯨ ꯃꯣꯏꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯌꯨꯝꯗꯣ ꯍꯦꯛ ꯁꯤꯗꯣꯛꯑꯒ ꯂꯩꯕꯗꯣ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯃꯣꯏ ꯂꯥꯛꯄꯗ ꯎꯕꯗ ꯀꯩꯁꯨ ꯃꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯩꯅ ꯏꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩ ꯊꯦꯡꯅꯅ ꯎꯔꯒꯀꯣ ꯑꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯝ ꯁꯥꯒꯩꯒꯤ ꯃꯧꯁꯦ ꯑꯩꯈꯣꯏ 9ꯅꯦꯕ ꯑꯗ 9ꯁꯤꯗ 3 ꯑꯃꯗꯤ ꯀꯀꯥ 2 ꯀꯣꯛ ꯈꯨꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯧ ꯑꯩꯈꯣꯏ 6ꯁꯤꯗ ꯑꯩ ꯅꯨꯄꯥꯁꯤꯅ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕꯅꯦ ꯑꯩꯁꯦ ꯀꯣꯛ ꯀꯨꯞꯄꯦꯕ ꯑꯩꯈꯣꯏꯒꯤ ꯏꯇꯩ 2 ꯑꯗꯩ ꯏꯀꯨꯕꯣꯛ ꯑꯍꯟꯒꯤ ꯏꯇꯩ 3 ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯝꯁꯦ ꯂꯣꯏ ꯌꯦꯟꯊꯣꯛꯅꯔꯛꯄꯒꯤꯅꯦ ꯌꯨꯝꯁꯦ ꯃꯅꯤꯡ ꯊꯣꯛꯑꯦꯗꯅ ꯏꯇꯩ ꯃꯃꯥꯡ ꯊꯣꯛꯑꯦ ꯏꯇꯩ ꯁꯣꯝ ꯅꯥꯀꯟ ꯊꯣꯛꯑꯦ ꯏꯇꯩ ꯁꯣꯝ ꯅꯥꯀꯟ ꯊꯣꯛꯑꯦ ꯏꯇꯩ ꯑꯁ ꯍꯦꯛꯇ ꯅꯥꯛ ꯌꯦꯠꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯌꯨꯝꯗꯕꯨ ꯂꯩꯔꯗꯤ ꯀꯩꯅꯣꯝ ꯍꯥꯞꯇꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯄꯨꯡꯅꯞ ꯅꯞꯇꯣꯏꯅꯦꯕ ꯀꯣꯛꯁꯦꯀꯣ ꯏꯇꯩ ꯃꯌꯥꯝꯁꯤꯅ ꯀꯣꯛ ꯉꯥꯎꯋꯦꯕꯀꯣ ꯍꯣꯏ ꯑꯩ ꯏꯇꯩꯅ ꯃꯤꯠꯇ ꯆꯪꯒꯦ ꯇꯧꯋꯦ ꯑꯩꯅ ꯑꯩꯈꯣই ꯀꯣꯡꯕ ꯌꯨꯝꯁꯤꯗ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯈꯛ ꯂꯩꯔꯝꯃꯤꯅ ꯑꯗꯨꯝꯕꯗꯤ ꯂꯩꯇ꯭ꯔꯦ ꯁꯤꯗꯅ ꯑꯩꯁꯦ ꯏꯕꯦꯝꯃ ꯏꯕꯨꯡ ꯊꯕꯛ ꯇꯧꯔꯝꯃꯤꯅ ꯑꯩꯁꯦ ꯑꯍꯟꯒ ꯁꯥꯔꯤꯅꯦꯕ ꯑꯗꯣ ꯑꯥꯗꯅ ꯑꯃꯨꯛ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯉꯥꯡꯅꯦꯕꯀꯣ ꯑꯗꯣ ꯑꯃꯅ ꯐꯪꯉꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯊꯧꯗꯥꯔꯛꯇꯣꯏꯅꯦꯕꯀꯣ ꯔꯣꯕꯤꯇꯥ ꯑꯗꯨꯝꯇ ꯄꯤꯔꯛꯑꯣꯅꯀꯣ ꯑꯥꯗꯅ ꯑꯩꯁꯦ ꯑꯉꯥꯡꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯑꯔꯥꯝꯕꯝꯁꯤꯗ ꯂꯣꯏꯅ ꯅꯨꯄꯥꯁꯦ ꯃꯥꯏ ꯌꯥꯎꯅꯈ꯭ꯔꯕ ꯑꯩꯈꯣꯏ ꯌꯥꯎꯗꯕ 3, 4 ꯂꯩꯔꯤꯉꯩꯗꯗꯤ ꯃꯥꯁꯨ ꯄꯣꯛꯇ꯭ꯔꯤꯗ ꯃꯥꯁꯨ ꯅꯨꯄꯥ ꯄꯣꯛꯇ꯭ꯔꯤ ꯈꯜꯂꯝꯃꯦꯕ ꯃꯍꯩ ꯁꯨꯝ ꯄꯣꯛꯅꯈ꯭ꯔꯕ ꯑꯩ ꯈꯛ ꯉꯥꯏꯍꯧꯔꯕꯀꯣ ꯑꯗ ꯍꯥꯏꯁ ꯑꯔꯥꯝꯕꯝꯁꯤꯗ ꯑꯩꯈꯣꯏ ꯑꯃ ꯁꯨꯃꯥꯏꯅ ꯌꯨꯝ ꯃꯨꯠꯈꯤ ꯑꯗꯣ ꯑꯁ ꯑꯩ ꯇꯥꯍꯧꯗꯣꯏꯔ ꯖꯥꯠꯂꯒ ꯈꯜꯂꯦꯕꯀꯣ ꯑꯩꯁꯤꯅ ꯑꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟꯅꯗꯤ ꯏꯁꯣꯔꯅ ꯑꯩꯁꯨ ꯄꯤꯕꯤꯔꯛꯇꯅꯕꯨꯗꯤ ꯂꯩꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯁꯥꯒꯩꯗꯨꯃꯛꯇꯗꯒ ꯌꯥꯎꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯒꯤ ꯑꯗꯩ ꯀꯣꯡꯕꯗꯁꯨ ꯑꯃꯨꯛ ꯑꯩꯅ ꯍꯦꯛ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯁꯣꯔꯣꯛ ꯍꯦꯛ ꯋꯥꯡꯕ ꯃꯥꯌꯣꯛꯅꯕꯁꯤꯗꯅꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯣꯡꯉꯛꯄꯗ ꯏꯗꯣꯝꯆꯥꯁꯦ ꯃꯥꯒ ꯑꯩꯈꯣꯏꯒꯁꯦ ꯑꯗꯨꯝ ꯂꯣꯏꯅꯔ ꯂꯥꯛꯄꯩ ꯃꯆꯥꯅꯨꯄꯤ 2ꯁꯤꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯏꯟꯖꯥꯡ ꯊꯤꯟꯅꯗꯅ ꯑꯩꯒ ꯊꯕꯛ ꯆꯦꯟꯃꯤꯟꯅꯗꯅ ꯑꯗꯣ ꯀꯀꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯏꯗꯣꯝꯆꯥꯁꯨ ꯍꯟꯗꯛ ꯂꯩꯇꯦꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ 2ꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯑꯍꯥꯟꯕꯗ ꯄꯥꯟꯈ꯭ꯔꯦꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯗꯣ ꯏꯗꯣꯝꯆꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯈꯛ ꯌꯨꯝꯗꯨꯗ ꯌꯥꯝ ꯑꯁ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗꯩ ꯁꯨꯃꯥꯏꯅ ꯌꯦꯡꯊꯔꯛꯄꯗ ꯍꯦꯛ ꯃꯈꯥꯁꯤꯗ ꯃꯣꯏ ꯌꯨꯝꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯁ ꯑꯩꯅꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯋꯥꯅꯤꯗ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯀꯩꯝꯇ ꯅꯠꯇꯦ ꯑꯗꯩ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄꯩꯗ ꯍꯟꯗꯛ ꯑꯩꯅ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯊꯦꯡꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ 2022ꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯂꯩꯈꯤꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯑꯦꯈꯥꯕꯥꯟ ꯃꯌꯨꯝ ꯍꯥꯏꯌꯦ ꯑꯩꯅ ꯀꯩꯅꯣ ꯑꯦꯈꯥꯕꯥꯟ ꯃꯌꯨꯝꯁꯤꯕꯨ ꯅꯪꯒꯤ ꯏꯁꯄꯦꯂꯤꯡ ꯂꯥꯜꯂꯛꯏꯔꯥ ꯁꯤ ꯌꯨꯝꯅꯥꯛꯁꯦ ꯑꯩ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯍꯥꯏꯕ ꯑꯗ ꯃꯥꯅ ꯏꯆꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯑꯦꯈꯥꯕꯥꯟ ꯃꯌꯨꯝ ꯍꯦꯔꯣꯖꯤꯠ ꯑꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦꯀꯣ ꯑꯗꯨꯒ ꯏꯕꯦꯝꯃ ꯏꯅꯥꯎꯁꯤꯒꯤ ꯃꯃꯤꯡꯅ ꯖꯤꯅꯥ ꯀꯧꯋꯦꯕ ꯃꯣꯏꯁꯦ ꯈꯨꯔꯥꯏ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏꯗꯩꯅꯦꯕ ꯏꯅꯥꯎꯅꯨꯄꯤꯁꯤꯗꯤ ꯂꯝꯂꯥꯏꯗꯩ ꯅꯤꯉꯣꯟꯅꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯁꯦ ꯃꯆꯥꯈꯩꯗꯨꯒ ꯂꯝꯂꯥꯏꯗ ꯑꯣꯏꯅ ꯂꯩ ꯁꯣꯝꯗꯁꯨ ꯍꯦꯛ ꯂꯥꯛꯏ ꯃꯥ ꯌꯨꯝ ꯍꯤꯡꯒꯣꯜ ꯂꯣꯏ ꯂꯩ ꯑꯗꯣ 2022ꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯃꯣꯏꯒꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤꯗꯤ ꯆꯥꯛꯀꯧꯗꯕ ꯑꯗꯨꯒ ꯃꯥꯁꯦ ꯃꯄꯥꯝꯗꯁꯨ ꯃꯊꯟꯇ ꯑꯣꯏꯕ ꯅꯤꯉꯣꯜꯁꯦꯀꯣ ꯃꯥꯏ ꯃꯕꯨꯡ ꯑꯃꯒ ꯃꯧꯄꯥ ꯑꯃꯒ ꯁꯤꯒꯤ ꯃꯔꯛꯇ ꯃꯊꯟꯇ ꯄꯣꯛꯆꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯣꯏꯔꯣꯝ ꯅꯨꯄꯥ ꯃꯌꯨꯝꯒꯤꯗꯤ ꯆꯥꯛꯀꯧꯗꯕ ꯃꯣꯏ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯩ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯥꯅ ꯑꯁ ꯑꯥꯗ ꯑꯗꯨꯝ ꯄꯨꯂꯞ ꯆꯥꯔꯁꯤꯗꯒ ꯍꯥꯏꯕꯁꯦ ꯑꯩ ꯇꯜꯂꯤꯗ ꯆꯥꯛꯀꯧꯕꯗ ꯆꯥꯛ ꯆꯥꯕ ꯇꯧꯍꯩꯗꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯃꯈꯨꯠꯃꯛꯅ ꯆꯥꯛ ꯏꯁꯤꯡ ꯃꯥꯏ ꯃꯄꯨꯔꯣꯏꯕꯩ ꯐꯖꯅ ꯊꯣꯡꯖꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯐꯤ ꯍꯣꯡꯉꯦ ꯆꯠꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯋꯥꯟꯊꯔꯛꯑꯦꯅ ꯄꯥꯎ ꯂꯥꯛꯑꯦꯕ ꯑꯗꯨꯗ ꯃꯥꯅ ꯍꯦꯛꯇ ꯃꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯍꯥꯏꯀꯣ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ
ꯗꯒꯤ ꯈꯨꯔꯥꯏ ꯌꯧꯕꯁꯤꯗ ꯑꯗꯨꯒ ꯂꯩꯇꯕ ꯑꯗꯨꯝ ꯑꯣꯏꯔꯝꯃꯦꯕ ꯂꯝꯕꯤꯗ ꯆꯠꯅ ꯂꯦꯛꯊꯔꯛꯄꯅꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯃꯨꯛꯇꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯛꯄꯗꯩꯁꯨ ꯍꯧꯈꯤꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯒ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯁꯨ ꯍꯧꯗꯦ ꯍꯥꯏ ꯑꯗꯣ ꯏꯕꯨꯡꯉꯣꯗꯨꯒꯤꯁꯨ ꯃꯃꯥ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯅꯤꯃꯛ ꯍꯥꯟꯅꯀꯣ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯄ ꯅꯨꯃꯤꯠꯇꯨꯅ ꯃꯥꯅ ꯊꯣꯡꯉꯝꯕ ꯆꯥꯛꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯃꯥ ꯃꯄꯨꯔꯣꯏꯕꯁꯦꯀꯣ ꯑꯗꯨꯅ ꯃꯥꯅ ꯆꯥꯛꯀꯧꯕꯁꯦ ꯃꯥ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯦꯕ ꯑꯗꯣ ꯁꯣꯝꯗꯁꯨ ꯅꯤꯉꯣꯜ ꯃꯇꯣꯝꯗꯅꯤꯅ ꯃꯄꯥ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯩ ꯍꯧꯖꯤꯛꯄꯨꯗꯤ ꯍꯣꯏ ꯃꯥ ꯃꯄꯥꯝꯗ ꯍꯟꯗꯛꯇꯤ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯑꯗꯨꯏꯁꯨ ꯃꯥꯗꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯩ ꯈꯔ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯩ ꯏꯄꯨꯔꯣꯏꯕ ꯂꯩꯒꯗꯕ ꯅꯨꯃꯤꯠꯅꯤ ꯃꯥ ꯆꯥꯛꯀꯧꯕꯁꯤꯗꯤ ꯃꯥ ꯑꯃꯗꯤ ꯐꯤ ꯁꯦꯠꯂꯒꯗꯤ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯍꯥꯏꯌꯦꯕ ꯃꯥ ꯍꯧꯖꯤꯛ ꯃꯄꯥꯝꯗ ꯂꯩꯖ ꯇꯥꯔꯒꯁꯨ ꯃꯣꯏꯈꯩ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯤ ꯆꯥꯃꯤꯟꯅꯩ ꯑꯗꯨꯒ ꯃꯥꯅ ꯐꯤꯒ ꯁꯦꯠꯂꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯦꯅ ꯁꯔꯨꯛꯇꯤ ꯃꯥ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗ ꯃꯥꯅ ꯑꯩ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯂꯥꯛꯆꯒꯦ ꯍꯥꯏꯌꯦꯕ ꯑꯩꯅ ꯏꯁ ꯏꯕꯦꯝꯃ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯅꯤ ꯅꯪꯕꯨ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯆꯤꯟꯈ꯭ꯔꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯆꯦ ꯑꯩ ꯁꯤ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯆꯒꯦꯅ ꯃꯥꯁꯦ ꯌꯥꯏꯔꯤꯄꯣꯛ ꯇꯥꯅ ꯂꯥꯛꯑꯦ ꯍꯣꯝ ꯁꯥꯕ ꯃꯐꯝꯁꯤꯃꯛꯇꯗ ꯂꯥꯛꯑꯒ ꯃꯥꯅ ꯕ꯭ꯂꯥꯡꯀꯦꯠ ꯑꯆꯧꯕ 5 ꯑꯃ ꯄꯥꯡꯉꯝꯃꯦ ꯑꯗ ꯍꯟꯗꯛꯁꯦ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥ ꯌꯧꯔꯛꯑꯕꯅꯤꯅ ꯐꯌꯨꯛ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯌꯦꯕ ꯑꯗꯣ ꯃꯤꯁꯦ ꯖꯔ ꯖꯔ ꯃꯆꯥ 2 ꯄꯨꯔ ꯂꯥꯛꯄ ꯈꯣꯠꯄ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯝꯕꯗ ꯐꯌꯨꯛ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯐꯌꯨꯛ ꯈꯤꯇꯪ ꯄꯥꯡꯕꯤꯌꯣ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯒꯦ ꯀꯥꯏꯅ ꯈꯜꯂꯝꯕ ꯃꯥꯅ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯩ ꯃꯥ ꯍꯣꯝ ꯁꯥꯕꯒꯤ ꯃꯇꯦꯡ ꯄꯩꯁꯥꯁꯨ ꯄꯥꯡꯉꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯕꯦꯝꯃꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯥ ꯃꯆꯥ ꯌꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯦꯡꯅ ꯂꯨꯈꯥ ꯑꯣꯏꯔꯒꯁꯨ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝ ꯊꯥꯒꯠꯂꯦ ꯌꯥꯝ ꯊꯥꯒꯠꯂꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯉꯥꯡꯗꯨꯒꯤ ꯀꯩꯁꯨ ꯈꯟꯗꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯄꯁꯨ ꯂꯩ ꯑꯗꯩ ꯅꯨꯄꯥ ꯅꯍꯥ ꯉꯥꯡꯅꯗꯅ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅ ꯅꯨꯄꯥꯗ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦꯅ ꯄꯣꯊꯥꯐꯝ ꯑꯣꯏꯗꯅ ꯃꯤꯅ ꯂꯨꯈꯥꯕꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯁ ꯃꯥꯁꯦ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯦꯅꯦ ꯃꯆꯥꯈꯩꯁꯦ ꯊꯥ ꯂꯩꯖꯕꯅꯤꯅ ꯅꯨꯡꯁꯤꯅ ꯍꯥꯏꯅꯒꯗꯕꯁꯦ ꯃꯨꯁꯨꯛ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯅ ꯃꯅꯨꯡꯗ ꯃꯤꯅ ꯉꯥꯡꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯣ ꯃꯥꯅ ꯂꯝꯆꯠꯄꯨ ꯁꯦꯡꯅ ꯃꯆꯥꯈꯩꯁꯦ ꯌꯣꯛꯑꯒꯗꯤ ꯃꯤ ꯂꯣꯏ ꯊꯥꯒꯠꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯦꯡꯅ ꯃꯆꯥ ꯌꯣꯛꯑꯒ ꯃꯆꯥꯒꯤꯗꯃꯛ ꯊꯣꯛꯑ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝ ꯊꯥꯒꯠꯂꯦꯕꯀꯣ ꯈꯥꯏꯅꯔꯛꯑꯁꯨ ꯉꯥꯏꯔꯦ ꯂꯨꯈꯥ ꯑꯣꯏꯕꯁꯨ ꯉꯥꯏꯔꯦ ꯆꯞ ꯃꯥꯟꯅꯩ ꯃꯄꯨꯔꯣꯏꯕꯕꯨ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯗꯤ ꯃꯆꯥꯕꯨ ꯍꯦꯛ ꯂꯩꯔꯗꯤ ꯃꯆꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯈꯤꯕꯅ ꯐꯩ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯅ ꯀꯠꯊꯣꯛꯈꯤꯕꯅ ꯐꯩꯌꯦꯕ ꯑꯗꯨꯅ ꯃꯤꯡꯆꯠ ꯐꯪꯉꯦꯕ ꯑꯩꯈꯣꯏꯗꯀꯣ ꯑꯗꯨꯃꯥꯏꯅ ꯏꯕꯦꯝꯃꯁꯤꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯗꯣ ꯀꯩꯅꯣ ꯃꯆꯥ 2ꯗꯨꯁꯨ ꯂꯥꯛꯏ ꯌꯥꯝ ꯅꯨꯡꯁꯤ ꯏꯕꯦꯝꯃꯗꯣꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯒꯤꯅꯦ ꯁꯥꯐꯕꯤ ꯈꯣꯟꯖꯦꯜꯅ ꯐꯤꯂꯝꯁꯦ ꯁꯤꯁꯦ ꯃꯃꯤꯡ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯌꯦꯡꯅꯈꯤꯕ ꯃꯤꯒꯤ ꯐꯤꯂꯝ ꯑꯆꯧꯕꯅꯤꯗꯅꯀꯣ ꯑꯗꯨꯒꯤ ꯍꯦꯔꯣꯏꯟ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏ ꯏꯃꯥꯏꯕꯦꯝ ꯁꯨꯕꯗꯅꯤꯁꯦꯀꯣ ꯍꯣꯝꯗ ꯂꯦꯡꯕꯤꯔꯛꯑꯦ ꯑꯩ ꯄꯨꯡꯉꯥꯡꯉꯩ ꯑꯩꯅꯅꯦ ꯍꯦꯛ ꯀꯨꯝꯊꯔꯛꯄꯗꯅꯦ ꯑꯩꯈꯣꯏ ꯀꯨꯆꯨꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣꯏꯟꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯀꯨꯆꯨ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯉꯥꯜꯂꯒ ꯐꯖꯔꯒ ꯁꯤꯠ ꯅꯥꯜꯂꯒꯅꯦ ꯃꯣꯏꯗꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯍꯦꯔꯣꯏꯟ ꯀꯨꯝꯃꯛꯈꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯣꯏ ꯄꯪꯆꯥ ꯆꯥꯁꯟꯗꯦ ꯌꯥꯝ ꯁꯦꯝꯖꯩꯕ ꯃꯣꯏ ꯃꯁꯥꯅ ꯃꯣꯏꯒꯤ ꯐꯖꯕꯁꯦ ꯑꯗꯨꯝ ꯃꯥꯡꯖꯗꯅꯕ ꯑꯩꯅ ꯉꯥꯇ꯭ꯔꯤꯛ ꯉꯥꯟꯅ ꯐꯝ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯑꯍꯟꯁꯦ ꯌꯥꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯨꯆꯨ ꯀꯨꯃꯦꯟꯁꯦ ꯌꯥꯝ ꯂꯪꯉꯤꯁꯤꯕꯨ ꯑꯩꯁꯦ ꯈꯜꯂꯦꯕ ꯑꯗꯨꯒꯗꯤ ꯑꯗꯨꯅꯦ ꯍꯥꯏꯔꯦꯕ ꯑꯗꯨꯅꯤꯅꯦ ꯑꯗꯨꯅꯅꯦꯕ ꯀꯨꯆꯨ ꯀꯨꯃꯦꯟꯁꯦ ꯌꯥꯝ ꯇꯔꯪ ꯑꯗꯣ ꯑꯩꯒ ꯃꯥꯒ ꯐꯦꯁꯕꯨꯛꯇꯁꯨ ꯐꯣꯇꯣ ꯍꯥꯞꯀꯠꯄꯅꯦꯕ ꯍꯥꯞꯀꯠꯃꯤꯟꯅꯕꯁꯤꯗ ꯅꯍꯥ ꯑꯩꯁꯦ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯤ ꯑꯍꯜ ꯑꯣꯏꯔꯁꯨ ꯃꯥꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯌꯥꯝ ꯐꯖꯈ꯭ꯔꯦꯕ ꯁ꯭ꯀꯤꯟꯒ ꯀꯩꯗꯣ ꯁꯤꯠ ꯅꯥꯜꯂꯦꯕꯀꯣ ꯃꯃꯥꯏꯒꯗꯣ ꯌꯥꯝ ꯈꯨꯏ ꯈꯣꯠꯇꯅ ꯇꯧꯗ꯭ꯔꯤꯕ ꯁꯤꯠ ꯅꯥꯜꯂꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯤꯅꯁꯨ ꯄꯩꯁꯥ 5,000 ꯑꯃꯁꯨ ꯑꯗꯣ ꯆꯦꯡ ꯕꯣꯔꯥ ꯄꯤꯛ ꯊꯟꯕ ꯑꯃꯁꯨ ꯄꯨꯔꯛꯑꯦ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯆꯥꯍꯜꯂꯣꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯦꯡꯕꯤꯔꯛꯑꯝꯃꯦ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯣ ꯃꯃꯥꯁꯤꯒꯤ ꯀꯩꯅꯣ ꯄꯥꯕꯨꯡꯁꯦ 1987ꯗ ꯂꯩꯈꯤꯗꯕ ꯃꯆꯥ 2ꯁꯤꯅ ꯄꯤꯁꯛ ꯄꯤꯛꯉꯩꯗ ꯃꯃꯥꯁꯦ ꯌꯥꯝ ꯉꯟꯅ ꯂꯨꯈꯥ ꯑꯣꯏꯍꯧꯔꯕꯅꯦꯕ 87 ꯍꯥꯏꯁꯤ ꯑꯩꯁꯦ 84 ꯄꯣꯛꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯀꯌꯥ ꯀꯨꯏꯔꯕ ꯃꯇꯝꯅꯣ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯃꯦꯔꯥꯒꯤ 12ꯅꯤ ꯄꯥꯟꯕꯗꯅꯦ ꯃꯃꯥꯅ ꯃꯇꯦꯡ ꯄꯥꯡ ꯂꯥꯛꯑꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣꯁꯤꯅ ꯂꯩꯈꯤꯗꯕ ꯄꯥꯕꯨꯡꯁꯤꯅ ꯑꯗꯨꯃ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀꯠꯆꯕ ꯑꯗꯣ ꯀꯠꯄꯁꯤꯗ ꯃꯁꯤꯗꯤ ꯁꯤꯗ ꯀꯠꯄꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯏꯆꯥ ꯅꯤꯉꯣꯜꯁꯤꯡꯁꯤꯅ ꯆꯥꯖꯕꯅ ꯐꯔꯅꯤ ꯑꯅ ꯁꯤꯗ ꯀꯠꯄ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯦ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯃꯥ ꯂꯥꯜꯍꯧꯕꯒ ꯃꯣꯏ ꯑꯦꯝꯕꯨꯁꯇ ꯀꯥꯞꯅꯕꯗ ꯂꯩꯈꯤꯗꯕꯅꯦ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣ ꯄꯥꯕꯨꯡꯁꯦ ꯒꯣꯔꯈꯥ ꯔꯥꯏꯐꯜꯁꯅꯦꯕ ꯃꯦꯖꯔ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯒ ꯕꯤꯔ ꯆꯀ꯭ꯔ ꯑꯦꯋꯥꯔꯗꯁꯨ ꯐꯪꯉꯦꯕ ꯑꯗꯩ ꯑꯃꯨꯛ ꯄꯥꯕꯨꯡꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯃꯆꯥꯅꯨꯄꯤ ꯅꯤꯔꯥꯁꯨ ꯏꯃꯥꯏꯕꯦꯝꯁꯤꯒ ꯂꯦꯡꯃꯤꯟꯅꯔꯛꯑꯝꯃꯦ ꯑꯗꯣ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯄꯟꯃꯥꯔꯛꯁꯤꯅ ꯃꯄꯥꯟꯗ ꯂꯩ ꯍꯥꯏꯌꯦꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯈꯛ ꯏꯃꯥꯁꯤꯅ ꯀꯟꯅ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯒꯁꯨ ꯌꯨꯝꯗꯨꯗ ꯂꯦꯞꯄꯒ ꯉꯥꯛꯑꯒ ꯑꯅꯤꯁꯦ ꯁꯦꯝꯃꯛꯑꯒ ꯉꯁꯤ ꯑꯍꯜ ꯑꯗꯨꯛ ꯑꯣꯏꯔꯕꯗꯣ ꯑꯗꯨꯛ ꯁꯦꯡꯅ ꯌꯥꯝ ꯐꯖꯅ ꯂꯥꯏ ꯇꯤꯟ ꯅꯤꯡꯖꯔ ꯃꯆꯥ ꯁꯦꯝꯕ ꯇꯁꯦꯡ ꯇꯔꯨ ꯌꯥꯝ ꯉꯥꯟꯅ ꯃꯥꯏ ꯃꯤꯡꯆꯠ ꯑꯃꯐꯥꯎ ꯃꯥꯡꯗꯅ ꯐꯖꯅ ꯃꯄꯨꯔꯣꯏꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅꯗꯤ ꯀꯩꯗꯧꯕꯩ ꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯅ ꯀꯩꯗꯧꯕꯩ ꯑꯩꯈꯣꯏ ꯁꯣꯟꯊꯗꯣꯏꯅꯣ ꯃꯤ ꯑꯍꯟ ꯏꯃꯥꯁꯨ ꯍꯧꯖꯤꯛ ꯃꯆꯥ 2ꯁꯦ ꯂꯣꯏ ꯃꯌꯨꯝ ꯄꯥꯜꯂꯦ ꯁꯤ ꯁꯨꯛ ꯐꯖꯅ ꯂꯩꯔꯤꯁꯤꯗꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯁꯦꯡꯅ ꯂꯩꯕ ꯑꯃ ꯑꯩꯈꯣꯏꯁꯦ ꯆꯪꯉꯦ ꯃꯇꯧ ꯇꯝꯕ ꯑꯗꯣ ꯏꯃꯥ ꯏꯕꯦꯝ ꯁꯨꯕꯗꯅꯤ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯒ
ꯑꯗꯣ ꯍꯣꯝꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯨꯝ ꯄꯥꯡꯅꯩ ꯑꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯔꯤꯄꯣꯔꯠ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯃꯈꯛꯀꯅꯦ ꯌꯥꯝ ꯀꯨꯏꯔꯕ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯑꯗꯨꯝ ꯆꯥꯛꯀꯧꯕꯩ ꯀꯩ ꯐꯤꯂꯝ ꯔꯤꯂꯤꯁꯀꯤ ꯑꯗꯨꯝ ꯑꯩꯁꯦ ꯍꯥꯏꯗ꯭ꯔꯕ ꯑꯗꯣ ꯃꯃꯥꯁꯤꯅꯅꯦ ꯑꯩꯈꯣꯏ ꯇꯥꯒꯦꯝ ꯀꯣꯂꯣꯝ ꯂꯩꯀꯥꯏꯗꯒꯤ ꯐꯩꯔꯣꯏꯖꯝ ꯒꯤꯠꯃꯂꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯃꯦꯘꯆꯟꯗ꯭ꯔ ꯑꯗꯣ ꯄꯥꯕꯨꯡꯁꯦ ꯅꯩꯂꯤꯠ ꯑꯀꯥꯝꯄꯥꯠꯇ ꯂꯩꯕꯁꯦ ꯁꯤꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦ ꯍꯥꯏ ꯑꯗꯣ ꯏꯃꯥ ꯏꯕꯦꯝꯁꯤꯅ ꯑꯪꯒꯜꯋꯥꯗꯤꯒꯤ ꯊꯕꯛ ꯇꯧꯔꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯀꯩꯅꯣꯁꯤꯅꯁꯨ ꯏꯃꯥ ꯏꯕꯦꯝꯁꯤꯅꯁꯨ ꯑꯩꯈꯣꯏ ꯂꯨꯄꯥ 5,000ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯏꯃꯥꯗꯨꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯗ ꯁꯤꯗ ꯁꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯡ ꯑꯩꯈꯣꯏ ꯃꯧꯁꯦ ꯂꯥꯛꯀꯗꯕꯅꯤꯅ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ ꯃꯅꯦꯝꯕꯣꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯒꯗꯒꯦ ꯌꯨꯝꯁꯦ ꯀꯥꯏꯗꯅꯕ ꯍꯥꯏꯕꯗꯤ ꯃꯧꯒꯤꯁꯨ ꯃꯆꯥꯅꯨꯄꯥꯒꯤꯁꯨ ꯃꯅꯦꯝꯒꯤꯁꯨ ꯃꯀꯨꯒꯤꯁꯨ ꯂꯣꯏ ꯊꯧꯗꯥꯡꯁꯦ ꯌꯥꯏꯗꯅ ꯌꯨꯝ ꯀꯥꯏꯗꯅꯕꯀꯣ ꯌꯨꯝ ꯀꯥꯏꯕꯗ ꯃꯣꯏꯁꯨ ꯏꯀꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯃꯧꯁꯦ ꯀꯃꯥꯏꯅ ꯂꯣꯏꯅꯒꯗꯒꯦ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯌꯥꯝ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯐꯪꯉꯤ ꯑꯩꯈꯣꯏꯒꯤ ꯉꯥꯡꯍꯩꯗꯕ ꯄꯨꯡꯉꯥꯡ ꯉꯥꯡꯉꯒ ꯃꯧꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣ ꯃꯧꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯉꯥꯡꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯦ ꯑꯗ ꯃꯅꯦꯝꯁꯤꯅ ꯁꯨꯃꯥꯏꯅ ꯉꯥꯡꯉꯤꯁꯤꯗꯤ ꯑꯁꯤꯗꯤ ꯐꯖꯗꯦꯍꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏꯗ ꯐꯪꯉꯦꯅ ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯤꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯑꯗꯩ ꯏꯃꯥ ꯏꯕꯦꯝ ꯁꯥꯐꯕꯤꯁꯦ ꯏꯃꯥ ꯏꯕꯦꯝꯁꯤꯅꯁꯨ ꯌꯥꯝꯅ ꯐꯖꯕ ꯀꯩꯅꯣꯁꯤꯡ ꯍꯥꯏꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯃꯤꯠꯇꯩ ꯃꯄꯤ ꯀꯪꯉꯒ ꯑꯩꯈꯣꯏꯒꯤ ꯑꯋꯣꯠ ꯑꯅꯩꯁꯦ ꯂꯩꯇꯅ ꯑꯋꯥ ꯑꯅꯥꯁꯦ ꯌꯥꯎꯗꯅ ꯂꯩꯒꯗꯒꯦ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯑꯃꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩ ꯑꯗꯣ ꯈꯔ ꯑꯃꯅ ꯋꯥꯅ ꯋꯥꯅ ꯂꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯁꯤꯁꯦ ꯂꯨꯛ ꯑꯞꯇꯔ ꯇꯧꯕꯤꯔꯒ ꯏꯕꯦꯝ ꯍꯣꯏꯅ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯍꯣꯠꯅꯕꯤꯕꯁꯦ ꯌꯥꯝ ꯐꯩꯌꯦ ꯍꯥꯏꯗꯅ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯦꯕꯀꯣ ꯑꯗꯣ ꯁꯥꯟꯅꯔꯒꯗꯤ ꯃꯃꯥ ꯁꯨꯕꯗꯅꯤꯒꯤꯁꯦ ꯌꯥꯝ ꯉꯟꯅ ꯃꯥ ꯀꯩꯅꯣ ꯅꯨꯄꯥ ꯑꯩꯈꯣই ꯄꯥꯕꯨꯡꯗꯣ ꯂꯩꯈꯤꯗꯕꯅꯤ나 ꯃꯃꯥꯅ ꯃꯆꯥ ꯌꯣꯛꯂꯛꯄꯗ ꯃꯥꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯒꯗꯕ ꯑꯗꯩ ꯃꯄꯨꯔꯣꯏꯕ ꯍꯥꯡꯉꯛꯄꯒꯤ ꯃꯥꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯕ ꯃꯃꯥꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯅꯣꯡꯃ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯒꯅꯦ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯑꯒ ꯈꯥꯡꯉꯒ ꯀꯃꯥꯏꯅ ꯊꯧꯅꯥꯅ ꯃꯆꯥ ꯌꯣꯛꯑꯒ ꯉꯁꯤꯐꯥꯎ ꯂꯩꯔꯤ ꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯇꯥꯔꯒ ꯁꯤꯗ ꯄꯥꯎꯗꯝꯃꯒꯗꯤ ꯃꯌꯥꯝ ꯑꯃ ꯉꯟꯅ ꯂꯨꯈꯥ ꯑꯣꯏꯔꯒ ꯃꯆꯥ ꯌꯣꯛꯏꯁꯤꯡꯁꯤ ꯊꯧꯅꯥ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯝꯒ ꯑꯩ ꯅꯣꯡ ꯋꯥꯔꯤ ꯁꯥꯖꯔꯒ ꯑꯩ ꯁꯤꯗ ꯁꯣꯏꯅ ꯂꯤꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯂꯣꯏꯁꯜꯂꯛꯄꯗꯅꯦ ꯑꯩꯁꯦ ꯀꯥꯎꯔꯦꯕꯀꯣ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯑꯗꯨꯝ ꯀꯥꯎꯔꯤꯁꯤꯕꯣꯅ ꯑꯩꯁꯦ ꯑꯗꯨꯝ ꯈꯜꯂꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯐꯤꯂꯝꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯦ ꯂꯝ ꯊꯣꯛꯑ ꯂꯦꯞꯇꯅ ꯀꯥꯞꯄꯤ ꯅꯍꯥꯟ ꯆꯥꯛꯀꯧꯕ ꯔꯤꯂꯤꯁ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯗꯦꯠ 19ꯗꯒꯤ ꯍꯧꯔꯦ ꯂꯦꯞꯇꯅ ꯀꯥꯞꯄꯩ ꯑꯗꯣ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯒꯗꯤ ꯁꯣ 7 ꯀꯥꯞꯇꯅ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝꯒꯤ ꯏꯄ꯭ꯋꯥꯁꯤꯡꯁꯦ ꯀꯣꯏ ꯆꯦꯟꯅꯕꯗ ꯈꯥꯔꯥꯏ ꯈꯪꯗꯦꯀꯣ ꯆꯦꯟꯅꯕꯗ ꯃꯣꯏꯁꯦ ꯑꯗꯣ ꯁꯣ ꯀꯥꯞꯄꯁꯨ ꯍꯧꯖꯤꯛ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯝ ꯀꯥꯞꯄꯤ ꯑꯗꯣ ꯃꯌꯥꯝꯅꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯊꯪꯒꯤ ꯏꯄꯤꯁꯣꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯤꯗ ꯌꯦꯡꯕꯤꯔꯕꯁꯤꯡꯅ ꯀꯃꯦꯟ ꯑꯃꯃꯝꯇꯗꯤ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯥꯝꯖꯕ ꯖꯒꯥ ꯑꯗꯩ ꯏꯁꯥꯅ ꯄꯥꯝꯖꯕ ꯗꯥꯏꯂꯣग ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯁꯖꯦꯁꯟ ꯇꯧꯕꯤꯅꯤꯡꯕ ꯃꯊꯪ ꯐꯤꯂꯝꯗ ꯑꯦꯄ꯭ꯔꯨꯞ ꯑꯣꯏꯅꯕꯀꯣ ꯑꯗꯨꯝꯕꯒꯤꯁꯨ ꯑꯗꯨꯝ ꯁꯖꯦꯁꯟꯁꯨ ꯄꯤꯕꯤꯔꯛꯎ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯤ ꯀꯃꯦꯟꯁꯤꯃꯗꯤ ꯑꯩ ꯅꯤꯖꯔꯤ ꯑꯩ ꯑꯗꯨꯝ ꯀꯥꯎꯔꯤꯅꯦꯕ ꯆꯥꯛꯀꯧꯕꯩ ꯀꯩ ꯃꯔꯥꯡ ꯇꯧꯅꯕꯁꯤꯗꯀꯣ ꯑꯗꯨꯗꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯐꯤꯂꯝꯗꯨꯗ ꯑꯁꯤꯒꯨꯝꯂꯕꯅ ꯗꯥꯏꯂꯣग ꯑꯃ ꯌꯥꯎꯕꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯑꯉꯥꯡ ꯂꯣꯏꯅꯃꯛꯁꯦ ꯅꯨꯃꯤꯠꯁꯦ ꯁꯥꯇ꯭ꯔꯈꯩꯁꯦ ꯌꯦꯡꯍꯜꯂꯦꯕ ꯍꯟꯈꯤꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝ ꯑꯃꯈꯛ ꯑꯩꯅ ꯃꯃꯥ ꯃꯆꯥ ꯕꯣꯔꯗꯤꯡ ꯂꯣꯏꯅ ꯃꯥꯅ ꯁꯦꯟꯅꯔ ꯂꯩ ꯍꯥꯏꯕ ꯏꯕꯦꯝꯃꯗꯣ ꯃꯥꯅ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯃꯥꯅ ꯏꯟꯗꯣꯝꯆꯥ ꯀꯧꯋꯦꯕꯀꯣ ꯏꯕꯦꯝꯃꯁꯤꯅ ꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯑꯍꯟ ꯃꯥꯟꯕꯀꯣ ꯃꯥꯏ ꯋꯥꯈꯟꯗ ꯑꯗꯣ ꯐꯣꯟꯗ ꯏꯟꯗꯣꯝꯆꯥ ꯀꯧꯈꯤꯕꯩ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯗꯤ ꯃꯥ ꯍꯥꯏꯅꯤ ꯑꯁ ꯏꯟꯗꯣꯝꯆꯥ ꯀꯩꯅꯣꯅꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗꯅꯦ ꯍꯩ ꯉꯝꯗꯦ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯒꯤ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯕꯤꯍꯧꯒꯦ ꯋꯥꯍꯩꯗꯣ ꯁꯤꯖꯤꯟꯅꯔꯒ ꯑꯗꯩ ꯑꯁꯤꯒꯨꯝꯂꯕ ꯚꯦꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯅꯨꯄꯥ ꯀꯔꯣꯝ ꯇꯣꯡꯖꯗꯣꯏꯅꯣ ꯀꯥꯏꯅꯅꯦ ꯑꯁꯤꯒꯨꯝꯂꯕꯅ ꯋꯥꯏ ꯆꯥꯏꯔꯦ ꯕꯣꯔꯗꯤꯡꯗꯗꯤ ꯉꯝꯗ꯭ꯔꯦ ꯅꯣꯛꯄꯗ ꯑꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯐꯤꯂꯝꯗꯣ ꯑꯩꯁꯨ ꯃꯌꯥꯝꯒ ꯔꯤꯂꯤꯁ ꯅꯨꯃꯤꯠꯇ ꯌꯦꯡꯃꯤꯟꯅꯕꯗ ꯃꯌꯥꯝꯅ ꯅꯣꯛꯄ ꯃꯇꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯈꯤꯕ ꯃꯇꯥꯡ ꯑꯁ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯒ ꯄꯨꯂꯞ ꯑꯗꯨꯃꯥꯏꯅ ꯌꯦꯡꯃꯤꯟꯅꯕꯗꯣ ꯑꯗꯩ ꯁꯣ ꯀꯥꯞꯄꯤꯕ ꯂꯝꯁꯤꯡꯁꯤꯗꯗꯤ ꯏꯆꯦꯁꯦ ꯉꯥꯛꯇ ꯑꯣꯏꯁꯨ ꯌꯧꯕꯤꯔꯒ ꯏꯆꯦꯅ ꯃꯤꯅꯤꯠ 5-10ꯗ ꯑꯣꯏꯁꯨ ꯋꯥꯍꯩ ꯈꯤꯇꯗꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯄꯨꯡ 9-10ꯗ ꯁꯣ ꯀꯥꯞꯄ ꯅꯤꯡꯊꯧꯈꯣꯡꯗ ꯌꯥꯏꯔꯤꯄꯣꯛꯇ ꯊꯣꯡꯖꯥꯎꯗ ꯁꯤꯁꯤꯗꯗꯤ ꯅꯨꯄꯤ ꯑꯩꯅꯗꯤ ꯂꯥꯛꯄꯗꯣ ꯈꯨꯗꯣꯡ ꯆꯥꯖꯗ꯭ꯔꯦ ꯑꯩ ꯁꯤꯃꯇꯪꯗꯤ ꯑꯩ ꯉꯥꯛꯄꯤꯌꯨ ꯑꯩ ꯏꯄꯨꯔꯣꯏꯕ ꯂꯩꯕꯅꯤꯅ ꯑꯗꯨꯗ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯑꯍꯤꯡꯗ ꯄꯨꯡ 11-12 ꯆꯠꯂꯗꯤ ꯑꯩ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯅꯦꯕꯀோ ꯑꯗꯣ ꯑꯗꯨꯝꯇꯪꯗꯤ ꯑꯩ ꯂꯥꯛꯄ ꯉꯝꯖꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯁꯣꯁꯤꯁꯨ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯏꯪꯁꯨ ꯏꯪꯁꯜꯂꯛꯑꯅꯤ ꯂꯧꯁꯤꯡꯁꯨ ꯀꯟꯁꯤꯟꯅꯔꯛꯑꯅꯤ ꯑꯗꯨꯅ ꯈꯔ ꯃꯇꯝ ꯅꯕꯦꯝꯕꯔꯒꯤ ꯊꯈꯥꯏ ꯁ꯭ꯋꯥꯏꯐꯧꯁꯤꯗ ꯑꯝꯇꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯀ꯭ꯂꯕꯀꯤꯅꯁꯨ ꯁꯤꯟꯕꯤ ꯑꯗꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅꯁꯨ ꯁꯤꯟꯕꯤ
इचिन नाउजिंगनाजु सिनबीबको मयामजे अमुक्तगदी सिनबीगो सोजे खितदी यामना अखोई पाक्सना आउ कापचनिंगेबको अदो अखोईगी माइकैदगीजु अखोईगी मी थोलक्तदना पैसा खितंग ताबा वाटपा खोटपा सो मोय हाइनगिबा पैसागा मोई तारिबदुगा मोइदा एरेंज वारकपदा खताबियु खोपियोना अदो दुम तानाबा ngaktani खोइना सी हाइग्रेना सी हेक्ता लौनि हाबजु लैते अदो खोइगी माइकैदगीजु ए खुनदि पिकपा मसी कापुरगा खोइदा पैसा फुगतकदराना जु वाजबा लैनदबनिना को अदुमबजु अखोइ खुन पिकपगिना पिकपगी अदै अखोइगी मसागी युमदा जैगगी इपानगी सुम मसागी बर्थडेगी कापा याउरी अदुमबदा इमुंगदु खक्तना पुथोरकपो ओइबनिना खोइगी माइकैदगी अदुम येंगजैयेबको अदो सुमबा मयामजे लोइना मखोइगी माइकैदगीजु अरै लैता येंगजगे अदो सोजे खितंग यामना सिनबियु अदुम लोइनमक तानाजी अखोइ खुनजिगिदि खुनजे पी मी याम येंगोय खोइ सुफौदी तौजगे हाबजे मयामगिनि अखोइजु अखोइना सुक लौनि हायना सुक लौनि हाबा कैसु लैते अइनजु इपाजिंग दai रिक्वेस्ट तौजगे अदि कोइ माइकै सिन थुंगना कापियु सिमतांदि आइगी माइकै दai रिक्वेस्ट तौजरी को अदुमगा अदुगा कोइगी इरोय हेक लोइबसिदने काय अमखक सी हारगा ai लोइसनजरगे कमेंट दिने आइजे सेंगना आइने स्क्रीनशॉट लौरगने कमेंट खुदिमक आइना थमजैबा यामना आइना ओ सिदि पाथोकपदा फजैने हाइबा कमेंट मयाम अमने थम्मे आइजे कमेंट पाबगी मतम होजु सुचंग संगद्रेबा हेक कैनोदगी अस आई याम नुंगाइते एपिसोड खरगा पाहौरा नुंगाइबा मयाम पुंजनग्रगदी करमबनो आइनो होजु पारोदोइजे अदो फजब सबा स्याम पिनरेबा कमेंट सिदको कोइ नुंसीना कादगा पिरकपा कमेंट नुंसी मपाउदगा पिरकपा ब्लैक आर्ट तुदगा पिरकखिबा कमेंट मयाम अदगी कोइगी टॉमबॉयगी दुगदगा पिरकखिबा खंगदे याम पिरई आई याम पाइ लोइ पाजै मयाम अदो अइना अरोइबदा इबेम अंखकनने ngasiजे कैनोसिदा मागिजे अइना सिंगकतंगदि हाइजरमगे नुपाजी मागी ममानबी कोइरम बहाना अदो माजो हाइफेटिम बानी कोइनैदि खंगिबा हाइफेटंगदि कोइनैजे अदुगा मोइनी चाही मु कोइनरम बजाने अदो मोइनी जे येक थोकनैना तोकनरेबा तोकनरा कांजिदा जिके मानबी कोइरम नुपाजना मंगोंदा मु हाइरक्तना माजिगा मु नुसिनारेबा मोइ तोकनर मतुंग था निउम लेरा कांदनी हाइ मोंदा हाइरागा मोइ नुसिनाबा था तरु मु सुराबा अदा मानबी हाइजे मोइ नुपीजिना मोइगी कैनो मनी होइदा लै मोइ हेक लेकाइददैजु दि नतेबको अतोपा लमदैनेबा अदो पिङैदे दुम लैराबा अदुन मोइजे दुम खंगनाबा याम क्लोज ओइना लोइनादना पुंदना दि नते अदुम खंगनाबा हाइफे कौनाबा थेंनाबदा अदु खक्की वारीनी मागा मु नुपाजे नुसिनाबजिदा कोइगी मिङोंदा वा हाइरकपा दगी कोइगी कैनो मंगोंदा कौदबा मा उबदा अदुमबसे मंगोंदा याम नुंगाइत्रेबा अदु इसे सिबो आई लानब्रा अदो माबानी तोकनारे हाइबदुदा येक थोकनाबा हाइबदुदा आई कोइबनी मा कोइना आई कोइसनबजु नते आइना हौजलुबजु नते अदो इसे इमानबी कोइरमबा तोकनागिबजे आई कोइनाबजे लानब्रा हंगेबा माना याम नुंगाइतनको अदा नुपाददि मागादि यामो से चानाबा अदो मान लैगेजु खंजबा अदा मामानबीदो तोकपदु मासु यामसु नुंगाइतबा अदा माना हंगकपनेबा आइना इबेमा येक थोकनैना मोइ तोकनाग्रबनिना कैसु काइबा लैते अदो मानाजु होय मागा नुसिनारंबा नुपा ओइबनिना सुम नुंगाइजदबगी मिङोंदा वहाइम कैमा हाइरकपा हेक नंग उबदा मा कोइनरंबदुगा कोइनैय नुंगाइजदबा ओइरमगनी अदो नंगने हेक्ता हौजंदना कोइरुबजु नते अदै नुपादुगा मागा चेलगा नंगा कोइसनबजु नते कोइनरिङाइदा दुम कोइना सनबजु नते तोकनाग्रे येक थोकनाबैगिना हाइरकांदा नंग कोइनबनी कैसु थोइदोकपा खल्लुनु नुपादुगा नंगबु नुपादु फरदी ग्यान तारदी खोंगुन तारदी नंगबु मोचानादी फजना दुम नुंसिनौदा अदुबुने चेंद्रिङाइददी अमा अमा कातु कारण तौगनुकोना आई हाइगिबको अदुम तंगलीरगा इंगासिगिदि लोइचनजरगे अदुगा कैनोजे होरेनने कवादा ngasimak कवादा सो लैबा नुपादी सनानेजे दो कवा एरियादा लैबजिंग अदुमा येंगबियु अदगी कैनो तंथा पुलिस दा जुंगासी पुंग 5 दा सिदि अखोइ मजाइ लैगरे को अदुमाइना दे कवागी दि कापा हौद्रि कन सिल्ली लांगी को अदो मोइ पुंग 9 अदाइ देगदि कापा हौनी अदुमबा मयामनजु कैनो तौबियु येंगबियु अना आई माइकैदगी हाइजरी याम नुंगाइजे ओजा हाइबदि ngasiदी यामना मचंग ओइबा वारी अमसु थंबीरी अदुगा अखोइगी मयामना खंजिनबदा यामना मरु ओइबा नुपासु नुपीसु यामना मरु ओइबा कयामा ओजाना मयामगी दमक थंबीखरे मयाम वखन तामिनरगा अखोइ इसाई इसाई कमेंट्स मयामसु थंबीरा उ लोइनेना नुपादी सनानी हाइबा मयामना सपोर्ट तौदुना अखोइना MSF DS ता पांगथोखरगसु अखोइना मखाताबा कयामा अखोइगी चैरिटी शोगी खुदोंचाबा थमजरबिसिदा मयामना पाक सन्ना खुदोंचाबसे लौबीरगा अखोइगी नुपादी सनानी हाइबसु अखोइ क्राइम रिलेटेड ओइबा
ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯊꯣꯛꯆꯕ ꯐꯤꯆꯔ ꯐꯤल्ꯝ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯣꯜꯗ ꯂꯥꯛꯑꯒ ꯌꯦꯡꯕ ꯉꯝꯖꯕꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯐꯦꯁꯤꯂꯤꯇꯤꯁ ꯊꯝꯖꯔꯤꯕ ꯆꯦꯔꯤꯇꯤ ꯁꯣꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀ꯭ꯂꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯒ ꯆꯦꯔꯤꯇꯤ ꯁꯣ ꯄꯥꯛ ꯁꯟꯅ ꯑꯃꯨꯛꯇꯪ ꯀꯥꯞꯍꯟꯁꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯍꯪꯒꯠꯆꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯄꯥꯛ ꯁꯟꯅ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯆꯔ ꯐꯤल्म ꯑꯁꯤ ꯄꯥꯛ ꯁꯟꯅ ꯌꯦꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯂꯧꯕꯤꯌꯨ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯆꯧꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯣꯖꯥꯒꯤꯁꯨ ꯂꯣꯏꯁꯤꯟꯕꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ 94 ꯁꯨꯕ ꯑꯦꯄꯤꯁꯣꯗꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯁꯦ ꯂꯧꯔꯝꯗꯥꯏꯁꯤꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤꯒꯦ ꯑꯃꯨꯛꯇꯪꯒ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯑꯣ ꯏꯄꯥꯅ ꯁꯤꯝꯇ ꯉꯥꯡꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯀꯩꯅꯣꯈꯛ ꯍꯥꯏꯒꯦ ꯇꯧꯔꯝꯃꯒ ꯑꯩꯁꯦ ꯍꯥꯏꯍꯧꯗ꯭ꯔꯦ ꯆꯥꯛꯀꯧꯕꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔ ꯊꯦꯡꯅꯩꯌꯦꯕꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯌꯦꯡꯅꯦ ꯍꯥꯏꯕꯁꯤꯗ ꯐꯣꯟ ꯇꯧꯅꯔꯛꯑꯦꯕ ꯀꯞꯄꯒꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗꯣ ꯃꯄꯥꯅ ꯏꯟꯊꯣꯛꯈꯤꯕ ꯅꯨꯄꯥꯁꯤꯗ ꯂꯩꯕꯒꯤ ꯏꯟꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯆꯥꯛꯀꯧꯕꯁꯦ ꯉꯁꯤꯐꯥꯎ ꯍꯦꯛ ꯆꯠꯇꯕ ꯑꯗꯨꯃ ꯑꯩꯉꯣꯟꯗ ꯀꯞꯄꯒꯁꯨ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯃꯌꯥꯝꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤꯗꯤ ꯆꯥꯛꯀꯧꯕꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯦꯅ ꯑꯗꯨꯃ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯨꯃꯥꯏꯅ ꯏꯟꯊꯣꯛꯅꯈꯤꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯒꯤ ꯑꯃꯅ ꯃꯣꯏꯒꯤ ꯅꯨꯄꯥ ꯄꯣꯛꯇꯕ ꯃꯃꯥ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯣꯏꯗꯣ ꯆꯥꯛꯀꯧꯕꯁꯦ ꯑꯗꯨꯝ ꯑꯍꯜ ꯂꯃꯟꯗꯣ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯆꯥꯛꯀꯧꯕꯁꯦ ꯑꯗꯨꯝ ꯆꯠꯈꯤꯗ꯭ꯔꯦꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯑꯃ ꯏꯄ꯭ꯋꯥ ꯑꯝꯇꯪ ꯂꯩꯔꯝꯃꯒꯗꯤ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯆꯠꯀꯗꯕꯅꯤꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯩ ꯑꯃꯅ ꯃꯣꯏ ꯃꯄꯥꯝꯒꯤ ꯃꯕꯨꯡ ꯃꯅꯝꯃꯗꯩ ꯃꯣꯏꯅ ꯄꯩꯁꯥ ꯈꯔ ꯂꯧꯅꯔꯨꯕꯒꯤ ꯁꯤꯡꯕ ꯉꯝꯈꯤꯗꯕꯒꯤ ꯑꯗꯨꯝ ꯈꯠꯅꯈꯤꯕꯗꯩ ꯃꯄꯥꯝꯁꯦ ꯆꯪꯈꯤꯗ꯭ꯔꯕ ꯃꯣꯏꯁꯦ ꯑꯗꯨꯒꯤ ꯆꯥꯛꯀꯧꯕꯁꯦ ꯀꯧꯅꯗ꯭ꯔꯦꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯃꯄꯥꯝꯒ ꯁꯨꯃꯥꯏꯅ ꯈꯠꯅꯈꯤꯕꯒꯤ ꯆꯥꯛꯀꯧꯅꯗꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯝꯕ ꯀꯧꯅꯗꯕ ꯂꯩ ꯑꯗꯩ ꯑꯃꯅ ꯀꯩꯅꯣ ꯃꯣꯏ ꯃꯃꯥꯁꯤꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯥꯁꯤꯅ ꯑꯇꯣꯝꯕꯤ ꯂꯣꯜꯂꯦ ꯑꯗꯨ ꯃꯣꯏꯁꯦ ꯆꯥꯛꯀꯧꯕꯤꯗ꯭ꯔꯦ ꯃꯄꯥꯗꯨꯅ ꯑꯗꯨꯒꯤ ꯑꯗꯨꯃ ꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯒꯤꯅ ꯅꯨꯄꯥꯗꯤ ꯌꯥꯍꯧꯗ꯭ꯔꯕ ꯑꯗꯣ ꯃꯄꯥꯗꯨꯒꯤꯗꯤ ꯑꯇꯣꯝꯕꯤ ꯂꯣꯜꯂ ꯅꯨꯄꯥꯗꯤ ꯄꯣꯛꯈ꯭ꯔꯕ ꯑꯗꯣ ꯀꯧꯗ꯭ꯔꯦꯕ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯆꯥꯛꯀꯧꯕ ꯃꯔꯤ ꯇꯠꯅꯕ ꯆꯥꯛꯀꯧꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯅꯨꯡꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯩꯗꯤ ꯏꯕꯦꯝꯃ ꯑꯅꯤ ꯑꯃꯈꯛꯅꯅꯦ ꯍꯌꯦꯡ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯕꯗꯨꯗ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯃꯗꯤꯅꯦ ꯈꯟꯅꯔꯤꯌꯦ ꯗꯥꯏꯔꯦꯛ ꯈꯟꯅꯔꯤ ꯑꯩ ꯇꯥꯏ ꯍꯦꯛꯇ ꯅꯪꯅ ꯐꯣꯟ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯑꯗꯨꯗꯣ ꯑꯗꯨꯅ ꯍꯦꯛꯇ ꯂꯥꯎꯊꯠꯅꯗꯅꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ 2 ꯁꯨꯔꯦ ꯍꯥꯏ ꯃꯆꯥ ꯌꯥꯎꯗ꯭ꯔꯤ ꯃꯥꯁꯦ ꯅꯥꯕꯒꯤ ꯂꯥꯏꯌꯦꯡꯉꯨꯔꯦ ꯍꯥꯏꯌꯦꯕ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯄꯩꯁꯥꯒꯤ ꯑꯗꯨꯝ ꯅꯪ ꯅꯥꯕꯗ ꯑꯁꯨꯛ ꯆꯪꯈ꯭ꯔꯦꯅ ꯉꯥꯡꯕꯁꯤꯗ ꯃꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕ ꯑꯗꯨꯒꯤꯅꯦ ꯃꯥꯁꯦ ꯑꯩ ꯏꯆꯦ ꯑꯗꯨꯗ ꯂꯥꯛꯑꯒꯦ ꯑꯩꯅ ꯏꯕꯦꯝꯃ ꯍꯌꯦꯡꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯌꯥꯝ ꯐꯠꯇꯦ ꯅꯪ ꯇꯧꯅꯨ ꯅꯪ ꯆꯥꯛꯀꯧ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗ ꯆꯠꯀꯅꯤ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯣꯏ ꯅꯤꯉꯣꯜꯗꯤ ꯀꯧꯗ꯭ꯔꯥ ꯀꯧꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯗꯦ ꯅꯪ ꯆꯥꯛꯀꯧꯕꯁꯤꯗꯗꯤ ꯂꯣꯏꯔ ꯉꯅ ꯑꯩꯅ ꯊꯦꯝꯈꯤꯕꯀꯣ ꯑꯗꯒꯤ ꯑꯃꯁꯨ ꯑꯗꯨꯅ ꯃꯆꯥ ꯑꯅꯤ ꯑꯃꯅ ꯊꯥ 6ꯈꯛ ꯉꯥꯏꯔꯤ ꯍꯥꯏ ꯑꯃꯅ ꯆꯍꯤ 2 ꯁꯨꯔꯦ ꯍꯥꯏ ꯆꯥꯛꯀꯧꯕ ꯍꯌꯦꯡꯅꯦ ꯍꯥꯏꯕꯁꯤꯗꯅꯦꯕ ꯑꯣ ꯈꯣꯡꯅ ꯀꯞꯄ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯃꯥꯁꯨ ꯑꯩꯅ ꯐꯠꯇꯦ ꯏꯕꯦꯝꯃ ꯅꯣꯏ ꯆꯥꯛꯀꯧꯕꯁꯤꯗꯗꯤ ꯌꯥꯝ ꯐꯠꯇꯦꯀꯣ ꯅꯣꯏ ꯍꯟꯗꯧ ꯂꯣꯏꯅꯃꯛꯑꯅ ꯑꯩ ꯑꯗꯨ ꯁꯨꯃꯥꯏꯅ ꯆꯥꯛꯀꯧꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕꯁꯤꯗꯐꯥꯎ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯑꯃꯅꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯏꯆꯦ ꯑꯁ ꯇꯥꯕꯗꯕꯨꯗꯤ ꯌꯥꯝ ꯐꯨꯅꯤꯡꯒꯅꯦꯕꯀꯣ ꯌꯥꯝ ꯐꯨꯅꯤꯡꯒꯅꯦꯕ ꯑꯩꯁꯦ ꯇꯥꯕꯗꯕꯨꯗꯤ ꯑꯩ ꯍꯥꯏꯕ ꯍꯥꯏꯔꯛꯑꯣꯅꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯒ ꯏꯆꯦ ꯗꯤꯋꯥꯂꯤꯗ 10,000 ꯊꯥꯗꯣꯛꯎꯔꯦꯕ ꯑꯩ ꯆꯥꯛꯀꯧꯕꯗ ꯄꯣꯠ ꯂꯩꯒꯗꯕ ꯄꯩꯁꯥ ꯀꯩꯗꯣ ꯏꯆꯦ ꯑꯩꯁꯦ ꯌꯥꯝ ꯐꯨꯅꯤꯡꯒꯅꯦꯕ ꯏꯆꯦꯅꯕꯨꯗꯤ ꯌꯦ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯌꯥꯎꯍꯜꯂꯅꯨ ꯍꯥꯏꯔ ꯑꯩꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯀꯛꯑꯕꯀꯣ ꯑꯗꯩ ꯊꯥꯗꯣꯛꯎꯔꯤ ꯏꯔꯥꯏ ꯂꯥꯏꯅ ꯌꯦꯡꯉꯣꯕ ꯍꯟꯗꯛꯀꯤ ꯗꯤꯋꯥꯂꯤꯁꯤꯗ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯔꯥ ꯑꯉꯛꯄꯅꯦꯕ ꯆꯥꯛꯀꯧ ꯆꯠꯀꯗꯕ ꯄꯩꯁꯥ ꯊꯥꯗꯣꯛꯅꯗꯅ ꯈꯠꯅꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ 10 ꯀꯨꯟ ꯊꯥꯕ ꯅꯠꯇꯦꯕ ꯑꯩ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯟꯖꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯐꯖꯅ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ ꯗꯤꯋꯥꯂꯤꯁꯤꯗꯁꯨ ꯃꯌꯥꯝ ꯂꯒꯥꯎ ꯈꯥꯎꯕꯁꯤꯗꯒꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯇꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯐꯦꯁꯇꯤꯚꯦꯜ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤvities ꯃꯨꯠꯁꯤꯃꯗꯤ ꯂꯩꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯩꯈꯣꯏꯅ ꯂꯤꯃꯤꯠ ꯇꯧꯕ ꯑꯩꯈꯣꯏꯅ ꯀꯔꯇꯦꯜ ꯇꯧꯕ ꯍꯥꯏꯕꯁꯤꯃ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯃꯤ ꯀꯩꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯎꯅꯔꯤꯕ ꯉꯥꯛꯇꯅꯤ ꯇꯧꯔꯤꯒꯨꯝꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯋꯦ ꯍꯥꯏꯗꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯤꯃꯤꯠ ꯂꯩꯇꯅ ꯍꯦꯟꯖꯤꯟꯅ ꯇꯧꯕ ꯍꯥꯏꯕꯁꯤꯗꯒꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯂꯥꯛꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯂꯒꯁꯨ ꯃꯔꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯃꯇꯝ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯃꯁꯨ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯉꯁꯤꯒꯤ 94 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯃꯃꯥꯡꯗ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯅ ꯂꯧꯈꯠꯄꯤꯕ ꯋꯥꯔꯤ ꯃꯇꯦꯛ ꯃꯇꯦꯛ ꯃꯌꯥꯝꯗꯨꯒꯤꯁꯨ ꯃꯌꯥꯝꯒꯤ ꯑꯍꯦꯟꯕ ꯀꯃꯦꯟꯁ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯒ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯄꯨꯂꯞ
सोसाइटी सिदगी ज्ञान तामिनसी अमदी क्राइम से मिटिवेट तौमिनसी अदुगा मयामनसु अखोगी क्राइम डायरीज की फैमिली समदि अखोई इपो मीडिया बु नुसिबिरबा फैमिली सिंगबसु अखोइना सुगुम्बा कमेंट्स मैम सिदा शेयर तौबदा लोइमकपु अखोगी मतेंग दो पांगहनजनिंगी लोइना मणिपुर सिदा अखोइना उरिबा खंगलिबा तारिबा सिंगसिदगी बुद्धि लौसिंगदु थोकमिनरगा बुद्धि लौसिंग लेना अखोइसि यामना हेल्दी ओइमिनसी हाइबसिमा हाइजरगा ngasiगidi matamsisu loisilaklabinana ipo media na mayamgidamakta every wednesday amadi saturday pangthokchariba crime diaries nifu mari suba episode yengbiriba singdagi kainanaba yathangni jari pinabirasi